सोमदा चटके यादे पुखरी ले सोमदा चटके यादे लाई ले सोमदा चटके यादे तुरे ले असी हारगा वा वा नोय अंगांग सिंगदो अनीदो अकोय बुदुदा कोयेंग येंगी कदाय दगी लांगिनो नांगनरिनो हाइदुना खुत्ता ट्रस लाइट पाय कोय काप काप लगा कोयेंग येंगी असुमने येंगे हौजिक्ति ट्रस लाइट मंगानदुदा उरे नासिक मसादा मखोंग यानथरगा फम्मगा लेबुदु उरे अंगांग मरी नोक नोकतुना नासिक मसादा मखोंग कारन चलगा सगोन तोंगबदोंना नोम नोमदुना नासिक मसादुदा हाय हमदुना सानरी मधु उबदा अनीदो तू क्या खुक सुंगबा होरे करीनो उरिसिदे नानगे नाकोंगना तारबसु मिन्ना उद्रि फाउदे थोइना थाजरुदबने अदुबु ngasiदी मखोय ममिना उरदुददि लोइरे मिहुल मफम सुद्रे थौरिसु अदुमक तिंगले लुखोयदी मकलाक्तो निंगनिक लाउना लेरी मांगोल जाउना कैदोरगे ता नंगना निकलिदुना असुयाम कन्ना लुखोयने खुमे लोइरे ता लोइरे हायदि तौरिसे मांगोल जाउ लुखोयगी वादुदा मखादि ताद्र अनिदो किरुक किरुक येंगदुना ले तान याम कायबा मतांग हायबदो ओइरे हौजिक्ति निदो कैदोगदुनो पोलुंगना कोक्तक्ता नंथरे अदुबु लुखोयना मसादो लाक्सिलगा थौना अमगा लोइनन हायरे इताव सेलौबना फगदबा माले अइगी वादी थवाई मांगदु सरुक थौरि सिलिलगा चेनखिबना फदौ माले अदुमना तौरसिरे ताव होय असुमना तौरसे अंगांग मसा सिंगजिना मखोंग लेबक ताद्रिंगे नासिकसिदा मखोंग यानथरगा फम्मा लेयिंगे तंजासे लिमना मांगन बेयादे होय चेलसि ताव नोंगुदा पोकपा मचाना निनी सिबहौनदे असी हायरदना निदो खुदके समनदुना थौरिदो लिटलगा चेले मपादो लाथोकलगा अंगांग अमना लाउरे चेनख्रे मखोय अनिसे नाथोक्तुना चेनख्रे कना लई खोंगले यांगना फंगनबा तानो नाथोअनबे यादे असुमना अंगांग अमना हायरकबा नासिक मसादुदगी अंगांग मा फल्लाउना चोंथगी मागी मोंगदु अई लई लमजेन यांगबगी यांगबा हायबगी मता ओइन तवे अंगांग मसादो हौजिक्ति मागी मांग थाना चेलिबा मांगोल जाउ मदि लुखोयगी तुंग्यान तमना लाउरगा तानरे असुमना अंगांगदुना मचिन दायरे तादा खोय नाइखो सेनखिदु लमतागी याउसन कुइद्रे थौरी थलिसे लेमना थतप नतिये याउसंगी नाकतिंग पिरमखो असी हायरगा अंगांगदो तुंग्यान तमना तानरे अनिदुसु सोर थबेत होंदुना चेले अमंबदुदा लंबीदुदा मयुम यौनुबा सेनगिदे हायदुना लंबीदु सिरान तुरन अरानबा लंबीदा मयुमसु योगदबा वाले मी लेनदबा युम सेगायबा अमनबा अमदो ओइना अनिदो मथोंग खंगदना खुद समनरगा चलकपदुदा कोंग लाउना थेंजेलुरे अमनबा कोंथो इकिन किनथरबा लेकांग चारबा युम अमदा हे मरायबंगना पुबा माइकेइदा खोंगदो थांजेलुरे कई किदुना चेलगा सौम ओंने हायदुनि ngasi makoy anisina ahingsida thawai namdabo thawai hingnaba sedang phumdobu lakliba yumpham masiju laifam timpam mahi meyai kanba mina leba ngamnadaba yumpham amane anido konthong adumda chanchile konthong du chanchiladi soidina thawai hinglani haiba wakhalda khalame angang duchu konthong mapa du phau yausilaglamaga changdi changlamdre samai lega mittuna lauthuklaga amanba kintharba yumaduda yenglamlaga chatkre अनिदो ट्रस लाइट तो पाए थोंग सेबाक फागलगा लेरमबदो युमदु तमना चंगसिले अदुगा थोंगदो गमलाउना छिंजिनजे युमदुगी मदुंगदा चंगसिलकपदुददि मसादो ने हेक्ता सोर थबेत होले फगलांगदुदा ngaragale अंगांग फत्तबदुगी खुत्तदि ताद्रे थवाई सोइदन हिंगनी हाबगे वाखलददि चाउथोकसे मांगोल जाओ हायुता उसिना चंदी चंगदि चंगक्त्रे होइता सोइदन हलमाने अदोइता कमदौसेबा अखोय निने लाइसे युम मपा यौरद्र खनमने अदुबु सिदि युमसु नते युम योगदबसु वाले मफम सिदा सुमना लेथोपसु चुमदे होइनि दाव चेलई नेना तौरिसे अमंबसिदा मफम मरांग अमता खंगदे तौरिसे अखोयगी तुंगदा इनरखिबदुबु चलमद्रा चलमनि दैता पुंगसिबु क्या तारमदोइनो तौरिसिबो हौजिकबु थेंबदि हाइजिनना थेंलमने तौरिसे लमता थांजगा ओइरे ngasi के अहिंसे सिदा लेलसिरा कइनो दैताव ngawrabo
ꯂꯝꯇꯥ ꯊꯥꯡꯖꯁꯤꯗꯕꯨ ꯀꯃꯥꯏꯅ ꯃꯐꯝꯁꯤꯗ ꯂꯦꯛꯇꯣꯏꯅꯣ? ꯑꯩꯒꯤ ꯋꯥꯗꯤ ꯏꯇꯥꯎ ꯌꯨꯝ ꯌꯧꯅꯕ ꯆꯠꯄꯅ ꯐꯅꯤ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯊꯦꯡꯒꯦꯔ ꯃꯝꯒꯦꯔ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗ ꯏꯇꯥꯎ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯊꯠꯇꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯣꯏꯗ꯭ꯔꯣ? ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯇꯝꯕ ꯉꯝꯗꯦ ꯋꯥꯔꯤꯈꯩ ꯐꯤꯕꯝ ꯑꯁꯤ ꯌꯧꯅꯕ ꯆꯦꯜꯂꯛꯂꯒ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯏꯕꯥꯅꯤ ꯅꯥꯇꯩ ꯆꯥꯔꯔꯣꯏ꯫ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯃꯐꯝꯁꯤꯗ ꯂꯦꯜꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯐꯝꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯑꯅꯤꯗꯣ ꯊꯕꯛ ꯋꯥꯅ ꯁꯨꯕꯅ ꯆꯦꯟꯒ ꯆꯦꯜꯂꯛꯄꯒ ꯃꯁꯥꯁꯤꯡꯗꯣ ꯋꯥꯕꯅ ꯄꯣꯞ ꯇꯥꯔꯦ꯫ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯑꯃꯟꯕ ꯁꯦꯒꯥꯏꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯝꯊꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗꯗꯤ ꯑꯃꯟꯕ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯕꯗꯤ ꯈꯔ ꯁꯥꯐꯒꯅꯤ ꯈꯟꯗꯨꯅ ꯂꯦꯛꯄꯅꯦ꯫ ꯑꯇꯩ ꯋꯥꯒꯤꯗꯤ ꯅꯠꯇꯦ ꯊꯕꯛꯀ ꯋꯥꯅ ꯁꯨꯔꯨꯕꯒ ꯄꯣꯞ ꯇꯥꯔꯦ꯫ ꯃꯥꯡꯒꯣꯜꯖꯥꯎꯗꯤ ꯁꯦꯠꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠꯂꯦ꯫ ꯑꯗꯨꯅ ꯐꯛꯂꯥꯡ ꯑꯍꯣꯕꯗꯒꯤ ꯇꯣꯏꯅ ꯁꯤꯠꯆꯜꯂꯦ꯫ ꯃꯅꯨꯡꯗꯨꯗꯁꯨ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯨꯈꯣꯏꯅ ꯈꯔ ꯃꯃꯤꯠ ꯃꯅꯥꯁꯨ ꯁꯤꯡꯉꯤ꯫ ꯂꯨꯈꯣꯏ ꯑꯃꯝꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ꯫ ꯏꯀꯤꯟ ꯀꯤꯟꯊꯔꯕ ꯐꯛꯂꯥꯡ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯖꯤꯡꯒ ꯑꯃꯟꯕ ꯑꯃꯗꯤ ꯐꯛꯂꯥꯡꯒꯤ ꯀꯥꯆꯤꯟ ꯈꯨꯗꯤꯡꯗ ꯃꯤꯔꯥꯡ ꯃꯍꯨꯝ꯫ ꯐꯛꯂꯥꯡꯗꯨ ꯍꯣꯔꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯂꯦꯛꯄꯗ ꯁꯥꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯃꯨꯛꯁꯨ ꯍꯦꯛ ꯀꯥꯗꯨꯒꯤ ꯄꯥꯜꯂꯤꯕ ꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯦ꯫ ꯄꯨꯅꯥ ꯑꯃꯟꯕ ꯀꯣꯂꯤꯡ ꯆꯥꯕꯗꯣ ꯆꯦꯠꯅ ꯄꯨꯅꯥ ꯊꯥꯏ꯫ ꯑꯍꯤꯡ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯗꯨ ꯂꯥꯛꯂꯒ ꯀꯅꯥꯅ ꯈꯪꯕꯅꯣ ꯊꯣꯡ ꯅꯝꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯖꯥꯠ ꯖꯥꯠꯅꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ꯫ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯝꯕ ꯉꯝꯗꯦ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯛꯂꯒꯕ꯫ ꯃꯍꯥꯛ ꯋꯥꯈꯜꯗ ꯄꯪꯆꯤꯡꯗ ꯆꯤꯡꯅꯩ ꯂꯩꯇꯥꯐꯝ ꯁꯨꯈꯪ ꯍꯦꯛ ꯈꯪꯗꯦ꯫ ꯃꯍꯥꯛ ꯇꯨꯝꯅꯤꯡꯕꯗꯤ ꯐꯥꯎꯔꯤꯅꯤ ꯑꯗꯨꯕꯨ ꯇꯨꯝꯂꯨꯔꯒ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯇꯨꯝꯊꯕ ꯇꯜꯂꯦ꯫ ꯃꯥꯡꯒꯣꯜꯖꯥꯎꯅ ꯇꯨꯝꯂꯒ ꯃꯥꯅ ꯑꯣꯏꯅ ꯁꯪꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯨꯛꯁꯨ ꯈꯜꯂꯦ꯫ ꯑꯃꯨꯛꯁꯨ ꯉꯁꯥꯏ ꯐꯨꯔꯤꯈꯥꯎꯗ ꯌꯥꯎꯕ ꯃꯩꯈꯦꯠꯇꯨ ꯅꯤꯡꯁꯤꯡꯉꯛꯑꯦ꯫ ꯁꯤꯡ ꯑꯀꯪꯕ ꯃꯩ ꯊꯥꯕ ꯌꯥꯕ ꯈꯔ ꯑꯀꯣꯏꯕꯗꯨꯗꯒꯤ ꯊꯤꯔꯒ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯔꯁꯤꯔ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯛꯂꯥꯡ ꯑꯍꯣꯕꯗꯒꯤ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯁꯤꯒꯤ ꯑꯏꯪꯕꯁꯤꯗꯒꯤ ꯈꯔꯗꯤ ꯐꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯨꯝꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯠꯅ ꯋꯥꯏꯔꯒ ꯃꯩ ꯆꯥꯛꯂꯕꯗꯤ ꯏꯀꯤꯟ ꯀꯤꯟꯊꯔꯕ ꯌꯨꯝꯁꯤꯗ ꯁꯣꯏꯕꯗꯒꯤ ꯃꯩꯍꯧ ꯂꯥꯎ ꯄꯣꯛꯊꯣꯛꯇꯨꯅ ꯃꯩ ꯍꯧꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯒꯤ ꯃꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯪꯂꯁꯨ ꯏꯪꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯗꯤ ꯅꯣꯡꯉꯥꯟ ꯐꯥꯎ ꯋꯥꯅ ꯈꯥꯡꯂꯒꯦ ꯆꯞ ꯌꯨꯡꯅ ꯄꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ꯫ ꯉꯥꯟꯅ ꯊꯥꯜꯂꯝꯕ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯃꯨꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯩ꯫ ꯃꯁꯥ ꯀꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯇꯨꯃꯤꯟ ꯐꯝꯂꯦ꯫ ꯋꯥꯈꯜꯅ ꯍꯥꯏ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯨ꯫ ꯄꯨꯛꯅꯤꯡꯅ ꯍꯥꯏ ꯂꯝꯇꯥ ꯊꯥꯡꯖꯅꯤ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯇꯝꯕ ꯉꯝꯗꯦ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯛꯄ꯫ ꯊꯃꯣꯏꯅ ꯍꯥꯏ ꯇꯨꯝꯂꯤꯕ ꯅꯇꯥꯎꯗꯣ ꯍꯧꯗꯣꯛꯎ ꯑꯗꯨꯒ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯨꯈꯣꯏ ꯑꯃꯝꯕꯗꯨꯗ ꯃꯃꯤꯠꯇꯣ ꯀꯛꯂꯥ ꯑꯃꯠꯇ ꯎꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗꯅ ꯆꯔꯥꯡꯅꯕ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯃꯁꯥꯗꯣ ꯉꯥꯅꯨ ꯊꯪꯒꯣꯡꯒꯨꯝ ꯇꯥꯎꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯁꯨ ꯇꯞꯅ ꯇꯞꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯁꯨ ꯅꯤꯟꯗꯥ ꯀꯧꯕꯤ ꯂꯥꯏꯔꯃꯤꯅ ꯃꯁꯥꯗꯣ ꯁꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯠꯂꯤ ꯅꯨꯡꯁꯤꯠꯅ ꯅꯥꯀꯦꯟꯊꯥ ꯌꯦꯅꯤꯡꯊꯥ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯔꯛ ꯑꯣꯏꯕꯅ ꯑꯔꯤ ꯑꯅꯧ ꯂꯪꯗꯥꯏꯅꯕꯒ ꯑꯣꯏꯔꯦ꯫ ꯑꯀꯪꯕ ꯎꯅꯥꯁꯤꯡꯅ ꯂꯩꯃꯥꯏꯗ ꯀꯦꯟꯕꯒꯤ ꯃꯈꯣꯜꯅ ꯌꯥꯝ ꯍꯧꯅ ꯇꯥꯔꯤ꯫ ꯑꯇꯤꯌꯥꯗ ꯇꯒꯨꯞ ꯇꯔꯪ ꯉꯥꯟꯕ ꯊꯋꯥꯟꯃꯤꯆꯥꯛ ꯈꯔ ꯊꯣꯛꯂꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯥꯏ ꯑꯣꯏꯔꯞ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯤꯟꯗꯥ ꯀꯧꯕꯤ ꯂꯥꯏꯔꯃꯤꯅ ꯃꯊꯥꯗ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯗꯍꯜꯂꯦ꯫ ꯃꯇꯝꯗꯨ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯂꯦ꯫ ꯁꯤꯁꯤꯈꯩ ꯇꯨꯝꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ ꯌꯨꯝꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗꯒꯤ꯫ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏ ꯁꯨꯛꯅꯅꯤ ꯃꯍꯥꯛꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤꯕꯗꯣ꯫ ꯍꯦꯛ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯩꯕ ꯊꯪꯅꯕ ꯀꯥꯗꯒꯤ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ
ꯅꯨꯄꯤꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯦ, ꯃꯦꯃꯤ, ꯃꯦꯃꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥꯅ ꯀꯧꯔꯤꯁꯦ, ꯏꯃꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯇꯣꯛꯑꯣ, ꯃꯦꯃꯤ, ꯏꯃꯥꯒꯤ ꯃꯦꯃꯤ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯦ. ꯀꯞꯂꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯦ. ꯑꯁꯨꯝꯅ ꯇꯧꯕꯅ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤꯕ ꯂꯨꯈꯣꯏꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ. ꯃꯍꯥꯛ ꯀꯞꯄꯒꯤ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ. ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯦ ꯃꯊꯟꯇ. ꯑꯩꯗꯤ ꯇꯨꯝꯊꯔꯨꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ. ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯅ ꯀꯔꯤ? ꯃꯤꯁꯨ ꯂꯩꯅꯗ꯭ꯔꯕ, ꯏꯁꯦ ꯁꯦꯒꯥꯏꯕ, ꯏꯃꯟ ꯃꯟꯂꯕ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯅ ꯀꯔꯤ? ꯑꯩꯒꯤ ꯋꯥꯈꯜꯅꯔ? ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯀꯣꯛꯇꯨ ꯄꯥꯏ. ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ. ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯇꯥꯎ ꯃꯪꯒꯣꯜꯖꯥꯎꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯇꯞꯅ ꯍꯧꯗꯣꯛꯑꯦ. ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ. ꯏꯇꯥꯎ, ꯏꯇꯥꯎ, ꯁꯦ, ꯏꯇꯥꯎ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ. ꯃꯥꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯗꯨ ꯇꯥꯔꯗꯨꯅ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯑꯦ. ꯃꯪꯒꯣꯜꯖꯥꯎꯅ, ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯂꯨꯈꯣꯏꯅ, ꯇꯞꯅ ꯉꯥꯡꯉꯣ. ꯃꯪꯒꯣꯜꯖꯥꯎ ꯈꯔ ꯇꯞꯊꯔꯒ, ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ, ꯍꯥꯏꯔꯛꯑꯣ. ꯂꯨꯈꯣꯏꯅ, ꯅꯨꯄꯤ ꯑꯃ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤꯕꯁꯦ ꯇꯥꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯄꯗ ꯃꯪꯒꯣꯜꯖꯥꯎ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ. ꯃꯪꯒꯣꯜꯖꯥꯎꯁꯨ ꯃꯅꯥꯅ ꯇꯥꯔꯦ ꯀꯞꯉꯥꯡ ꯉꯥꯡꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤꯕꯁꯦ. ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯃꯥꯁꯨ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ. ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ. ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯥꯔꯤꯁꯤꯕꯣ? ꯃꯪ ꯃꯪꯕꯒꯗꯤ ꯅꯠꯇꯦꯀꯣ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤꯁꯦ? ꯀꯗꯥꯏꯗꯒꯤ ꯃꯪ ꯑꯣꯏꯗꯣꯏꯅꯣ ꯏꯇꯥꯎꯁꯤꯕꯣ? ꯑꯗꯨꯗꯤ ꯃꯤꯁꯨ ꯂꯩꯅꯗꯕ ꯌꯨꯝꯁꯤꯗ ꯀꯞꯉꯥꯡ ꯉꯥꯡꯗꯨꯅ ꯀꯞꯂꯤꯕꯁꯤꯅ ꯀꯅꯥ? ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯃꯤꯁꯨ ꯂꯩꯇꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯂꯥꯏ ꯅꯠꯇꯅ ꯀꯅꯥ ꯂꯩꯗꯣꯏꯅꯣ? ꯂꯥꯏꯅꯤ, ꯁꯣꯏꯗ꯭ꯔꯦ. ꯉꯁꯤ ꯂꯝꯇꯥ ꯊꯥꯡꯖꯅꯤꯀꯣ. ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯃꯝꯕꯗꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩ. ꯁꯣꯝꯗꯅ ꯀꯞꯄ ꯂꯥꯎꯕ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜꯗꯨꯗꯤ ꯂꯦꯞꯄꯝꯗꯦ. ꯃꯈꯣꯜꯗꯨꯅ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯅꯤꯗꯣ ꯀꯅꯥꯅꯣ ꯀꯞꯂꯤꯕꯁꯦ ꯈꯪꯗꯗꯤ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡ ꯄꯨꯅꯥ ꯊꯥꯈ꯭ꯔꯕꯗꯣ ꯂꯨꯈꯣꯏꯅ ꯇꯞꯅ ꯃꯆꯦꯠ ꯑꯣꯏ ꯃꯀꯥꯏ ꯑꯣꯏ ꯈꯖꯤꯛ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯍꯥꯡꯗꯣꯛꯏ. ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯑꯃꯝꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ. ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯂꯒ ꯃꯈꯣꯜ ꯇꯃꯛ ꯇꯥꯕ ꯃꯁꯛꯇ ꯎꯗ꯭ꯔꯤꯕꯗꯣ ꯈꯪꯅꯤꯡꯃꯟꯈꯤꯗꯨꯅ ꯑꯁꯦꯡꯕ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯅꯤꯡꯗꯨꯅ ꯈꯨꯠꯇ ꯄꯥꯏꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯊꯣꯡ ꯃꯔꯨꯝꯗꯨꯗꯒꯤ ꯂꯨꯈꯣꯏꯅ ꯀꯥꯞꯂꯒꯦ ꯇꯧꯕꯒ ꯃꯪꯒꯣꯜꯖꯥꯎꯅ ꯀꯥꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯨꯜꯂꯦ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯅ ꯂꯨꯈꯣꯏꯅ, ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯪꯕꯣ? ꯃꯪꯒꯣꯜꯖꯥꯎꯅ ꯍꯥꯏꯔꯦ, ꯏꯇꯥꯎ, ꯀꯩꯅꯣ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯀꯦ ꯇꯧꯔꯤꯗꯨꯕꯣ? ꯏꯇꯥꯎꯕꯨ ꯉꯥꯎꯔꯕꯣ? ꯀꯔꯤꯒꯨꯝꯕ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜꯗꯨ ꯀꯥꯞꯂꯒ ꯊꯣꯛꯂꯣ. ꯃꯉꯥꯜꯗꯨ ꯀꯝꯗꯧꯅ ꯀꯅꯥꯅ ꯀꯥꯞꯂꯤꯕꯅꯣ ꯍꯥꯏꯗꯅ ꯈꯨꯡꯒꯨꯜ ꯂꯩꯔꯛꯂꯣꯏꯗ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯊꯣꯛꯂꯣ. ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯤꯡꯁꯤꯗ ꯆꯦꯟꯐꯝꯁꯨ ꯂꯩꯇꯦ, ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯂꯔꯣꯏ ꯏꯇꯥꯎ. ꯂꯨꯈꯣꯏ ꯋꯥꯍꯩ ꯑꯃꯇ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯃꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯣ ꯈꯟꯈꯩ ꯈꯟꯊꯔꯨꯕ ꯃꯇꯨꯡꯗꯗꯤ ꯆꯨꯝꯂꯕꯣꯏ ꯅꯤꯡꯉꯤ. ꯀꯔꯤꯒꯨꯝꯕ ꯁꯦꯒꯥꯏꯔꯕ ꯑꯃꯟꯕ ꯌꯨꯝꯁꯤꯗꯒꯤ ꯃꯉꯥꯜ ꯈꯖꯤꯛꯇ ꯐꯥꯎ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯗꯤ? ꯌꯥꯝꯅ ꯂꯨꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯟꯐꯝ ꯑꯃꯗꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯁꯦ. ꯍꯣ ꯍꯥ ꯇꯧꯕ ꯌꯥꯕ ꯃꯇꯥꯡꯁꯨ ꯑꯣꯏꯗ꯭ꯔꯦ. ꯌꯨꯝꯁꯤꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯁꯦꯟꯗꯥꯡꯐꯝ ꯂꯧꯔꯤꯕꯅꯤ. ꯈꯖꯤꯛꯇꯪ ꯍꯦꯛ ꯈꯪꯈꯤꯕꯗ ꯃꯁꯤꯅ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯁꯛꯎꯗꯕ ꯄꯣꯠꯂꯣꯏꯗꯨꯒꯤ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯗꯦ. ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯊꯝꯃꯦ. ꯀꯥꯞꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ. ꯑꯅꯤꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯦ. ꯍꯣꯏ ꯏꯇꯥꯎ, ꯇꯣꯔꯆ ꯂꯥꯏꯠꯁꯦ ꯊꯥꯜꯂꯔꯣꯏꯒꯦ. ꯑꯗꯨꯕꯨ ꯊꯣꯡ ꯃꯔꯨꯝꯁꯤꯗꯒꯤ ꯀꯅꯥꯅꯣ ꯀꯞꯂꯤꯕꯁꯦ ꯍꯥꯏꯕꯁꯤꯃꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯁꯦ. ꯑꯗꯨꯅ ꯐꯔꯅꯤ. ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯊꯣꯡ ꯃꯔꯨꯝꯗꯨꯗ ꯀꯔꯤ ꯎꯒꯦ ꯍꯥꯏꯗꯨꯅ ꯂꯩ. ꯃꯅꯨꯡꯗꯒꯤ ꯃꯈꯣꯜ ꯇꯃꯛ ꯇꯥꯏ. ꯍꯦꯛ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ. ꯑꯗꯨꯕꯨ ꯀꯞꯉꯥꯡ ꯉꯥꯡꯗꯨꯅ ꯅꯨꯄꯤꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯗꯤ ꯇꯣꯛꯂꯝꯗꯦ. ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯌꯨꯝꯊꯛ ꯑꯃꯟꯕꯗꯨꯗ ꯂꯩꯆꯤꯜ ꯆꯥꯏꯕꯗꯧꯅ ꯇꯧꯕ ꯃꯥꯟꯕ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯂꯦ. ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯑꯃꯨꯛ ꯌꯨꯝꯊꯛꯇꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ.
ꯑꯁꯨꯝꯅ ꯃꯊꯛꯇꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯔꯛ ꯑꯗꯨꯗ ꯐꯛꯂꯥꯡ ꯑꯍꯧꯕ ꯑꯗꯣꯝꯗꯒꯤ ꯃꯩꯉꯥꯜ ꯑꯃ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯩꯉꯥꯜꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯊꯣꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯆꯦꯞꯊꯔꯒ ꯌꯦꯡꯂꯝꯕꯗꯒꯤ ꯐꯛꯂꯥꯡ ꯑꯍꯧꯕ ꯑꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯃꯩꯉꯥꯜꯗꯨꯗ ꯌꯦꯡꯉꯤ꯫ ꯌꯨꯝꯗꯨꯒꯤ ꯍꯦꯛ ꯃꯥꯡꯒꯣꯟꯗꯥꯔꯤꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯅ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯑꯃ ꯄꯥꯏ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯎꯆꯥꯟ ꯃꯩꯔꯥꯗꯨ ꯂꯩꯕꯥꯛꯇꯨꯗ ꯃꯅꯤꯡꯗ ꯌꯨꯡꯁꯤꯜꯂꯦ ꯑꯗꯨꯒ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗꯧꯅ ꯇꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯅ ꯁꯣꯜꯂꯦ, "ꯍꯦ ꯁꯤꯡꯉꯝꯗꯨꯅ ꯁꯤꯔꯕ ꯅꯃꯥ ꯅꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ, ꯉꯁꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯁꯤꯗ ꯅꯈꯣꯏꯒꯤ ꯃꯤꯔꯦꯜꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯥꯐꯣꯡꯂꯣ ꯁꯥꯐꯣꯡꯂꯣ ꯁꯥꯐꯣꯡꯂꯣ, ꯂꯣꯠꯇꯨꯅ ꯂꯩꯔꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩꯆꯤꯔꯦꯡ ꯑꯗꯨ ꯂꯪꯉꯤ꯫ ꯂꯩꯆꯤꯔꯦꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯆꯥꯏꯕꯒ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯞꯉꯥꯡ ꯉꯥꯡꯗꯨꯅ ꯀꯞꯂꯤꯕ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜꯗꯨ ꯈꯣꯟꯊꯥꯡ ꯌꯩꯅ ꯅꯨꯄꯥꯗꯧꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯁꯦ? ꯃꯐꯝꯁꯤꯗ ꯍꯟꯆꯛ ꯉꯥꯆꯛ ꯇꯣꯏꯅ ꯁꯥꯕ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯀꯤꯍꯜꯂꯒ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯅꯃꯪꯗꯐꯥꯎ ꯃꯪꯂꯨꯅꯨ꯫ ꯏꯆꯥꯅ ꯊꯋꯥꯏ ꯇꯥꯈꯤꯕ ꯃꯐꯝꯁꯤꯗ ꯃꯃꯥꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥꯗꯨꯗꯤ ꯊꯧꯁꯥ ꯋꯥꯁꯥꯗ ꯃꯥꯒꯤ ꯆꯥꯏꯐꯝ ꯊꯣꯛꯄ ꯂꯩꯆꯤꯔꯦꯡꯗꯨ ꯆꯥꯏꯔꯒ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗꯤ ꯃꯉꯣꯟꯗ ꯃꯅꯥꯗ ꯐꯥꯎ ꯍꯥꯞꯇꯦ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯒ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯀꯟꯅ ꯀꯟꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯜꯂꯦ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯤꯡꯁꯤꯗꯅꯤ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯖꯔꯛꯄ꯫ ꯅꯪꯒꯤ ꯃꯤꯔꯦꯜꯁꯤꯅ ꯑꯩꯒꯤꯗꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯣꯏꯗꯣꯏꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯂꯦꯝꯅ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯨꯛ ꯋꯥꯅ ꯇꯟꯖꯥꯁꯦ ꯆꯍꯤ ꯀꯌꯥ ꯃꯇꯝ ꯆꯪꯅ ꯑꯩꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯇꯥꯟꯁꯤꯜꯂꯨꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯃꯊꯛꯇ꯫ ꯑꯩꯉꯣꯟꯗ ꯍꯦ ꯇꯣꯡꯕꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯅꯕꯈꯛ ꯌꯥꯔꯣꯏ"꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯇꯥꯅꯤꯡꯗꯦ, ꯑꯩ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯐꯥꯎ ꯇꯥꯅꯤꯡꯗꯦ꯫ ꯀꯅꯥꯗꯅꯣ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯣ ꯐꯪꯅꯕ ꯇꯧꯔꯨꯆꯣ꯫ ꯀꯥꯟꯅꯗꯕꯗ ꯅꯪꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯀꯅꯥꯗꯅꯣ ꯅꯪꯒꯤ ꯍꯩꯖ ꯁꯤꯡꯖꯕꯁꯤꯡꯗꯣ ꯆꯥꯡꯌꯦꯡ ꯇꯧꯔꯨꯆꯣ꯫ ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯆꯥꯡꯌꯦꯡ ꯇꯧꯐꯝ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯃꯤꯠꯇꯨꯗ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯃꯥꯏꯕꯗꯨꯗꯤ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯑꯗꯨꯃꯛ ꯂꯩꯆꯤꯔꯦꯡ ꯑꯗꯣ ꯌꯨꯝꯊꯛ ꯑꯗꯨꯗ ꯂꯪꯉꯤ꯫ ꯁꯣꯝꯗꯅ ꯐꯛꯂꯥꯡ ꯑꯍꯣꯕ ꯃꯔꯨꯝꯗ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎꯗꯤ ꯃꯤꯍꯨꯜ ꯃꯐꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯈꯪꯂꯦ ꯑꯃꯅ ꯊꯋꯥꯏ ꯑꯗꯨꯒ ꯑꯃꯅ ꯍꯩꯁꯤꯡꯕ ꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯕ꯫ ꯑꯅꯤꯗꯣ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗ ꯈꯜꯂꯦ, ꯑꯁꯤꯕ ꯊꯋꯥꯏꯁꯤꯗꯤ ꯇꯣꯞꯅꯕꯨ ꯊꯝꯈꯤꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯏꯕꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯈꯪꯈꯤꯕ ꯎꯈꯤꯕ ꯊꯣꯛꯂꯣ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ? ꯑꯁꯤꯕ ꯊꯋꯥꯏꯁꯤꯗ ꯐꯥꯎ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛ ꯂꯦꯝꯅ ꯊꯥꯗ꯭ꯔꯒ ꯑꯍꯤꯡꯕ ꯃꯈꯣꯏꯗꯗꯤ ꯂꯦꯝꯅ ꯇꯣꯛꯀꯗ꯭ꯔꯥ? ꯈꯪꯈꯤꯕ ꯊꯣꯛꯂꯣ ꯃꯥꯏꯕ ꯃꯁꯛ ꯈꯪꯗꯕ ꯐꯤꯃꯨ ꯁꯦꯠꯄꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯃꯆꯤꯗꯨꯗ ꯂꯩ꯫ ꯃꯁꯛ ꯈꯪꯗꯕ ꯃꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏꯅ ꯂꯥꯎ ꯈꯣꯡꯂꯝꯕ ꯃꯁꯛ ꯎꯗꯕ ꯊꯋꯥꯏꯗꯣ ꯇꯞꯅ ꯇꯞꯅ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯊꯍꯟꯗꯨꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯛꯂꯦ꯫ ꯃꯈꯦꯜ ꯂꯥꯡꯉꯝꯕ ꯏꯁꯧ ꯑꯃꯗꯤ ꯁꯞꯇ꯭ꯔ ꯇꯧꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯒꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯝꯕꯗꯣ ꯃꯈꯣꯜꯗꯨ ꯏꯁꯤ ꯁꯤꯔꯛꯂꯦ꯫ ꯃꯥꯡꯒꯣꯟꯒꯤꯗ ꯎꯈꯣꯛꯇꯦꯟ ꯌꯨꯝꯕꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯁꯥꯗꯤ ꯎꯗꯕ ꯃꯈꯣꯜ ꯇꯃꯛ ꯇꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯃꯁꯥ ꯎꯕ ꯐꯪꯂꯛꯂꯦ꯫ ꯃꯥꯡꯒꯣꯟꯗꯨꯒꯤ ꯃꯄꯥ ꯐꯩꯔꯦꯟ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯌꯥꯜꯂꯒ ꯃꯗꯣꯝ ꯂꯩꯔꯤꯕꯗꯣ ꯎꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯁꯥꯏꯗꯒꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯗꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯪꯂꯛꯂꯦ꯫ ꯃꯌꯦꯛ ꯁꯦꯡꯅ ꯅꯨꯄꯤꯗꯨꯅ ꯉꯛꯁꯝꯗ ꯊꯨꯔꯒ ꯋꯥꯗꯤ ꯉꯥꯡꯗ ꯂꯩꯏꯪ ꯄꯨꯝꯕ ꯐꯥꯖꯤꯟꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯃꯁꯥꯗꯣ
ꯑꯐꯥ ꯑꯄꯨꯟꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯡꯗꯣ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦ ꯃꯁꯛ ꯃꯆꯥ ꯈꯪꯗꯕ ꯃꯥꯏꯕꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯁꯥ ꯃꯊꯟꯇ ꯃꯗꯣꯝ ꯁꯤꯖꯈ꯭ꯔꯕ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯃꯗꯣꯝ ꯁꯤꯖꯈꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯟꯖꯤꯜꯍꯜꯂꯒ ꯃꯥꯅ ꯊꯥꯛꯂꯤꯕ ꯂꯥꯡꯗꯨꯗ ꯃꯆꯤ ꯂꯦꯡꯍꯟꯗꯅ ꯐꯥꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯗꯤ ꯑꯉꯛꯄꯅꯤ ꯀꯅꯥꯅꯁꯨ ꯑꯃꯟꯕ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯃꯆꯜ ꯁꯨꯅ ꯌꯥꯎꯔꯤ ꯌꯥꯝ ꯂꯥꯏꯅ ꯊꯋꯥꯏꯁꯤꯕꯨ ꯃꯥꯛꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯊꯋꯥꯏꯁꯤꯅ ꯃꯈꯣꯡ ꯀꯥꯎꯅ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯏꯕꯁꯤꯅ ꯃꯥꯡꯒꯣꯟ ꯗꯥꯔꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯠ ꯂꯥꯎꯅ ꯃꯥꯡꯒꯣꯟ ꯇꯞꯅ ꯀꯥꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇ ꯃꯩꯇꯥꯜ ꯑꯃ ꯄꯥꯏ ꯅꯨꯄꯤꯗꯨꯅ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯆꯞ ꯆꯥꯅ ꯑꯀꯣꯏꯕ ꯂꯩ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯑꯃ ꯌꯦꯛꯏ ꯑꯗꯨꯒ ꯃꯄꯥ ꯆꯥꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯂꯩꯕꯗꯨꯒꯤ ꯂꯩꯕꯥꯛ ꯂꯩꯇꯨꯝ ꯑꯃꯅꯤ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯊꯥꯡꯖ ꯇꯔꯦꯠꯅ ꯁꯥꯕ ꯊꯥꯡꯒꯣꯜ ꯃꯌꯥ 19 ꯄꯥꯟꯕ ꯑꯃ ꯄꯥꯏ ꯂꯩꯕꯥꯛꯇꯣ ꯈꯖꯤꯛ ꯀꯣꯊꯣꯛꯏ ꯊꯥꯡꯒꯣꯜ ꯃꯌꯥ 19 ꯄꯥꯟꯕꯗꯨꯅ ꯂꯩꯕꯥꯛꯇꯨ ꯂꯧꯕ ꯃꯇꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯃꯗꯣꯝ ꯁꯤꯖꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯃꯌꯥꯛ ꯆꯥꯝꯂꯦ ꯑꯣꯟꯅ ꯊꯣꯏꯅ ꯃꯁꯥꯗꯣ ꯈꯥꯡꯂꯦ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯖꯔꯁꯨ ꯃꯁꯥ ꯄꯨꯝꯕꯗ ꯃꯩꯅ ꯆꯥꯛꯄꯗꯧꯅ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯁꯛꯈꯪꯗꯕ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯨꯅ ꯂꯩꯕꯥꯛ ꯂꯩꯇꯨꯝꯗꯨ ꯂꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯐꯩꯔꯦꯟꯗ ꯌꯥꯜꯂꯒ ꯂꯩꯔꯤꯕ ꯊꯧꯔꯤ ꯃꯇꯦꯛ ꯑꯃꯃꯨꯛ ꯊꯥꯡꯒꯣꯜꯗꯨꯅ ꯂꯧꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯂꯧꯕ ꯂꯣꯏꯕꯒ ꯅꯨꯄꯤꯗꯨꯒꯤ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗ ꯌꯦꯡ ꯃꯥꯏꯕ ꯃꯁꯛ ꯂꯣꯠꯄꯗꯨꯅ ꯃꯈꯨꯠꯇ ꯏꯔꯣꯏ ꯃꯆꯤ ꯑꯃ ꯄꯥꯏ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯆꯤꯗꯨ ꯅꯨꯄꯤꯗꯨ ꯇꯝꯅ ꯑꯣꯟꯁꯤꯜꯂꯦ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛꯇꯪ ꯈꯣꯟꯊꯥꯡꯒꯦꯅ ꯂꯥꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯕ ꯊꯨꯡꯂꯕ ꯁꯛꯈꯪꯗꯕ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯇꯝ ꯆꯪꯖꯔꯁꯨ ꯀꯔꯤꯒꯤ ꯃꯥꯏ ꯄꯥꯛꯂꯣꯏ ꯁꯣꯏꯗꯅ ꯄꯥꯛꯐꯝ ꯊꯣꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯝꯕꯗꯨꯗ ꯁꯨꯃꯥꯡꯗ ꯌꯨꯡꯂꯤꯕ ꯎꯆꯥꯟ ꯃꯩꯔꯥꯗꯨ ꯑꯃꯨꯛ ꯇꯥꯞ ꯄꯥꯏꯈꯠꯂꯦ ꯑꯗꯨꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯇꯨꯃꯤꯟ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯈꯥꯎꯅꯔꯒ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯑꯅꯤꯗꯨꯗꯤ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯏꯉꯥꯡ ꯉꯥꯟꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯑꯅꯤꯗꯣ ꯀꯤꯕ ꯄꯥꯈꯠꯄꯅ ꯃꯁꯥꯁꯤꯡꯗꯣ ꯅꯤꯛꯂꯦ ꯅꯨꯄꯥꯗꯨ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨ ꯌꯧꯔꯝꯗꯥꯏꯗꯨꯗꯅꯤ ꯁꯣꯏꯗꯅ ꯃꯥꯡꯒꯣꯜꯖꯥꯎꯗꯣ ꯏꯪꯕꯒ ꯀꯩꯒ ꯍꯥꯛꯊꯤ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯂꯥꯎꯅ ꯈꯜꯂꯦ ꯑꯁꯨꯝꯅ ꯍꯥꯛꯊꯤ ꯈꯟꯒꯦ ꯈꯟꯇꯣꯛꯂꯨꯔꯒ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯃꯆꯤꯟꯗꯣ ꯃꯦꯜꯂꯤ ꯀꯟꯅ ꯑꯃꯝꯕꯗꯨꯗ ꯑꯅꯤꯗꯨ ꯌꯦꯡꯉꯦ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯁꯤꯟꯕꯗ ꯉꯥꯏꯔꯤꯕ ꯁꯛꯂꯣꯠꯄ ꯑꯐꯠꯇꯕ ꯃꯥꯏꯕꯗꯣ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯐꯠ ꯂꯥꯎꯅ ꯌꯦꯡꯊꯣꯔꯛꯏ ꯌꯨꯝꯂꯣꯝꯗ ꯊꯥꯡꯗꯣꯛꯂꯨꯔꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯊꯥꯡꯖꯤꯜꯂꯛꯂꯦ ꯍꯩꯁ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯃꯈꯣꯜꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯃꯤꯁꯨ ꯂꯩꯅꯗꯕ ꯌꯨꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯈꯣꯜꯅꯣꯗ ꯍꯧꯖꯤꯛꯄꯣ ꯑꯩꯕꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯅ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯣꯏꯔꯝꯃꯣꯏꯗ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯕꯅꯤ ꯑꯩ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯕꯅ ꯐꯅꯤ ꯊꯪꯅꯕ ꯈꯨꯟꯁꯤꯗꯅꯤ ꯑꯩꯅ ꯆꯠꯀꯗꯕꯁꯨ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯋꯥꯠꯂꯦ ꯇꯪꯈꯥꯏ ꯑꯃ ꯉꯁꯤꯒꯤ ꯂꯝꯇꯥꯒꯤ ꯊꯥꯡꯖꯒꯤ ꯑꯍꯤꯡꯁꯤꯗ ꯑꯗꯨꯅ ꯑꯩ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯀꯥꯟꯅꯗꯕꯗ ꯊꯧꯔꯦꯝ ꯋꯥꯔꯦꯝ ꯇꯧꯗꯨꯅ ꯑꯍꯤꯡ ꯆꯕꯨꯛ ꯂꯥꯟꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯑꯩ ꯍꯟꯕꯅ ꯆꯨꯝꯒꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯉꯥꯏꯍꯥꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯒ ꯁꯛꯈꯪꯗꯕ ꯃꯥꯏꯕꯗꯣ ꯑꯃꯨꯛ ꯃꯥꯅ ꯊꯥꯡꯖꯤꯜꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯍꯟꯗꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯃꯟꯕ ꯀꯣꯟꯊꯣꯡꯗꯨꯒꯤ ꯋꯥꯡꯃꯗ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯎꯔꯝꯕ ꯎꯆꯥꯟ ꯃꯩꯔꯥꯒꯤ ꯃꯩꯉꯥꯜꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯃꯨꯆꯤ ꯑꯗꯨꯃꯛ ꯇꯥꯝꯈ꯭ꯔꯦ ꯁꯣꯝꯗ ꯑꯅꯤꯗꯣ ꯃꯤꯍꯨꯜ ꯃꯐꯝ ꯍꯦꯛ ꯇꯥꯏ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯥꯏꯕꯗꯨꯅ ꯍꯦꯛ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯗ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯑꯁ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯏꯇꯥꯎ ꯂꯨꯈꯣꯏ ꯀꯔꯝꯅ ꯍꯛꯊꯤ ꯈꯟꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯄꯥꯈꯠꯂꯨꯔꯦ ꯏꯇꯥꯎ ꯌꯥꯝ ꯇꯧ ꯉꯝꯕ ꯅꯨꯄꯥꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯌꯥꯅꯤꯡꯉꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯑꯃꯝ ꯑꯊꯦꯡꯕꯗ ꯇꯧꯔꯤꯕ ꯃꯥꯒꯤ ꯊꯕꯛ ꯊꯧꯑꯣꯡꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯐꯕ ꯃꯤꯗꯤ ꯅꯠꯇꯦ ꯏꯇꯥꯎ ꯃꯤꯠꯃꯛꯅ ꯎꯍꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯔꯥꯏꯕ ꯑꯃꯇ ꯅꯠꯇꯦ ꯃꯍꯥꯛ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯇꯣꯞ ꯇꯣꯞꯅ ꯂꯩꯖꯔꯕ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯊꯋꯥꯏ ꯃꯕꯨ ꯀꯌꯥꯗ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯜꯂꯤꯕ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯗ ꯂꯩꯕꯁꯦ ꯈꯪꯈꯤꯕ ꯊꯣꯛꯂꯣ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ
ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯨꯠꯇ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯍꯤꯡꯂꯦꯅꯁꯨ ꯈꯜꯂꯣ ꯃꯥꯒꯤ ꯑꯔꯣꯟꯕ ꯈꯪꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯇꯥꯎ ꯃꯥꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯂꯛꯄꯗꯨꯗ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯁꯦ ꯂꯥꯏꯕꯛꯇꯤ ꯂꯩꯕ ꯖꯥꯠꯅꯤ ꯍꯣꯏ ꯐꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯁꯦ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯂꯦꯜꯂꯁꯦ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯁꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯍꯤꯡꯁꯦ ꯐꯅꯁꯨ ꯁꯥꯡꯂꯤ ꯍꯣꯏ ꯇꯥꯎ ꯃꯐꯝꯁꯤꯗ ꯂꯦꯜꯂꯁꯤ ꯀꯩꯗꯧꯅꯤ ꯑꯃꯝꯕꯁꯤꯗ ꯈꯣꯡ ꯊꯥꯡꯇꯣꯛꯂꯨꯔꯁꯨ ꯏꯕꯥꯅꯤ ꯅꯥꯇꯩꯗꯤ ꯆꯥꯔꯣꯏ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅꯅꯤꯗꯣ ꯑꯃꯨꯛ ꯇꯞꯅ ꯃꯤ ꯂꯥꯏ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯑꯃꯟꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯟꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯨꯡꯁꯤꯠꯀ ꯁꯤꯠꯄꯒ ꯀꯩꯒ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯏꯪꯕꯗꯨꯗ ꯃꯁꯥꯁꯤꯡꯗꯣ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯐꯝꯃꯤ ꯇꯨꯝꯅꯤꯡꯕꯒ ꯑꯃꯠꯇ ꯐꯥꯎꯗꯦ ꯆꯦꯠꯅ ꯊꯃꯣꯏꯗ ꯂꯝ ꯀꯣꯟꯕ ꯂꯥꯏꯕꯨ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯂꯩ ꯂꯨꯈꯣꯏꯁꯨ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯇꯤꯛ ꯆꯥꯎꯕ ꯏꯕꯨꯗꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯄꯨꯔꯦ ꯇꯥꯏꯕꯪ ꯅꯄꯥꯔꯤ ꯑꯩꯈꯣꯏꯗꯤ ꯁꯨꯔꯒ ꯆꯥꯕ ꯄꯥꯡꯒꯜꯅ ꯋꯥꯅ ꯇꯥꯜꯂꯒ ꯏꯃꯨꯡ ꯄꯨꯕꯅꯤ ꯑꯗꯨꯅ ꯑꯋꯥ ꯑꯅꯥꯇꯗꯤ ꯇꯥꯍꯟꯕꯤꯅꯨ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯂꯝ ꯀꯣꯟꯕ ꯂꯥꯏꯗꯨꯅ ꯂꯩꯕ ꯂꯥꯏꯁꯪ ꯑꯗꯣꯝꯗ ꯃꯃꯥꯏꯗꯣ ꯑꯣꯟꯗꯨꯅ ꯈꯣꯏꯔꯝꯂꯝꯃꯤ ꯑꯅꯤꯗꯣ ꯃꯤꯠ ꯅꯥꯀꯣꯡꯁꯤꯡꯅ ꯑꯃꯝꯕꯗꯨꯗ ꯂꯦꯜꯂꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯌꯥꯗꯦ ꯃꯅꯥ ꯊꯥꯡꯒꯠꯂꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯃꯨꯛꯁꯨ ꯌꯦꯡꯉꯤ ꯃꯜꯂꯕ ꯌꯨꯝꯗꯨꯒꯤ ꯁꯨꯝ ꯆꯥꯔꯕ ꯌꯨꯝꯕꯤꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯅ ꯁꯨꯝꯅ ꯌꯨꯝꯕꯤ ꯃꯅꯨꯡꯗ ꯆꯥꯕꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯇꯅ ꯇꯥꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯃꯟꯕ ꯌꯨꯝꯁꯤꯒꯤ ꯃꯈꯥ ꯊꯪꯕꯗ ꯇꯦꯔꯥ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ ꯈꯣꯡ ꯃꯆꯥ ꯑꯃꯒ ꯇꯥꯏꯅꯅ ꯍꯥꯏꯔꯤꯕ ꯇꯦꯔꯥ ꯃꯈꯣꯡꯁꯤ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯌꯥꯊꯣꯛꯐꯝꯅꯤ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯅꯩ ꯃꯃꯥꯡꯉꯩꯗ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄ ꯃꯤ ꯀꯌꯥ ꯍꯦꯂꯣꯏ ꯎꯛꯅꯕꯗꯒꯤ ꯉꯥꯎꯗꯨꯅ ꯆꯠꯄ ꯂꯥꯏꯌꯣꯛ ꯇꯤꯡꯃꯨꯛ ꯇꯧꯕꯒꯤ ꯆꯕꯥꯟ ꯊꯥꯗꯣꯛꯐꯝꯅꯤ ꯍꯥꯏꯔꯤꯕ ꯇꯦꯔꯥ ꯃꯈꯣꯡꯁꯤꯒ ꯌꯨꯝꯁꯤꯒ ꯑꯗꯨꯃꯛ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩ ꯃꯤꯁꯨ ꯀꯌꯥ ꯇꯥꯗꯕ ꯌꯨꯝꯊꯣꯡꯐꯝ ꯑꯣꯏꯅ ꯇꯧꯏ ꯁ꯭ꯋꯥꯏꯁꯦ ꯇꯦꯔꯥ ꯃꯈꯣꯡꯁꯤꯒ ꯌꯨꯝꯁꯤꯒ ꯑꯣꯏꯅ ꯇꯧꯏ ꯌꯨꯝꯁꯤꯒꯤ ꯁꯦꯒꯥꯏꯕ ꯐꯛꯂꯥꯡ ꯑꯍꯣꯕꯗꯒꯤ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯎꯕ ꯐꯪꯏ ꯇꯦꯔꯥ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯁꯨ ꯅꯥꯀꯦꯟꯊꯥ ꯌꯦꯅꯤꯡꯊꯥ ꯑꯅꯤꯒꯤ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏ ꯁꯥꯟꯅꯔꯛꯄꯗ ꯇꯦꯔꯥꯁꯤꯁꯨ ꯑꯀꯪꯕ ꯎꯅꯥ ꯈꯔ ꯀꯔꯤꯒꯨꯝꯕꯗꯅ ꯏꯍꯥꯡ ꯍꯥꯡꯂꯕ ꯃꯁꯥ ꯉꯛꯇ ꯑꯣꯏꯅ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯅ ꯂꯣꯡ ꯂꯣꯡꯗꯨꯅ ꯂꯩ ꯎꯅꯧ ꯃꯌꯣꯜ ꯆꯣꯡꯕ ꯃꯄꯥ ꯈꯔ ꯑꯃ ꯍꯥꯏꯕ ꯌꯥꯏ ꯌꯦꯅꯤꯡꯊꯥ ꯅꯥꯀꯦꯟꯊꯥ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯁꯛꯂꯣꯟ ꯑꯃꯅꯤ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯒꯤ ꯋꯥꯀꯠꯄꯗꯧꯅ ꯍꯨ ꯂꯥꯎꯕ ꯃꯈꯣꯜ ꯑꯔꯤꯕ ꯆꯍꯤꯅ ꯂꯣꯏꯔꯛꯄ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯡ ꯇꯝꯂꯦ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟꯗ ꯍꯧꯕ ꯄꯥꯡꯈꯣꯛꯂꯥꯁꯤꯡꯗꯣ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ ꯃꯈꯣꯜꯁꯤꯡꯁꯤ ꯇꯥꯁꯤꯜꯂꯨꯔꯒ ꯑꯅꯤꯗꯣ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯕꯥꯝꯅ ꯄꯪꯁꯥꯗ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯁꯥꯒꯠꯂꯦ ꯑꯀꯤꯕꯅ ꯑꯃꯨꯛꯃꯨꯛꯁꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯅꯥꯁꯤꯛ ꯃꯈꯣꯡ ꯃꯄꯥꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯈꯣꯟꯊꯥꯡꯉꯩꯅ ꯍꯥꯏꯔꯛꯄ ꯑꯅꯤꯗꯣ ꯃꯅꯥꯅ ꯇꯥꯔꯦ ꯊꯨꯛ ꯂꯥꯎꯏ ꯃꯤꯠꯀ ꯌꯦꯡꯅꯩ ꯑꯃꯝꯕꯗꯨꯗ ꯑꯃꯨꯛꯁꯨ ꯆꯤꯔꯣꯜ ꯇꯧꯅꯔꯦ ꯈꯖꯤꯛ ꯃꯤꯍꯨꯜꯗꯣ ꯃꯐꯝ ꯇꯥꯔꯝꯕꯗꯣ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯃꯤꯍꯨꯜꯗꯣ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯔꯦ ꯃꯤꯍꯨꯜꯗꯣ ꯗꯛ ꯗꯛ ꯆꯣꯡꯉꯤ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯩꯅꯦꯒꯦꯕꯣ ꯏꯇꯥꯎ ꯇꯧꯔꯛꯏꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝ ꯀꯟꯅ ꯂꯥꯞꯄ ꯑꯣꯏꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯏꯔꯥꯞ ꯂꯥꯞꯅꯗ꯭ꯔꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯍꯤꯡꯁꯤꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯜꯁꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯍꯥꯏꯅꯕꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯒꯤ ꯅꯨꯄꯤ ꯃꯃꯥꯗꯨꯅꯦ ꯑꯍꯤꯡꯁꯤꯗ ꯃꯥꯅ ꯇꯠꯇꯅ ꯀꯧꯔꯤꯕꯁꯦ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯍꯣꯏ ꯁꯣꯏꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯆꯦꯜꯂꯤꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯂꯦ ꯌꯥꯝ ꯂꯥꯞꯄꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯁꯂꯥꯝꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯇꯦꯔꯥ ꯃꯈꯣꯡ ꯃꯌꯥꯏꯒꯤ ꯃꯤꯅ ꯆꯪꯕ ꯀꯤꯅꯕ ꯌꯨꯝꯗꯨꯅꯤ ꯑꯁ ꯄꯦꯜꯂꯦꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯤ ꯀꯝꯗꯧꯅꯤ ꯏꯇꯥꯎ ꯀꯔꯤꯕꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯒꯦ
ꯍꯥꯏꯅꯕꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯁꯤꯈꯤꯕꯤ ꯏꯕꯦꯊꯣꯏꯒꯤ ꯊꯋꯥꯏꯅ ꯏꯅꯦ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯃꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯈ꯭ꯔꯗꯨꯗꯤ ꯑꯗꯨꯇꯁꯨ ꯅꯠꯇꯦ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯂꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇ ꯁꯛꯈꯪꯗꯕ ꯃꯥꯏꯕ ꯑꯃꯅ ꯐꯥꯔꯒ ꯄꯨꯈꯤꯕꯗꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯁꯣꯏꯗꯅ ꯆꯨꯝꯕ ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯊꯣꯏꯅ ꯂꯩꯔꯔꯣꯏ ꯃꯁꯤꯗ ꯀꯔꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯏꯇꯥꯎ ꯂꯥꯏꯊꯣꯛꯄꯗꯤ ꯆꯨꯝꯗꯦ ꯇꯔꯥꯏ ꯇꯔꯥꯏ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯆꯪꯖꯐꯝ ꯂꯧꯕ ꯆꯪꯂꯛꯂꯕꯅꯤꯅ ꯃꯤꯀꯨꯞ ꯅꯥꯍꯣꯝꯁꯤꯡꯅ ꯂꯩꯁꯤ ꯏꯇꯥꯎ ꯍꯣꯏ ꯇꯦꯔꯥ ꯃꯈꯣꯡꯁꯤꯁꯨ ꯃꯤꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯨꯅꯤ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤꯗ ꯍꯣꯏ ꯏꯇꯥꯎ ꯈꯪꯉꯤ ꯌꯥꯔꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯅ ꯄꯟꯅꯔꯣꯏꯁꯤ ꯑꯁꯨꯝꯅꯅꯤꯗꯣ ꯇꯨꯃꯤꯟ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯃꯨꯔꯨ ꯃꯨꯔꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯆꯥꯟꯅꯅ ꯍꯦꯛꯇ ꯍꯧꯅ ꯁꯥꯕꯗꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯋꯥꯔꯤꯗꯣ ꯇꯨꯃꯤꯟꯅ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡꯒꯤ ꯅꯨꯄꯤꯗꯣ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯅꯥꯃꯇꯨꯝ ꯏꯆꯥꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯆꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯕꯗ ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯋꯥꯕꯅ ꯐꯦ ꯂꯥꯎꯋꯦ ꯏꯃꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯅꯪ ꯑꯃꯨꯛꯇ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯅ ꯄꯥꯎꯈꯨꯝ ꯑꯝꯇꯗꯤ ꯄꯤꯔꯛꯎꯗꯅ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯀꯞꯉꯥꯡ ꯉꯥꯡꯂꯦ ꯑꯃꯨꯛ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯏꯃꯥꯗꯤ ꯀꯩꯊꯦꯜꯗ ꯅꯪꯒꯤ ꯉꯥꯃꯨꯛ ꯂꯩꯕ ꯆꯠꯂꯤꯉꯩ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯃꯥꯟꯅꯕ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯂꯛꯇ ꯇꯤꯟꯈꯤꯕ꯭ꯔꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯍꯣꯏꯅꯤ ꯃꯥꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯝꯇꯗꯤ ꯄꯤꯔꯛꯑꯣ ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯄꯥꯔꯤ ꯏꯃꯥ ꯋꯥꯔꯦ ꯑꯁꯨꯝꯅ ꯅꯨꯄꯤꯁꯦ ꯀꯞꯉꯥꯡ ꯉꯥꯡꯂꯦ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗꯨꯅ ꯅꯨꯡꯁꯤꯠꯅ ꯏꯊꯛ ꯏꯄꯥꯏ ꯍꯧꯅ ꯁꯤꯠꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯅ ꯃꯥꯏꯀꯩ ꯆꯂꯥꯏ ꯈꯪꯗꯅ ꯂꯣꯏꯅ ꯁꯟꯗꯣꯛꯏ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯅ ꯀꯞꯄ ꯑꯉꯥꯡ ꯑꯃꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯖꯤꯡꯒ ꯑꯃꯟꯕꯗꯨꯗꯒꯤ ꯂꯥꯎꯔꯛꯏ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯇꯦꯔꯥ ꯃꯈꯣꯡ ꯃꯅꯥꯛꯀꯤ ꯑꯃꯟꯕ ꯌꯨꯝꯗꯨꯗ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯂꯥꯎꯔꯛꯂꯦ ꯑꯁꯨꯝꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯌꯥꯝ ꯅꯛꯅ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯈꯨꯝꯂꯛꯄꯗꯨꯗ ꯑꯅꯤꯗꯣ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯇꯨꯃꯤꯟ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯁꯤꯗ ꯂꯩꯔꯦꯗꯅ ꯅꯥꯁꯤꯛ ꯃꯈꯣꯡꯒꯤ ꯅꯨꯄꯤꯗꯨꯒꯤ ꯍꯥꯏꯅꯕꯤ ꯃꯆꯥꯗꯨꯁꯨ ꯍꯣꯏꯅꯦ ꯏꯇꯥꯎ ꯖꯤꯡꯒ ꯑꯃꯟꯕ ꯃꯊꯛꯁꯤꯗꯅꯤ ꯃꯥꯅ ꯈꯨꯝꯂꯛꯏꯗꯣ ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯥꯒꯤ ꯃꯈꯣꯜꯗꯤ ꯌꯨꯝꯊꯛꯂꯣꯝꯗꯒꯤꯅꯤ ꯇꯥꯔꯛꯂꯤꯗꯣ ꯑꯁꯨꯝꯅꯅꯤꯗꯣ ꯃꯃꯤꯠꯇꯨꯅ ꯑꯃꯝꯕꯗꯨꯗ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯤ ꯇꯟꯖꯥꯗꯨꯗ ꯑꯃꯟꯕ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯆꯠꯄꯗꯧꯅ ꯇꯧꯕ ꯃꯝꯒ ꯃꯝꯂꯦ ꯀ꯭ꯔꯣꯡ ꯀ꯭ꯔꯣꯡ ꯂꯥꯎꯔꯕ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯈꯣꯡ ꯊꯥꯡꯕꯗ ꯖꯤꯡꯒꯗꯣ ꯐꯝꯊꯔꯛꯄ ꯃꯥꯟꯕꯒꯤ ꯑꯀꯨꯠ ꯑꯇꯣꯡ ꯅꯥꯏꯕꯗꯧꯅ ꯇꯧꯔꯛꯏ ꯑꯅꯤꯗꯣ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯊꯛꯇ ꯃꯈꯣꯜꯗꯨ ꯇꯥꯔꯕꯗ ꯉꯁꯥꯏ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯈꯤꯕ ꯅꯥꯁꯤꯛ ꯃꯁꯥꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯒꯤ ꯃꯊꯪꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯈꯜꯂꯨꯕꯗ ꯑꯅꯤꯗꯣ ꯆꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯄ ꯈꯜꯂꯨꯕꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯨꯛ ꯃꯨꯛꯇꯨꯅ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯃꯥꯟꯕꯗꯣ ꯑꯅꯤꯗꯨꯅ ꯃꯅꯥꯗ ꯇꯥꯔꯤ ꯚꯥꯞꯅ ꯁꯥꯒꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯈꯜꯅ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯤ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯌꯣꯟꯅꯕ ꯁꯛꯇꯝꯅꯤ ꯑꯅꯤꯗꯨꯅ ꯂꯥꯛꯁꯤꯜꯂꯤꯕ ꯑꯉꯥꯡꯗꯨꯅ ꯃꯨꯛꯂꯒ ꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯒ ꯃꯃꯥꯗꯣ ꯅꯥꯁꯤꯛ ꯃꯈꯣꯡꯂꯣꯝꯗꯒꯤ ꯃꯆꯥꯕꯨ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯇꯦꯔꯥ ꯃꯈꯣꯡ ꯃꯄꯥꯗꯨ ꯌꯧꯔꯛꯂꯦ ꯇꯦꯔꯥ ꯃꯄꯥꯗꯨ ꯂꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯍꯤꯡꯗꯨꯗ ꯃꯃꯥꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯇꯦꯔꯥ ꯃꯄꯥꯗꯨ ꯂꯥꯜꯂꯒ ꯃꯆꯥꯒꯤ ꯅꯥꯛꯇ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯐꯥꯖꯤꯟ ꯄꯨꯟꯖꯤꯟꯕꯗꯧꯅ ꯂꯩꯕ ꯃꯥꯟꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯛꯂꯦ ꯃꯁꯥꯗꯨ ꯀꯣꯡꯒꯣꯏ ꯊꯧꯔꯤ ꯑꯃꯅ ꯐꯥꯖꯤꯜꯂꯒ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯂꯒ
ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯠꯆꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯗꯨꯅ ꯆꯠꯄ ꯌꯥꯗꯅ ꯏꯅ ꯀꯥꯎꯅꯅ ꯇꯦꯔꯥ ꯃꯈꯣꯡꯗꯨꯗ ꯂꯩꯕꯗꯨ ꯑꯉꯥꯡꯗꯨꯅ ꯖꯤꯡꯒ ꯑꯃꯟꯕ ꯃꯊꯛꯇꯒꯤ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯦ꯫ ꯃꯃꯥꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯕꯗꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯑꯉꯥꯡꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯃꯅꯤꯡ ꯍꯜꯂꯒ ꯆꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯕꯗꯒꯤ ꯑꯉꯥꯡꯗꯨꯅ ꯃꯃꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗꯕꯗꯒꯤ ꯀꯜꯂꯦ ꯑꯃꯗꯤ ꯃꯃꯥꯗꯨ ꯂꯦꯡ ꯑꯣꯠꯄ ꯌꯥꯔꯛꯂꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯃꯨꯛ ꯌꯦꯡꯅꯔꯒ ꯂꯩ꯫ ꯃꯃꯥꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ, ꯁꯛꯎꯗꯕ ꯀꯔꯝꯕ ꯁꯥꯍꯨꯝꯅꯣ, ꯁꯥꯐꯨꯅꯣ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯕ, ꯑꯩꯒꯤ ꯈꯣꯡꯊꯥꯡꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕ? ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ? ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯆꯠꯈ꯭ꯔꯒꯦ? ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕ, ꯑꯁꯨꯛ ꯌꯥꯝ ꯈꯨꯔꯧ ꯊꯥꯡꯂꯤꯕ? ꯂꯣꯏꯕ ナꯏꯗꯦ꯫ ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯨ ꯂꯥꯎ, ꯑꯩꯒ ꯕꯥꯌꯣꯛꯅꯁꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯑꯩꯕꯨ ꯀꯥꯏꯍꯧꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯔꯥ ꯃꯈꯣꯡꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯣꯏꯅ ꯂꯥꯎꯔꯤ꯫ ꯑꯉꯥꯡꯗꯨꯅ ꯃꯃꯥꯗꯨ ꯊꯦꯝꯖꯤꯜꯂꯦ꯫ ꯑꯁꯤꯒ ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥ ꯃꯆꯥꯗꯨꯅ ꯇꯧꯔꯤꯕꯗꯣ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯌꯥꯝ ꯂꯥꯞꯅꯗꯕꯅꯤꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯁꯨ ꯑꯗꯨꯃꯛ ꯏꯉꯥꯟ ꯉꯥꯟꯅ ꯂꯣꯏꯅ ꯎꯏ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯅꯤꯗꯨ ꯎꯕꯗ ꯉꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯑꯉꯥꯡꯁꯤꯅ ꯆꯠꯅꯤꯡꯕꯗ ꯃꯅꯤꯡ ꯃꯈꯥ ꯂꯣꯏꯅ ꯇꯧꯕ ꯉꯝꯂꯒ ꯀꯔꯤꯒꯤ ꯃꯃꯥꯁꯤꯅ ꯉꯝꯗ꯭ꯔꯤꯕ? ꯍꯩꯅꯕꯤ ꯅꯥꯆꯤꯛ ꯃꯈꯣꯡꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ? ꯍꯣꯏ, ꯍꯥꯏꯕꯗꯤ ꯇꯥꯈ꯭ꯔꯦ꯫ ꯀꯁꯥ ꯑꯉꯥꯡ ꯐꯠꯇꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩ꯫ ꯃꯥꯗꯤ ꯊꯥ ꯁꯨꯗꯅ ꯄꯣꯛꯄ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯇꯣꯞ ꯇꯣꯞꯄ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯆꯠ ꯑꯃ ꯇꯧꯒꯦꯇ ꯉꯝꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯃꯌꯥꯏꯁꯤꯅ ꯃꯈꯣꯏꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯤꯕꯅ ꯃꯆꯤꯟꯗ ꯐꯥꯎ ꯀꯤꯕꯗꯒꯤ ꯄꯟꯅꯗꯦ꯫ ꯃꯁꯥꯗ ꯃꯩ ꯆꯪꯗꯕ ꯑꯉꯥꯡ ꯃꯈꯜꯁꯤꯒꯤ ꯃꯁꯥꯗ ꯑꯁꯥꯕꯒꯤ ꯃꯅꯤꯜ ꯃꯆꯦꯠ ꯑꯃꯗ ꯐꯥꯎ ꯌꯥꯎꯗꯦ ꯍꯥꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯑꯅꯤꯗꯣ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯦ꯫ ꯍꯧꯗꯣꯡ ꯃꯃꯤꯠꯇꯧꯅ ꯂꯥꯎꯕ ꯑꯃꯨꯕ ꯑꯅꯤꯈꯛꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯌꯥꯝ ꯉꯥꯟꯅ ꯎꯔꯤꯕꯗꯣ ꯁꯣꯏꯗꯅ ꯑꯉꯥꯡ ꯐꯠꯇꯕꯗꯨꯒꯤ ꯃꯃꯤꯠ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯑꯉꯥꯡꯗꯨꯗꯤ ꯃꯌꯥꯏ ꯄꯨꯝꯕ ꯍꯦꯟꯊꯣꯛꯏ꯫ ꯊꯝꯃꯝꯕ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯤꯡꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯍꯦꯟꯒꯠꯍꯟꯕꯗꯧꯅ ꯑꯃꯨꯛꯁꯨ ꯇꯧꯏ꯫ ꯃꯃꯥꯗꯨꯅ ꯅꯤꯡꯉꯝꯗꯕꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯄꯤꯔꯛꯇꯦ꯫ ꯃꯃꯥꯗꯨ ꯃꯆꯥꯅ ꯊꯦꯝꯅꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈ꯭ꯔꯦ, ꯇꯦꯔꯥ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯅꯥꯆꯤꯛ ꯃꯈꯣꯡ ꯂꯩꯕꯗꯣꯝꯗ꯫ ꯑꯉꯥꯡꯗꯨꯁꯨ ꯈꯪꯏ ꯇꯦꯔꯥ ꯃꯈꯣꯡꯁꯤ ꯃꯃꯥꯒꯤ ꯊꯋꯥꯏꯅ ꯂꯥꯟꯁꯤꯟꯗꯨꯅ ꯆꯠꯄ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ꯫ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯂꯝꯂꯩ ꯃꯁꯤꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯝꯆꯠ ꯍꯝꯐꯣꯏꯅꯕ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯁꯨ ꯃꯍꯥꯛꯇꯤ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯊꯥ ꯐꯥꯗꯅ ꯁꯤꯈꯤꯕꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯊꯥꯕ ꯑꯃꯗꯤ ꯊꯣꯟꯕ ꯀꯁꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯥꯗ ꯃꯩ, ꯏꯁꯤꯡ, ꯅꯨꯡꯁꯤꯠ ꯃꯌꯥꯏ ꯁꯨꯅ ꯌꯥꯎꯔꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯤꯕ ꯑꯉꯥꯡꯅ ꯇꯔꯥ ꯆꯥꯛꯎꯝꯗ꯭ꯔꯤꯐꯥꯎ ꯃꯤꯠꯅ ꯎꯕ ꯂꯥꯏꯗꯤ ꯂꯧꯅꯕꯒꯨꯝ ꯇꯔꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯇꯤ ꯂꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯇꯦꯔꯥ ꯃꯈꯣꯡꯗ ꯅꯠꯇꯦ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯏꯅ ꯆꯠꯄ ꯉꯝꯃꯤ꯫ ꯍꯥꯏꯅꯕ ꯂꯩ ꯑꯉꯥꯡ ꯆꯥꯎꯝꯕꯗ ꯉꯁꯤꯗꯒꯤ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯉꯥꯒ ꯆꯥꯛꯀ ꯇꯣꯠꯄ ꯆꯥꯗꯨꯅ ꯅꯍꯥꯟꯈꯩ ꯂꯥꯏ ꯑꯣꯏꯕꯗꯣ ꯉꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯣ, ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯣ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯤ ꯑꯣꯏꯗ꯭ꯔꯦ꯫ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯅ ꯂꯩꯅ ꯁꯤꯕꯅ ꯃꯍꯥꯛꯇꯤ ꯂꯥꯏ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩ꯫ ꯂꯝꯂꯩꯃ ꯇꯔꯦꯠꯁꯤꯒ ꯑꯃꯔꯣꯝꯗ ꯃꯃꯥꯒꯤꯗꯃꯛ ꯃꯨꯛꯅꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯃꯥꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕꯗꯤ ꯈꯜꯂꯨꯕꯗ ꯑꯉꯥꯡꯁꯤꯅ ꯃꯃꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯅ ꯇꯦꯔꯥ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗꯨꯗꯗꯤ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯃꯃꯤꯠ ꯑꯃꯨꯕ ꯑꯅꯤꯗꯨꯅ ꯑꯃꯟꯕ ꯌꯨꯝꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯌꯨꯝꯗꯨꯗ ꯂꯩꯕ ꯇꯥꯏꯕꯪ ꯑꯍꯤꯡꯕ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯉꯁꯤꯗꯤ ꯊꯥꯕꯤꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯂꯝꯗ꯭ꯔꯕ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯨꯛꯇꯣꯛꯀ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯨꯝ ꯑꯃꯟꯕ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯅꯤꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯐꯠꯇꯕꯗꯨꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ꯭ꯔ ꯑꯃꯗꯤ ꯅꯨꯡꯗ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯗꯨꯅ ꯇꯨꯃꯤꯟ ꯆꯠꯈꯤꯕꯁꯦ ꯑꯅꯤꯗꯣ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯔꯝꯗꯕꯗꯣ ꯈꯔ ꯐꯔꯦ꯫ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯃꯥꯒ ꯂꯣꯏꯅꯅ
ꯑꯉꯥꯡꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯅꯥꯆꯤꯛ ꯃꯈꯣꯡꯗꯨ ꯌꯧꯅꯕ ꯒꯝ ꯆꯠꯈꯤ꯫ ꯑꯅꯤꯗꯣ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯕꯗꯣ ꯈꯔ ꯐꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯊꯧꯖꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯁꯤꯗꯒꯤ ꯇꯦꯔꯥ ꯃꯈꯣꯡ ꯂꯝꯂꯩ ꯃꯇꯥꯏꯠꯀꯤ ꯌꯥꯊꯣꯛꯐꯝꯁꯤꯅ ꯎꯀꯜ ꯑꯃꯗ ꯑꯣꯏꯍꯧꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯎꯀꯜ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯀꯝꯗꯧꯕ? ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯥꯏꯕꯛ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯝꯂꯣꯏ꯫ ꯑꯅꯤꯗꯨ ꯌꯥꯝ ꯋꯥꯅ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯗ ꯂꯥꯏ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯂꯦꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯉꯁꯥꯏꯒꯤ ꯃꯁꯛ ꯃꯁꯥ ꯂꯣꯠꯄ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯆꯥꯏꯒꯣꯏꯅꯨꯡꯗ ꯃꯍꯥꯛ ꯀꯣꯛꯁꯦꯠ ꯑꯃ ꯁꯦꯠ ꯏꯪꯈ꯭ꯔꯕ ꯂꯝꯇꯥꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯏꯪꯈꯣꯜꯒꯤ ꯑꯋꯥꯡ ꯊꯥꯡꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯅꯥꯛꯇ ꯆꯔꯩ ꯐꯤꯉꯧ ꯁꯦꯠꯂꯒ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗ ꯂꯥꯛꯑꯦ꯫ ꯉꯁꯥꯏ ꯋꯥꯏꯗꯤ ꯆꯔꯩ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯈꯨꯠꯇ ꯂꯩꯕꯥꯛ ꯂꯩꯇꯨꯝ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯄꯗꯣ ꯂꯩꯕꯥꯛꯇꯨ ꯌꯨꯝꯒꯤ ꯁꯥꯏꯖꯜ ꯑꯃꯗ ꯊꯦꯠꯆꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯕ ꯃꯇꯨꯡ ꯃꯥꯅ ꯁꯦꯠꯂꯛꯄ ꯐꯩꯖꯣꯝ ꯑꯃꯨꯕꯗꯣ ꯍꯣꯡꯗꯣꯛꯂꯒ ꯍꯟꯗꯛꯃꯨꯛꯅ ꯑꯉꯧꯕ ꯑꯃ ꯁꯦꯠ ꯂꯦꯡꯌꯥꯟ ꯑꯃ ꯌꯥꯟ ꯀꯣꯛꯁꯦꯠꯅꯔꯒ ꯂꯥꯛꯄꯅꯦ꯫ ꯑꯋꯥꯡ ꯄꯨꯈ꯭ꯔꯤ ꯑꯀꯣꯏꯕꯗꯅ ꯂꯐꯨꯅ ꯁꯧ ꯁꯥꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯍꯧꯔꯤ꯫ ꯄꯨꯈ꯭ꯔꯤꯗꯨ ꯍꯦꯛ ꯌꯧꯕꯒ ꯁꯂꯣꯠꯄ ꯃꯥꯏꯕꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯐꯝꯊꯔꯦ꯫ ꯃꯈꯣꯡ ꯑꯅꯤꯗꯣ ꯌꯥꯟꯊꯔꯒ ꯏꯁꯤꯡꯅ ꯃꯈꯣꯡ ꯈꯨ ꯑꯅꯤꯗꯣ ꯊꯦꯡꯅ ꯂꯨꯞꯂꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯃꯩꯗꯣ ꯂꯣꯏꯔꯦ ꯍꯥꯏꯖꯕꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯀꯣꯏꯕꯗꯨꯗ ꯍꯧꯖꯤꯛꯁꯨ ꯄꯨꯝꯆꯤꯛ ꯆꯤꯛꯏ꯫ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯊꯣꯏꯅ ꯂꯩꯇꯦ꯫ ꯑꯍꯤꯡ ꯃꯃꯩꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯂꯐꯨ ꯃꯈꯣꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯗꯨꯃꯛ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠꯂꯤ꯫ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯐꯝꯂꯝꯕꯗꯒꯤ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯨ ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯨꯞ ꯍꯥꯏꯗꯨꯅ ꯏꯪꯈ꯭ꯔꯕꯗꯨꯗ ꯑꯗꯨꯃꯛ ꯂꯨꯞꯄꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡꯗꯨ ꯍꯦꯛ ꯂꯨꯞꯄꯒ ꯃꯥꯒꯤ ꯀꯣꯛꯆꯦꯠꯇꯨꯗꯤ ꯃꯀꯣꯛꯇ ꯌꯦꯜꯂꯝꯕꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯛꯆꯦꯠ ꯅꯥꯟꯊꯣꯛꯈꯤꯕꯗꯨꯗ ꯃꯥꯏꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯏꯁꯤꯡꯗꯒꯤ ꯏꯔꯨꯞꯄꯒ ꯐꯥꯎꯒꯠꯂꯛꯄꯗ ꯃꯥꯒꯤ ꯀꯣꯛꯆꯦꯠꯇꯨ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗꯗꯤ ꯃꯍꯥꯛ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯅꯤ꯫ ꯏꯁꯤꯡꯗꯒ ꯇꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯄꯨꯈ꯭ꯔꯤ ꯑꯀꯣꯏꯕꯗꯨꯗ, ꯑꯗꯨꯕꯨ ꯎꯗ꯭ꯔꯦ꯫ ꯃꯥꯒꯤ ꯀꯣꯛꯆꯦꯠꯇꯨ ꯃꯆꯤꯟꯗ ꯁꯣꯜꯂꯦ꯫ ꯑꯦ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯀꯣꯛꯆꯦꯠꯇꯨꯗꯤ? ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯑꯩ ꯌꯥꯔꯒꯦꯕ꯫ ꯏꯁꯥꯅ ꯏꯁꯤꯡꯗ ꯂꯨꯞꯄꯗ ꯁꯣꯏꯗꯅ ꯀꯣꯛꯆꯦꯠꯇꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯣ꯫ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯎꯔꯒ ꯂꯩꯐꯝ ꯊꯣꯛꯄꯅꯦ꯫ ꯑꯃꯝꯕꯁꯤꯗ ꯑꯩꯅ ꯇꯧꯒꯗꯣꯏꯕ ꯊꯕꯛꯁꯤꯒ ꯀꯣꯛꯆꯦꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯃꯍꯩꯗꯤ ꯌꯥꯜꯂꯣꯏ ꯇꯧꯔꯤꯁꯦ꯫ ꯃꯩꯁꯨ ꯌꯥꯎꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯗꯤ ꯃꯩꯁꯨ ꯄꯨꯊꯣꯔꯛꯇ꯭ꯔꯦ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯃꯝꯕꯁꯤꯗ ꯀꯗꯥꯏꯗ ꯊꯤꯒꯅꯤ? ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥ ꯃꯅꯥ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ "ꯄꯥꯕ, ꯑꯩ ꯈꯪꯉꯦ ꯄꯥꯕꯒꯤ ꯀꯣꯛꯆꯦꯠꯇꯣ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯣ ꯑꯃꯝꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛ ꯊꯣꯡꯒꯥ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯑꯦ꯫ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯈꯨꯠ ꯑꯉꯧꯕ ꯑꯃ ꯊꯤꯡꯀꯠꯂꯒ ꯃꯥꯒꯤ ꯀꯣꯛꯆꯦꯠꯇꯨ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕ? ꯌꯦꯡꯉꯣꯏ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤ ꯍꯥꯏꯕ ꯏꯟꯕꯤꯅꯤ꯫ ꯀꯗꯥꯏ ꯏꯄꯥꯒꯤ ꯀꯣꯛꯆꯦꯠꯇꯣ ꯏꯄꯥꯗ ꯄꯤꯔꯣ ꯁꯦ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ"꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯃꯁꯛꯇꯤ ꯎꯗ ꯈꯨꯠꯇꯃꯛ ꯂꯤꯈꯠꯂꯒ ꯊꯧꯁꯥꯗꯅ ꯃꯄꯥꯗ ꯄꯥꯎꯈꯨꯝ ꯄꯤꯔꯦ, "ꯉꯝꯃꯣꯏ ꯀꯩꯁꯨ, ꯍꯩꯕꯤꯔꯦꯗ, ꯄꯥꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯄꯥꯕ, ꯅꯆꯥꯗꯤ ꯄꯥꯕꯕꯨ ꯌꯥꯝ ꯋꯥꯔꯧꯔꯦ꯫ ꯄꯥꯕꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯇꯤꯟꯗꯨꯅ ꯂꯩꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯕ ꯄꯥꯕꯅ ꯀꯔꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯒꯦ? ꯄꯥꯕ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯄꯥꯕꯁꯨ ꯉꯥꯛꯅꯁꯤ꯫ ꯄꯥꯕꯅ ꯑꯩꯅ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯏꯔꯥꯛꯅꯗꯨꯅ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯨꯒꯤ ꯃꯤꯠꯃꯥꯡꯗ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯃꯊꯪ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯥꯏꯕꯗꯨ ꯑꯌꯨꯛ ꯑꯗꯨꯗ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯐꯛ ꯑꯃꯗ ꯍꯤꯞꯂꯒ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯃꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯅꯤ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯦ꯫ ꯀꯥꯂꯦꯟ ꯅꯨꯡꯁꯥꯗꯨꯗ ꯍꯩ ꯆꯥꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯍꯩꯅꯧ ꯑꯁꯪꯕꯗꯣ
ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯥ ꯃꯊꯟꯇ ꯂꯥꯛꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯃꯥ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯏ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯃꯊꯟꯇ ꯍꯩꯅꯧ ꯆꯥꯔꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯍꯩꯅꯧ ꯃꯈꯣꯡꯗꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯈꯨꯠꯇ ꯂꯩꯇꯨꯝ ꯑꯃ ꯄꯥꯏ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯇꯝꯅ ꯂꯪꯉꯤ ꯑꯗꯨꯝꯅ ꯂꯪꯕꯗꯨꯗ ꯍꯩꯅꯧ ꯑꯁꯪꯕ ꯑꯃ ꯌꯦꯡꯕꯗ ꯍꯥꯎꯔꯒꯗꯕ ꯃꯥꯟꯕ ꯑꯃ ꯄꯣꯞ ꯂꯥꯎꯅ ꯎꯁꯥꯗꯒꯤ ꯀꯦꯜꯂꯛꯂꯒ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯈ꯭ꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯈꯟꯈꯤꯕ ꯋꯥꯈꯜꯗ ꯍꯣꯡꯗꯕꯤ ꯇꯝꯐꯥꯅꯤꯗꯣ ꯍꯩꯅꯧ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗ ꯇꯥꯎꯔꯤꯕ ꯍꯩꯅꯧꯗꯨꯗ ꯋꯥꯈꯜꯗ ꯆꯥꯅꯤꯡꯕꯒꯤ ꯏꯐꯨꯠ ꯐꯥꯎꯈꯤꯕꯅ ꯇꯝꯐꯥ ꯎꯊꯛ ꯑꯗꯨꯗ ꯄꯥꯟꯕ ꯍꯩꯅꯧ ꯑꯁꯪꯕꯗꯣ ꯑꯇꯩꯗꯨ ꯊꯣꯏꯅ ꯆꯥꯅꯤꯡꯕ ꯐꯥꯎꯈꯤꯗꯦ ꯄꯨꯈ꯭ꯔꯤꯗ ꯇꯥꯎꯕ ꯑꯁꯪꯕ ꯍꯩꯅꯧꯗꯨꯗ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯈꯤꯕꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯄꯥꯛꯊꯔꯒ ꯇꯝꯐꯥ ꯍꯩꯅꯧꯗꯣ ꯂꯥꯝꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯏꯁꯤꯡ ꯏꯅꯧ ꯇꯥꯕ ꯃꯇꯝꯒ ꯑꯣꯏꯕꯅ ꯄꯨꯈ꯭ꯔꯤꯗꯨꯅ ꯂꯥꯏꯒ ꯂꯩꯔꯦ ꯃꯆꯨ ꯑꯣꯟꯕ ꯄꯨꯈ꯭ꯔꯤꯗꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯃꯆꯨꯗ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯆꯍꯤ 12 ꯆꯪꯂꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯍꯥꯛꯇꯤ ꯃꯁꯤ ꯊꯣꯏꯅ ꯃꯔꯝꯁꯨ ꯈꯪꯂꯨꯗꯦ ꯄꯨꯈ꯭ꯔꯤꯗꯣ ꯃꯆꯨ ꯃꯃꯤꯠ ꯇꯞꯅ ꯇꯞꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯍꯣꯡꯂꯛꯏ ꯏꯁꯤꯡ ꯑꯗꯣ ꯃꯔꯥꯡ ꯃꯔꯥꯡꯉꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯂꯐꯨ ꯃꯈꯣꯡꯁꯤꯡ ꯑꯗꯣꯝꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯄ ꯍꯧꯔꯛꯂꯦ ꯅꯨꯡꯁꯤꯠ ꯑꯁꯥꯕꯗꯣ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯗꯨꯅ ꯁꯤꯠꯂꯝꯃꯤ ꯅꯨꯡꯁꯤꯠꯅ ꯁꯤꯠꯂꯤꯕꯗꯣ ꯇꯝꯐꯥꯗꯤ ꯃꯁꯥꯗ ꯆꯪꯂꯝꯗꯦ ꯃꯥꯗꯤ ꯍꯩꯅꯧꯗꯨ ꯂꯥꯝꯗꯨꯒꯤ ꯀꯟꯅ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯡ ꯅꯥꯝ ꯑꯗꯨ ꯄꯨꯈ꯭ꯔꯤꯒꯤ ꯂꯩꯔꯥꯏ ꯃꯄꯥꯗꯨꯗꯒꯤ ꯁꯤꯠꯊꯗꯨꯅ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯥꯁꯤꯟꯕꯒ ꯃꯁꯥꯗꯣ ꯇꯤꯟꯐꯥ ꯀꯥꯛꯐꯩꯅ ꯅꯞꯄꯗꯧꯅ ꯇꯧꯕꯒꯤ ꯏꯊꯤꯜ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯏꯁꯤꯡ ꯁꯤꯊꯕꯗꯧꯅ ꯇꯧꯏ ꯃꯍꯥꯛ ꯏꯔꯣꯏꯕꯒ ꯍꯩꯇ꯭ꯔꯦ ꯏꯁꯤꯡꯗꯒ ꯇꯥꯁꯤꯜꯂꯦ ꯃꯁꯥꯗꯣ ꯊꯛꯀꯠꯄ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯊꯛꯀꯠꯃꯟꯗꯅ ꯃꯍꯥꯛ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯂꯥꯏꯌꯦꯡ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯂꯥꯏꯌꯦꯡ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯕꯗ ꯃꯁꯥꯗꯣ ꯄꯨꯈ꯭ꯔꯤꯒꯤ ꯂꯩꯔꯥꯏ ꯃꯄꯥꯜꯗ ꯍꯧꯕ ꯅꯥꯄꯤꯁꯤꯡꯗꯨꯗ ꯄꯥꯏꯔꯒ ꯃꯁꯥꯗꯣ ꯂꯩꯔꯥꯏ ꯇꯝꯅ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯤꯠꯇ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯕ ꯀꯥ ꯍꯦꯟꯅ ꯖꯤꯔꯤ ꯖꯤꯔꯤ ꯍꯥꯏꯗꯨꯅ ꯋꯥꯡꯈꯠꯂꯛꯄꯗꯧꯅ ꯃꯥꯟꯕꯁꯨ ꯇꯧꯔꯛꯏ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯌꯦꯠ ꯊꯥꯡꯕ ꯈꯣꯡꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯅ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯊꯗꯣꯏꯒꯤ ꯇꯧꯕ ꯃꯥꯟꯕꯒꯤ ꯁꯃꯤꯠ ꯃꯁꯥꯗ ꯐꯥꯎꯔꯛꯂꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯇꯝꯐꯥ ꯑꯔꯣꯏꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯣꯏꯔꯛꯄꯗꯧꯅ ꯐꯥꯎꯋꯦ ꯀꯟꯈ꯭ꯔꯕ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯃꯀꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕꯗꯣ ꯂꯥꯛꯄꯣꯏ ꯐꯣꯏꯕꯣꯏ ꯄꯥꯏꯔꯒ ꯃꯄꯥꯜꯗꯣ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯈꯨꯠꯇꯨꯅ ꯍꯨꯃꯥꯡ ꯊꯣꯛꯂꯦ ꯈꯨꯕꯥꯛ ꯃꯌꯥꯏꯗꯨꯅ ꯆꯣꯝꯂꯞ ꯄꯥꯏꯁꯤꯜꯂꯝꯕ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯃꯀꯥꯁꯤꯡꯗꯣ ꯀꯨꯏꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ ꯈꯣꯡꯖꯥꯏ ꯅꯥꯄꯤꯒꯤ ꯃꯀꯥꯁꯤꯡꯗꯨ ꯏꯁꯤꯡ ꯏꯃꯥꯏꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯗ ꯏꯄꯥꯛ ꯏꯌꯥꯏꯗꯨꯗ ꯆꯔꯥ ꯆꯔꯥꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩ ꯃꯁꯥꯗꯣ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ ꯃꯄꯥ ꯇꯥꯅꯕ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯉꯁꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯀꯥꯛꯐꯩꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯏꯈꯦꯡ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯄꯒꯨꯝ ꯂꯥꯏꯖ ꯏꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯍꯤꯛꯊꯍꯟꯈ꯭ꯔꯦ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯂꯩꯈ꯭ꯔꯦ ꯏꯁꯤꯡ ꯏꯄꯥꯛꯇꯨꯗ ꯀꯣꯡꯒꯣꯟ ꯈꯔ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯀꯥꯔꯝꯂꯒ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯏꯁꯤꯡ ꯏꯃꯥꯏꯗꯨꯗ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯀꯥꯟꯅꯔꯒ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯏ ꯊꯥꯡꯗ꯭ꯔꯕ ꯇꯝꯐꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯊꯣꯡꯒ꯭ꯔꯥ ꯃꯌꯥꯗꯨꯗ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯂꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯣꯝꯂꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯊꯤꯜ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯥꯂꯦꯟ ꯅꯨꯡꯁꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯝꯊꯈꯤꯕ ꯃꯥꯏꯕꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯃꯤꯠꯁꯨ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯊꯥꯡꯂꯝꯂꯦ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯊꯣꯡ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯗꯤ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯒ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟ ꯑꯃꯗꯁꯨ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯕꯅꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯃꯤꯠ ꯁꯤꯡꯅꯕ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯏꯃꯨꯡ ꯃꯥꯡꯒꯣꯟꯗ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯩꯕ ꯎꯗ꯭ꯔꯦ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯒꯗꯧꯔꯦ ꯅꯍꯥꯟꯈꯩꯗꯤ ꯃꯥꯡꯒꯣꯟꯗ ꯆꯨꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯌꯨꯝꯊꯪꯅꯕꯗꯒ ꯁꯥꯟꯅꯕ ꯆꯠꯂꯝꯒꯗ꯭ꯔꯥ ꯁꯣꯏꯗꯅ ꯆꯠꯂꯝꯕ ꯇꯥꯏ ꯑꯝꯇꯕꯨ ꯍꯪꯂꯨꯈꯤꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯏꯕꯗꯣ ꯊꯥꯡꯅꯕꯗ
ꯃꯆꯥꯅꯨꯄꯤ ꯍꯪꯕ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯐꯝ ꯈꯪꯗ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯆꯥꯒ ꯇꯤꯟꯅꯕ ꯑꯇꯩ ꯃꯔꯨꯞꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯍꯪꯂꯨꯔꯕꯁꯨ ꯉꯁꯤ ꯂꯥꯛꯇꯦ ꯄꯨꯟꯗꯦ ꯁꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯦ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯗ꯭ꯔꯕꯗ ꯃꯌꯨꯝꯗ ꯃꯥ ꯇꯟꯅ ꯍꯜꯂꯛꯂꯦ ꯋꯥꯈꯜꯗ ꯈꯜꯂꯛꯑꯦ ꯃꯁꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯋꯥꯡ ꯊꯥꯡꯕ ꯄꯨꯈ꯭ꯔꯤ ꯀꯥꯆꯤꯟꯗ ꯍꯩꯅꯧ ꯍꯦꯛꯄ ꯍꯦꯛ ꯆꯠꯄꯅꯤ ꯅꯍꯥꯟꯁꯨ ꯃꯊꯟꯇ ꯍꯩꯅꯧ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯁꯨꯛ ꯋꯥꯅ ꯊꯤꯔꯒ ꯃꯥ ꯍꯩꯅꯧ ꯃꯈꯣꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯇꯞꯐꯤꯡ ꯍꯩꯅꯧ ꯃꯈꯣꯡꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥ ꯃꯌꯥꯗꯨꯗ ꯃꯀꯣꯛ ꯂꯤꯈꯠꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯦ ꯋꯥ ꯉꯥꯡꯕꯒ ꯅꯪꯗꯦ ꯑꯃꯨꯛꯇꯪ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯇꯝꯐꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯥꯏꯕꯗꯨ ꯊꯣꯡꯒ꯭ꯔꯥ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯆꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯊꯝꯃꯦ ꯇꯝꯐꯥꯒꯤ ꯊꯥꯖꯤꯟꯗꯨ ꯏꯁꯤꯡꯗ ꯋꯥꯡꯈꯠꯂꯝꯃꯦ ꯇꯝꯐꯥꯒꯤ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯈꯪꯂꯦ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯂꯦꯛꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯤꯍꯨꯜꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯆꯥꯕꯨ ꯇꯥꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯇꯝꯐꯥ ꯏꯄꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯅꯪꯕꯨ ꯐꯨꯛꯇꯗꯤ ꯈꯨꯝꯗꯣꯛ ꯀꯩꯗꯧꯒꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯅꯪꯕꯨ ꯈꯨꯝꯃꯛꯎ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯁꯦ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯅꯄꯥ ꯑꯩꯅ ꯋꯥꯅ ꯈꯥꯡꯕ ꯏꯇꯧꯁꯦ ꯌꯦꯡꯅꯤꯡꯗꯨꯅ ꯅꯪ ꯏꯄꯥꯕꯨ ꯂꯥꯛꯅꯔꯤꯕ꯭ꯔꯥ ꯃꯥꯅꯤ ꯅꯪꯒꯤꯁꯦ ꯏꯄꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯊꯑꯣꯏꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯧꯒꯠꯂꯛꯑꯣ ꯑꯁꯤ ꯍꯥꯏꯔꯗꯅ ꯍꯤꯡ ꯀꯞꯇꯨꯅ ꯃꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯧꯕꯗꯨ ꯊꯪꯅꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕ ꯇꯥꯕꯗꯒꯤ ꯃꯐꯝꯗꯨ ꯀꯅꯥ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯃꯌꯥꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯁꯨ ꯎꯔꯦ ꯃꯄꯥ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯈꯔꯅ ꯆꯪꯗꯨꯅ ꯃꯥꯏꯕꯗꯨ ꯊꯦꯝꯃꯤ ꯃꯁꯥꯒꯤ ꯅꯨꯄꯤꯁꯨ ꯁꯤꯈꯤꯕ ꯆꯍꯤ 3 ꯍꯥꯏꯔꯛꯂꯦ ꯃꯥꯒꯤ ꯇꯥꯏꯕꯪꯄꯥꯜ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯑꯁꯤꯕꯅ ꯉꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯁꯤꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯦ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯃꯝꯁꯤꯜꯂꯛꯂꯦ ꯐꯤꯕꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯥ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ ꯑꯁꯤꯕ ꯃꯆꯥꯕꯨ ꯃꯊꯥꯗ ꯄꯝꯗꯨꯅ ꯁꯨꯃꯥꯡ ꯐꯥꯎꯕ ꯃꯥꯏꯕꯗꯨ ꯍꯤꯡꯅ ꯀꯞꯇꯨꯅ ꯂꯥꯛꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯣꯠꯂꯣꯏꯅꯕ ꯃꯪꯂꯣꯝꯗ ꯊꯧꯔꯥꯡ ꯇꯧꯅꯕ ꯇꯧꯔꯛꯏ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯌꯥꯝꯒꯤ ꯄꯣꯠꯂꯣꯏꯅꯐꯝ ꯃꯐꯝꯗꯨꯗ ꯄꯣꯠꯂꯣꯏꯕꯤꯒꯅꯨ ꯏꯪꯈꯣꯜ ꯆꯥꯏꯈꯣꯏꯁꯤꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯑꯣꯏꯅ ꯄꯣꯠꯂꯣꯏꯕꯤꯔꯣ ꯑꯩꯒꯤꯗꯤ ꯏꯆꯥꯁꯤꯅ ꯑꯔꯣꯏꯕꯅꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯊꯥꯔꯁꯨ ꯃꯄꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯅꯕ ꯏꯆꯥꯒꯤ ꯃꯣꯡꯐꯝꯁꯦ ꯑꯅꯛꯄꯗ ꯑꯣꯏꯍꯟꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯀꯞꯂꯤ ꯃꯥꯏꯕꯗꯣ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕꯗꯨꯒꯤ ꯅꯤꯡꯕꯗꯣ ꯊꯨꯡꯅꯕ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨꯗ ꯄꯣꯠꯂꯣꯏꯅꯕ ꯑꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯦ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄꯁꯨ ꯂꯣꯏꯅ ꯂꯥꯛꯂꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯥꯇꯣꯟꯅꯕꯒꯤ ꯃꯊꯛꯇ ꯍꯤꯞꯍꯜꯂꯒ ꯂꯐꯨ ꯃꯀꯛ ꯑꯃꯗ ꯃꯣꯟ ꯈꯥꯡꯍꯜꯂꯒ ꯊꯝꯃꯦ ꯀꯨꯁꯨ ꯆꯟꯕ ꯂꯣꯏꯔꯛꯂꯦ ꯈꯨꯗꯛ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯐꯤꯅ ꯈꯥꯖꯤꯜꯂꯒ ꯑꯅꯧꯕ ꯐꯤꯖꯣꯜ ꯍꯣꯡꯕꯤꯔꯦ ꯑꯗꯨꯒ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯇꯧꯒꯗꯕ ꯃꯥꯒꯤ ꯂꯩꯀꯠ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯣꯏꯅꯕ ꯀꯣꯟꯊꯣꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯀꯨꯗ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯂꯦ ꯁꯤꯡꯉꯝꯗꯅ ꯁꯤꯔꯕ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨꯗ ꯃꯈꯨꯠꯇꯨꯅ ꯃꯩ ꯆꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩꯇꯥꯜꯅ ꯋꯥꯈꯩꯈ꯭ꯔꯦ ꯃꯥꯏꯕꯗꯨꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯟꯊꯣꯡꯗ ꯄꯣꯠꯂꯣꯏꯔꯦ ꯑꯍꯤꯡ ꯏꯆꯤꯛ ꯎꯟꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯄꯣꯠꯂꯣꯏꯕꯗꯣ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯦ ꯅꯨꯄꯤ ꯃꯈꯩꯗꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯃꯁꯥꯒꯤ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯣ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯞꯄ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯔꯨꯞꯀꯅꯤ ꯍꯥꯏꯕꯒ ꯃꯁꯥꯗ ꯆꯪꯂꯝꯗꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯒ ꯂꯩ
ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯆꯦꯜ ꯅꯥꯏꯅ ꯇꯨꯃꯤꯟ ꯐꯝꯂꯦ ꯑꯊꯦꯡꯕ ꯑꯌꯤꯡꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛ ꯃꯃꯤꯠꯇ ꯎꯔꯛꯏ ꯍꯦꯛ ꯂꯩꯗ ꯂꯩꯔꯨꯕꯣꯏ ꯅꯤꯡꯉꯤ ꯃꯆꯥꯗꯣ ꯉꯥꯏꯍꯥꯛꯇꯨꯗ ꯃꯣꯟꯗ꯭ꯔꯪ ꯑꯃꯨꯛ ꯁꯥꯟꯅꯩ ꯂꯐꯨ ꯃꯈꯣꯡ ꯑꯗꯣꯝꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯎꯔꯛꯏ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄ ꯂꯐꯨ ꯃꯈꯣꯡ ꯑꯗꯣꯝꯗ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠꯂꯦ ꯂꯐꯨ ꯃꯨꯔꯨꯝꯗꯒꯤ ꯂꯣꯟꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯉꯣꯟꯗ ꯆꯦꯞꯂꯞꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨ ꯎꯔꯛꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯃꯥꯏꯕꯗꯨꯗ ꯌꯦꯡꯂꯛꯏ ꯃꯈꯨꯠꯇ ꯍꯩꯅꯧ ꯑꯁꯪꯕ ꯑꯃ ꯄꯥꯏ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯄꯥꯕꯥ ꯄꯥꯕꯥ ꯃꯥꯏꯕꯗꯨ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯅꯣ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯜ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯧꯔꯛꯂꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯥ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯐꯨ ꯃꯈꯣꯡꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯈꯨꯠꯇ ꯍꯩꯅꯧ ꯑꯁꯪꯕ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯆꯥꯗꯤ ꯉꯁꯤ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯥꯕꯥ ꯄꯥꯕꯥ ꯑꯩ ꯍꯩꯅꯧ ꯆꯥꯅꯤꯡꯉꯦ ꯑꯝꯇ ꯈꯣꯛꯄꯤꯌꯨ ꯄꯥꯕꯥ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯈꯨꯠꯇ ꯍꯩꯅꯧ ꯑꯁꯪꯕꯗꯨ ꯄꯥꯏꯔꯒ ꯂꯐꯨ ꯃꯈꯣꯡꯗꯒꯤ ꯀꯧꯔꯛꯄ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯂꯐꯨ ꯃꯈꯣꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯁꯤꯟꯕꯒ ꯃꯥꯅ ꯎꯔꯝꯕ ꯁꯛꯇꯝꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯂꯐꯨ ꯃꯈꯣꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥ ꯃꯄꯥꯗꯨꯗ ꯐꯝꯂꯒ ꯃꯈꯨꯠꯇ ꯍꯩꯅꯧꯗꯨ ꯄꯥꯏꯔꯒ ꯀꯧꯔꯛꯏ ꯄꯥꯕꯥ ꯑꯩ ꯁꯤ ꯂꯩꯔꯦ ꯍꯩꯅꯧꯁꯦ ꯑꯃꯨꯛꯇ ꯈꯣꯛꯄꯤꯌꯨ ꯄꯥꯕꯥ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯧꯔꯛꯏ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕ ꯃꯥꯏꯕꯗꯣ ꯊꯣꯡꯒ꯭ꯔꯥ ꯅꯥꯛꯇꯨꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯏꯁꯤꯡꯒ ꯂꯩꯒ ꯎꯍꯧꯗ꯭ꯔꯦ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯈꯣꯡꯅꯦꯠꯅꯔꯨꯕꯗ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯦ ꯏꯁꯤꯡꯅ ꯃꯁꯥꯗꯣ ꯆꯣꯠꯂꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯃꯁꯥꯗꯣ ꯍꯧꯖꯤꯛꯇꯤ ꯐꯥꯎꯔꯛꯂꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯛꯇꯝ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯑꯣꯟꯅ ꯊꯣꯏꯅ ꯍꯤꯡꯅꯤꯡꯅ ꯀꯞꯂꯛꯂꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯃꯥ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯏꯔꯨꯞꯂꯒ ꯃꯩ ꯑꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗꯨꯗ ꯀꯞꯄꯒ ꯂꯩ ꯀꯞꯈꯩ ꯀꯞꯂꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟ ꯑꯃꯨꯛ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯨꯝꯕꯪꯅꯅ ꯂꯩꯔꯝꯂꯒ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯏ ꯀꯣꯟꯊꯣꯡꯂꯣꯝꯗ ꯄꯣꯠꯂꯣꯏꯔꯤꯕ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯤꯗꯨꯗ ꯌꯦꯡ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯏ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯤꯁꯤꯅ ꯃꯨꯠꯈꯤꯕ ꯉꯥꯏꯔꯒꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯣꯜꯂꯛꯄ ꯃꯇꯝꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯄꯣꯠꯂꯣꯏꯕꯗꯨ ꯂꯣꯏꯔꯦ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯈꯨꯟꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯃꯤꯁꯤꯡꯗꯣ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯃꯈꯣꯏ ꯑꯇꯩ ꯈꯔꯁꯨ ꯂꯦꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯣ ꯃꯍꯥꯛꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯦ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯃꯟꯗ꯭ꯔꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯉꯝꯗꯅ ꯃꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯃꯊꯟꯇ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯁꯤꯗ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯝꯕꯁꯤꯡꯗꯨꯅ ꯍꯟꯅꯈ꯭ꯔꯕꯗ ꯃꯥ ꯏꯃꯨꯡꯗꯒꯤ ꯆꯔꯩ ꯐꯩꯖꯨꯝ ꯑꯉꯧꯕ ꯂꯦꯡꯌꯥꯟ ꯀꯣꯛꯁꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗ ꯃꯊꯟꯇ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯀꯣꯟꯊꯣꯡꯗ ꯃꯩꯇꯥꯜꯅ ꯋꯥꯈꯩꯈꯤꯕꯒꯤ ꯎꯠ ꯑꯣꯜꯂꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯆꯐꯨ ꯑꯍꯤꯡꯕ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯈꯪꯍꯧꯗꯅ ꯃꯈꯨꯠꯅ ꯎꯠ ꯃꯩꯇꯥꯜ ꯈꯔ ꯆꯐꯨ ꯑꯍꯤꯡꯕꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯤꯊꯤꯟ ꯆꯩꯗꯨ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨ ꯇꯝꯅ ꯂꯥꯛꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯒꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯃꯐꯝ ꯆꯞ ꯆꯥꯅ ꯂꯐꯨ ꯃꯈꯣꯡ ꯃꯄꯥꯗ ꯊꯝꯂꯒ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟꯗ ꯂꯩꯋꯥꯠꯇꯨꯅ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯑꯃꯝ ꯃꯉꯥꯟ ꯁꯦꯠꯅꯔꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯁꯣꯟꯕꯒ ꯈꯪꯍꯧꯗꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯨꯁꯨꯛ ꯃꯨꯕ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯕ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯁꯤꯠꯆꯜꯂꯛꯄ ꯍꯧꯔꯛꯏ
ꯃꯔꯛ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯗꯣ ꯃꯁꯥꯗ ꯏ ꯑꯃꯠꯇ ꯊꯥꯡꯗꯅ ꯐꯅꯦꯛ ꯈꯣꯏꯗꯣꯝ ꯁꯦꯠ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯀꯞꯅ ꯃꯄꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯦ ꯄꯥꯕꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕ ꯑꯩꯗꯤ ꯑꯍꯤꯡꯕ ꯅꯠꯇ꯭ꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡꯗꯤ ꯃꯩꯇꯥꯟꯅ ꯋꯥꯈꯩꯈꯤꯕ ꯂꯣꯏꯗꯨꯅ ꯎꯠ ꯑꯣꯟꯈ꯭ꯔꯦ ꯄꯥꯕꯥ ꯅꯆꯥꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯁꯨꯞꯅꯇꯒꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯥꯂꯦꯝ ꯑꯇꯤꯌꯥ ꯃꯌꯥꯏ ꯃꯉꯥ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯁꯦꯠꯇꯣꯛꯅꯈ꯭ꯔꯕꯅꯤ ꯄꯟꯊꯧ ꯑꯩꯁꯨ ꯈꯪꯏ ꯄꯥꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯇꯧꯕ ꯉꯝꯕ ꯑꯗꯨꯕꯨꯅꯤ ꯄꯟꯊꯧ ꯅꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ ꯃꯥꯏꯕꯗꯨ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯐꯥꯖꯤꯟꯅꯕ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯑꯃꯨꯛ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯆꯥꯗꯤ ꯄꯤꯛꯅ ꯎꯂꯦꯟ ꯅꯪꯗꯨꯅ ꯄꯂꯦꯝꯅ ꯃꯥꯁꯨ ꯉꯟꯇꯥꯅ ꯀꯥꯏꯅꯔꯦꯗꯣ ꯏꯃꯣ ꯏꯆꯥꯗꯤ ꯏꯄꯥꯒꯤ ꯁꯖꯤꯛ ꯊꯕꯥꯅꯤ ꯏꯆꯥꯕꯨ ꯀꯔꯝꯅ ꯏꯄꯥꯅ ꯂꯥꯞꯊꯣꯛꯂꯒ ꯊꯝꯒꯅꯤ ꯁꯤꯈ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯏꯄꯥꯅ ꯈꯣꯏꯗꯥꯖꯩ ꯅꯨꯡꯁꯤꯖꯩ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯏꯄꯥꯅ ꯄꯥꯝꯃꯨꯃꯟꯈ꯭ꯔꯗꯨꯅ ꯀꯣꯟꯊꯣꯡ ꯃꯄꯥꯁꯤꯗ ꯏꯆꯥꯒꯤ ꯃꯪ ꯑꯣꯏꯍꯜꯂꯤꯕꯅꯤ ꯏꯄꯥꯅꯤ ꯏꯆꯥꯒꯤ ꯎꯠ ꯃꯩꯇꯥꯟ ꯏꯈꯨꯠ ꯄꯦꯟ ꯄꯦꯛꯄ ꯌꯥꯅꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯅ ꯍꯤꯡꯅ ꯀꯞꯂꯦ ꯅꯆꯥ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯄꯥꯅ ꯋꯥꯕ ꯃꯇꯧꯁꯦ ꯅꯆꯥꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯄꯟꯊꯧ ꯅꯤꯡꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯋꯥꯏꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯃꯗꯤ ꯂꯥꯏꯔꯝꯂꯦꯟ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝꯅ ꯑꯍꯥꯡꯕ ꯃꯤꯔꯥ ꯂꯝꯕꯥ ꯍꯣꯏ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯑꯍꯥꯡꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯀꯞ ꯇꯣꯏꯅ ꯄꯥꯏꯕꯤ ꯆꯦꯛꯂꯥꯒꯨꯝ ꯄꯥꯏꯗꯨꯅ ꯂꯩꯔꯦ ꯄꯟꯊꯧ ꯃꯆꯥꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯕꯗꯨꯅ ꯏꯄꯥꯒꯤ ꯕꯦꯝꯃ ꯇꯝꯐꯥ ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯅꯪꯒꯤ ꯄꯥꯕꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯂꯤꯁꯤꯡ ꯇꯥꯅ ꯀꯥꯏꯔꯤꯗ ꯅꯍꯥꯟꯒꯩꯗꯤ ꯏꯄꯥ ꯏꯆꯥ ꯄꯨꯟꯅ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯗꯨ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯄꯥ ꯏꯆꯥꯒꯤ ꯃꯔꯤ ꯇꯠꯅꯔꯦꯗꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯗ ꯅꯤꯡꯉꯝꯗꯕ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨꯁꯨ ꯂꯐꯨ ꯃꯈꯣꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯍꯤꯡꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯍꯩꯁꯤꯡꯂꯕ ꯈꯨꯠ ꯆꯪꯂꯕ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯃꯍꯩ ꯃꯈꯜ ꯀꯌꯥ ꯍꯩꯖꯔꯁꯨ ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯃꯍꯩꯁꯤꯡꯗꯨꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯃꯆꯥꯗꯣ ꯑꯍꯤꯡꯗꯨꯃ ꯀꯞꯄ ꯌꯥꯕ ꯀꯞꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯡꯗꯅ ꯂꯩꯅꯕ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯇꯅꯕ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯃꯤꯊꯤꯟ ꯆꯩ ꯑꯃꯗꯤ ꯆꯐꯨꯗꯣ ꯂꯐꯨ ꯃꯈꯣꯡ ꯑꯃꯗ ꯐꯨꯝꯖꯤꯜꯂꯤ ꯃꯄꯥꯗꯨꯅ ꯃꯆꯥꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯦ ꯑꯃꯔꯣꯝꯗꯅ ꯅꯤꯡꯉꯝꯗꯅ ꯁꯤꯔꯕ ꯂꯥꯏꯔꯦꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯆꯥꯒꯤ ꯊꯋꯥꯏꯗꯨꯁꯨ ꯑꯄꯣꯛꯄ ꯃꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯅꯤꯡꯂꯝꯗꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯃꯆꯥꯅꯤꯗꯣ ꯌꯥꯅꯕ ꯄꯨꯔꯛꯂꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯁꯤꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯍꯧꯒꯠꯂꯒ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯝꯕꯤꯔꯛꯄ ꯍꯥꯏꯗꯅ ꯍꯥꯏꯅꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯉꯛꯄ ꯐꯪꯅ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯅꯩ ꯃꯆꯥꯅꯨꯄꯤ ꯁꯤꯔꯕꯁꯨ ꯆꯦꯛꯃꯨꯛ ꯂꯥꯎꯗꯦ ꯃꯊꯟꯇ ꯌꯨꯝꯗꯨꯗ ꯂꯩ ꯃꯁꯥꯗ ꯑꯀꯤꯕ ꯊꯣꯏꯅ ꯐꯥꯎꯗꯦ ꯃꯁꯤꯃꯗꯤ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕꯅ ꯃꯊꯕꯥꯛ ꯌꯩ ꯉꯛꯄꯅ ꯃꯁꯥꯗ ꯈꯝ ꯊꯦꯡꯉꯤ ꯑꯃꯔꯣꯝꯗ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕꯗꯤ ꯃꯥꯏꯕ ꯁꯥꯏ ꯃꯥꯏꯕ ꯇꯝꯃꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯑꯔꯣꯟꯕꯁꯦ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯄꯨ ꯊꯧꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯁꯤꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯅꯩ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯈꯨꯟꯁꯤꯗ ꯂꯩꯕ ꯁꯤꯒꯗꯕ ꯃꯤ ꯑꯇꯣꯞꯄꯒꯤ ꯍꯛꯆꯥꯡꯗꯒ ꯍꯥꯞꯆꯤꯟꯁꯤꯔꯥ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯋꯥꯈꯜꯗ ꯑꯣꯏꯁꯨ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯇꯧꯅꯕ ꯍꯣꯠꯅꯩ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯅ ꯂꯦꯞꯇꯨꯅ ꯆꯠꯄꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯉꯥꯅꯤ ꯂꯩಹುꯜꯗꯣ ꯂꯣꯏꯈ꯭ꯔꯦ ꯇꯧꯒꯗꯕ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯂꯥꯟꯅ ꯊꯧꯔꯝꯗꯨꯇ ꯉꯥꯏꯔꯦ ꯑꯉꯛꯄꯅꯤ ꯁꯣꯔꯥꯠ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯃꯉꯥꯅꯤꯗꯣ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯇꯝꯐꯥꯒꯤ ꯊꯋꯥꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ
ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯃꯄꯥꯅ ꯑꯍꯤꯡ ꯍꯦꯛ ꯇꯨꯝꯊꯈꯤꯕ ꯂꯐꯨ ꯃꯈꯣꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯂꯩꯀꯥꯏꯗꯨꯗ ꯇꯝꯅ ꯂꯥꯏ ꯁꯥꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯇꯝꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯉꯥꯅꯤ ꯂꯩꯍꯨꯜꯒꯤ ꯃꯊꯪꯒꯤ ꯑꯍꯤꯡꯅꯤ꯫ ꯑꯉꯥꯡꯁꯤꯅ ꯍꯤꯡꯂꯤꯉꯩꯗ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ, ꯆꯥꯔꯦ, ꯃꯥꯒꯗ ꯆꯥꯃꯤꯟꯅꯕ, ꯁꯥꯟꯅꯔꯦ, ꯃꯥꯒꯗ ꯁꯥꯟꯅꯃꯤꯟꯅꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯏ꯫ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯁꯥꯟꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯃꯃꯥꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯩ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯊꯋꯥꯏꯗꯨꯅ ꯌꯦꯅꯈꯥꯗꯨꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯇꯞꯅ ꯃꯦꯡꯂꯕ ꯃꯈꯣꯜꯅ, "ꯏꯇꯥ, ꯏꯇꯥ, ꯏꯇꯥ ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ ꯏꯇꯥ? ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣ, ꯅꯪꯅ ꯆꯥꯅꯤꯡꯕ ꯍꯩꯇꯨꯞ ꯂꯥꯜꯂꯨꯁꯨ ꯄꯨꯔꯛꯂꯦ ꯑꯩꯅ꯫ ꯑꯗꯣ ꯃꯄꯥꯜꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯑꯣ, ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯁꯨꯃꯥꯡꯗ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯛꯂꯥꯡꯗꯨꯗ ꯊꯋꯥꯏꯗꯨꯅ ꯏꯇꯠ ꯇꯠꯇꯅ "ꯊꯣꯏꯕꯤ ꯊꯣꯏꯕꯤ" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯦ꯫ ꯊꯋꯥꯏꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯏꯇꯥ ꯊꯣꯏꯕꯤ, ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯃꯄꯥꯜꯗ, ꯆꯥꯎꯕ ꯇꯣꯝꯊꯤꯟ ꯂꯣꯏꯅ ꯂꯩꯌꯦ ꯃꯄꯥꯜꯗ, ꯅꯪꯇ ꯉꯥꯏꯔꯦ ꯋꯥꯠꯂꯤꯕ"꯫ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯅ ꯌꯦꯅꯈꯥꯗꯨꯗ ꯂꯦꯞꯄꯒ ꯍꯥꯏꯕꯗꯣ ꯊꯣꯏꯕꯤꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯌꯥꯎꯟꯕ ꯃꯇꯥꯡꯒ ꯑꯣꯏꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯏꯕꯤꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯏꯅꯝ ꯅꯝꯂꯗꯅ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯉꯟꯇꯥꯅ ꯇꯨꯝꯂꯨꯕꯅ ꯅꯣꯡꯉꯥꯜꯂꯕꯣꯏ ꯅꯤꯡꯉꯤ꯫ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯒꯤ ꯃꯈꯣꯜꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯃꯤ꯫ ꯃꯍꯥꯛ ꯊꯣꯡꯅꯥꯎꯒꯤ ꯄꯨꯅꯥꯗꯣ ꯀꯥꯆꯤꯟꯗ ꯐꯛꯂꯥꯡꯒ ꯇꯥꯏꯅꯅꯒ ꯇꯨꯝꯂꯦ꯫ ꯐꯠ ꯂꯥꯎꯅ ꯃꯍꯥꯛ ꯀꯥꯡꯈꯜꯗꯨ ꯍꯥꯏꯒꯠꯂꯒ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡꯅꯥꯎꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯣꯏꯅ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨ ꯆꯞ ꯆꯥꯅ ꯇꯝꯐꯥꯒꯤ ꯊꯋꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯝꯗꯤ ꯉꯝꯃꯤ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯊꯣꯏꯕꯤꯒꯤ ꯃꯤꯠꯇꯗꯤ ꯂꯥꯏꯖ ꯑꯣꯏꯅ ꯎꯍꯜꯂꯦ꯫ ꯂꯥꯏꯖꯅ ꯃꯈꯥ ꯂꯩꯀꯥꯏꯒꯤꯅꯤ꯫ ꯂꯥꯏꯖꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯏꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯂꯥꯏꯖꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯉꯛꯄꯅꯤ, ꯊꯋꯥꯏꯗꯨꯒꯤ ꯇꯧꯕ ꯉꯝꯕꯃꯁꯨ ꯑꯊꯦꯡꯕ ꯍꯤꯡ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯤꯠꯇꯗꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯊꯣꯡꯅꯥꯎꯗꯨꯗ ꯂꯦꯞꯄꯒ ꯏꯪꯒꯤꯠ ꯇꯧꯔꯛꯏ, "ꯋꯥ ꯉꯥꯡꯒꯅꯨ, ꯃꯄꯥꯜꯗ ꯊꯣꯛꯂꯛꯎ"꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ, ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯤ ꯑꯗꯨꯗꯤ ꯃꯃꯥꯟꯅꯕꯤꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗꯨꯗ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯝꯂꯒ ꯑꯗꯨꯃꯛ ꯀꯥꯡꯈꯜꯗꯨ ꯍꯥꯏꯗꯣꯛꯂꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯏꯃꯨꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯗꯧ ꯇꯣꯡꯕꯅ ꯇꯥꯍꯧꯔꯦ꯫ ꯍꯥꯏꯐꯦꯠ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯎꯍꯧꯏ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯕꯗꯨ꯫ ꯃꯅꯥ ꯁꯤꯡꯕ ꯇꯣꯡꯕꯅꯤ꯫ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯈꯤꯕꯗꯣ ꯑꯍꯤꯡꯁꯤꯗꯕꯨ꯫ ꯇꯨꯝꯂꯨꯕꯒ ꯀꯩꯒ ꯃꯍꯥꯛꯁꯨ ꯑꯐꯤꯡ ꯑꯄꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯨꯕꯨ? ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯁꯨꯔ ꯅꯨꯄꯤꯔ? ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ? ꯑꯩꯗꯤ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯃꯠꯇꯗꯤ ꯈꯪꯗꯣꯛꯂꯨꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯃꯨꯡꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯌꯥꯝ ꯐꯤꯡꯅ ꯂꯨꯈꯨꯝꯗꯒꯤ ꯆꯩꯁꯨꯗꯨ ꯄꯥꯏꯔꯒ ꯐꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯇꯦꯟꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯦ꯫ ꯃꯃꯥꯡ ꯊꯣꯡꯗꯨ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯃꯤꯍꯨꯜ ꯃꯐꯝ ꯇꯥꯔꯝꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯣꯏꯗ꯭ꯔꯦ, ꯃꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯃꯊꯛ ꯑꯣꯏꯅ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯇꯥꯅꯕ ꯂꯥꯎꯔꯛꯏ, "ꯍꯥꯏ, ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯅꯦ? ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯎꯅꯦ"꯫ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯊꯥꯖꯁꯨ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗꯗꯤ ꯃꯤꯍꯨꯜꯗꯨ ꯁꯥꯠꯈ꯭ꯔꯕꯅꯤ꯫ ꯃꯀꯨꯕꯣꯛꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕꯁꯟꯇꯁꯨ ꯈꯨꯠꯇ ꯃꯩ ꯄꯥꯏ꯫ ꯃꯆꯥꯅꯨꯄꯤ ꯈꯨꯗꯨꯡ ꯂꯤꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯗꯤ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯇꯥꯎꯔꯤ꯫ ꯃꯥꯒꯤ ꯃꯤꯠꯇ ꯑꯍꯤꯡ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯉꯟꯇꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯏꯖꯅ ꯃꯈꯣꯏꯗ ꯆꯔꯥ ꯋꯥꯜꯂꯨꯁꯤ, ꯉꯥ ꯊꯣꯡꯕ ꯂꯩꯍꯧꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ, ꯑꯗꯨꯒ ꯍꯩꯇꯨꯞ ꯂꯥꯜꯂꯨꯁꯨ ꯆꯥꯁꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯅ ꯂꯥꯏꯖ ꯁꯥꯗꯨꯅ ꯊꯣꯏꯕꯤꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯀꯥꯆꯤꯟꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯄꯨꯔꯒ ꯃꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤ꯫
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯁꯨ ꯃꯥꯗꯧꯅ ꯆꯞ ꯃꯥꯟꯅꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯏꯇꯤꯟꯗꯨꯅ ꯂꯩꯔꯒꯅꯤ ꯅꯍꯥꯟꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯁꯥꯟꯅꯃꯤꯟꯅꯅꯕ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯛꯂꯅꯤ ꯑꯗꯨꯅ ꯂꯣꯏꯅꯕ ꯌꯥꯕ ꯃꯔꯨꯞ ꯊꯤꯔꯛꯄꯗ ꯃꯥꯒꯤ ꯃꯇꯥ ꯊꯣꯏꯕꯤ ꯅꯠꯇꯅ ꯂꯩꯇꯦ ꯑꯅꯤꯗꯨ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯇꯥ ꯊꯣꯏꯕꯤ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯃꯤꯟꯅꯔꯒꯗꯕꯅꯤ ꯏꯇꯥ ꯑꯁꯦꯡꯕ꯭ꯔꯥ ꯏꯇꯥ ꯑꯁꯦꯡꯕꯒꯤꯅꯤ ꯏꯇꯥ ꯑꯕꯣꯛ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗꯒꯤ ꯍꯩꯇꯨꯞ ꯂꯥꯂꯨ ꯍꯥꯟꯅ ꯂꯩꯔꯨꯈꯤꯁꯦ ꯑꯗꯨ ꯍꯜꯂꯛꯂꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥ ꯑꯗꯣ ꯏꯇꯥ ꯅꯣꯏꯗ ꯆꯔꯥ ꯋꯥꯟꯁꯦ ꯍꯥꯏꯗꯥꯏ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯍꯣꯏꯅꯦ ꯋꯥꯜꯂꯨꯔꯁꯤ ꯏꯇꯥ ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯂꯝꯕꯤꯗꯨꯗ ꯑꯗꯨꯃꯛ ꯆꯨꯝꯗ꯭ꯔꯤꯡ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯂꯦ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯈꯪꯍꯧꯗꯅ ꯕꯁꯟꯇꯅ ꯈꯨꯠꯇ ꯃꯩꯔꯥ ꯑꯆꯧꯕ ꯑꯃ ꯄꯥꯏ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯒꯤ ꯃꯥꯡꯗ ꯊꯠꯂꯔꯦ ꯑꯁꯨꯝꯅ ꯃꯩꯕꯨꯜ ꯑꯆꯧꯕꯗꯣ ꯃꯈꯨꯠꯇ ꯄꯥꯏ ꯊꯋꯥꯏꯗꯨꯒꯤ ꯂꯝꯕꯤꯗꯣ ꯊꯠꯈ꯭ꯔꯕꯗꯨꯗꯗꯤ ꯃꯩꯉꯥꯜꯗꯨ ꯎꯕꯗ ꯐꯜꯂꯝꯕ ꯃꯁꯣꯡ ꯑꯗꯣ ꯇꯞꯊꯔꯦ ꯑꯗꯨꯒ ꯃꯩꯕꯨꯜꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯊꯋꯥꯏꯗꯨꯅ ꯇꯧꯔꯝꯕ ꯃꯣꯏꯊꯦꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯦ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯃꯄꯥ ꯕꯁꯟꯇꯅ ꯑꯃꯗꯤ ꯃꯄꯨꯅ ꯃꯇꯝ ꯆꯥꯅ ꯀꯜꯍꯧꯔꯦ ꯀꯔꯤꯒꯨꯝꯕ ꯃꯄꯨꯅ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯈꯥꯡꯉꯨꯊꯛꯇ ꯃꯥꯡꯂꯝꯕꯁꯨ ꯌꯥꯏ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯕꯁꯟꯇ ꯍꯣꯏꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯇꯟꯗꯅ ꯌꯨꯝ ꯏꯪꯈꯣꯜ ꯐꯥꯎꯕ ꯌꯣꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯎꯆꯤꯟ ꯇꯝꯐꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯁꯨ ꯑꯀꯤ ꯑꯈꯪꯗꯤ ꯐꯔꯝꯗꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯥꯃꯨ ꯂꯩꯀꯥꯏꯗꯨꯗ ꯃꯥꯒꯤ ꯑꯀꯤꯕꯅ ꯃꯅꯤꯜ ꯅꯥꯏ ꯂꯦꯞꯄ ꯂꯩꯇꯅ ꯃꯄꯥꯜ ꯁꯥꯗꯨꯅ ꯂꯩ ꯁꯣꯔꯥꯠ ꯂꯣꯏꯈꯤꯕ ꯊꯥ ꯐꯥꯔꯁꯨ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯀꯅꯥꯁꯨ ꯃꯄꯥꯜ ꯊꯣꯛꯅꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯀꯅꯥꯅꯁꯨ ꯃꯄꯥꯜ ꯂꯥꯜꯂꯒ ꯆꯠꯄ ꯉꯝꯗꯦ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯑꯃꯗꯤ ꯎꯕ ꯌꯥꯎꯔꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯇꯝꯐꯥꯒꯤ ꯊꯋꯥꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯣꯡꯊꯤ ꯅꯣꯡꯃꯝꯕ ꯃꯇꯝꯗ ꯂꯐꯨ ꯃꯈꯣꯡꯗ ꯊꯣꯛꯄ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥꯗ ꯐꯝꯂꯒ ꯂꯩꯕ ꯃꯇꯝ ꯂꯣꯏꯗꯅ ꯅꯤꯡꯉꯝꯗꯅ ꯁꯤꯕꯗꯨꯅ ꯊꯋꯥꯏꯁꯤꯅ ꯃꯄꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯝꯃꯤ ꯃꯄꯥꯁꯤꯅ ꯃꯥꯏꯕ ꯁꯥꯕꯅ ꯊꯋꯥꯏꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏꯁꯤꯅ ꯀꯥ ꯍꯦꯟꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯍꯧꯔꯛꯂꯦ ꯃꯁꯥꯒꯤ ꯆꯍꯤ ꯂꯦꯡꯒꯥ ꯊꯤꯗꯨꯅ ꯑꯍꯤꯡꯗ ꯀꯧꯊꯣꯛꯂꯒ ꯏꯁꯤꯡꯗ ꯅꯝꯂꯒ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ ꯑꯗꯨꯅ ꯈꯨꯟ ꯑꯁꯤꯗ ꯃꯤ ꯑꯌꯥꯝꯕ ꯃꯆꯥꯒꯤ ꯃꯁꯨꯒꯤ ꯈꯜꯂꯒ ꯂꯩꯕ ꯀꯤꯗꯨꯅ ꯌꯨꯝ ꯍꯣꯡꯕ ꯐꯥꯎꯕ ꯌꯥꯎꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤꯅ ꯂꯧꯔꯤꯕ ꯁꯛꯂꯣꯟꯁꯤꯗꯤ ꯃꯄꯥ ꯃꯥꯏꯕ ꯁꯥꯕ ꯃꯍꯥꯛꯇꯤ ꯈꯪꯂꯝꯗꯦ ꯑꯃꯔꯣꯝꯗꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯁꯤꯅ ꯑꯁꯤ ꯌꯧꯅ ꯈꯨꯟꯖꯥ ꯑꯇꯩꯗ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯕ ꯌꯥꯕꯗꯨꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯅ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯃꯥꯡꯖꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ ꯀꯤꯕꯒꯤꯔ ꯇꯟꯕꯒꯤꯔ ꯃꯥꯟꯅꯅꯤꯡꯗꯕꯒꯤꯔ ꯃꯊꯣꯡ ꯑꯃꯇ ꯈꯪꯗꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯃꯈꯣꯏ ꯑꯣꯏꯅ ꯂꯣꯏꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯇꯟꯗꯨꯅ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯈꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯍꯣꯡꯅꯈ꯭ꯔꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ ꯊꯋꯥꯏ ꯑꯣꯏꯖꯔꯁꯨ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯥꯝꯂꯝꯗꯦ ꯃꯥꯒ ꯁꯥꯟꯅꯃꯤꯟꯅꯅꯕ ꯑꯃꯠꯇ ꯂꯩꯔꯗꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯟꯕ ꯂꯦꯞꯄꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯡꯕꯗꯤ ꯁꯨꯛꯊꯨꯡ ꯍꯦꯛ ꯊꯨꯡꯂꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯏ ꯑꯊꯦꯡꯕ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯃꯥꯅ ꯂꯥꯡꯂꯤꯕ ꯁꯛꯂꯨ ꯀꯅꯥꯅꯁꯨ ꯎꯕ ꯉꯝꯂꯝꯗꯦ ꯑꯄꯣꯛꯄ ꯃꯄꯥꯅꯗꯤ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯆꯛꯊꯥ ꯇꯝꯂꯤ ꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯄꯥꯝꯂꯝꯕ ꯑꯆꯥꯄꯣꯠ ꯀꯕꯣꯛ ꯍꯩꯕꯣꯛꯁꯤꯡꯗꯨ ꯂꯐꯨ ꯃꯈꯣꯡꯗ ꯄꯤꯛꯂꯤꯕ ꯅꯤꯡꯉꯝꯗꯕ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯇꯦꯜꯗꯨ ꯃꯄꯥꯅ ꯃꯅꯤꯡ ꯇꯝꯖꯔꯨꯅꯕ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯂꯨꯕ ꯇꯥꯔꯕꯁꯨ ꯃꯤꯔꯥ ꯂꯝꯕꯥꯒꯨꯝ ꯑꯍꯥꯡꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯒꯗꯕꯗꯨ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯗꯨꯅ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯖꯔꯁꯅꯨ ꯈꯜꯂꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃ ꯍꯥꯏꯔꯛꯂꯦ ꯃꯥꯒꯤ ꯀꯨꯃꯣꯟ ꯆꯍꯤ ꯐꯥꯗꯨꯅ ꯇꯝꯐꯥꯒꯤ ꯆꯍꯤꯒꯤ ꯐꯤꯔꯣꯏ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯃꯥꯏꯕꯁꯤꯒꯤ ꯃꯃꯥꯕꯣꯛ ꯊꯣꯛꯄ ꯑꯃ ꯌꯨꯝꯁꯤꯗ ꯂꯥꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯥꯏꯕꯁꯤꯒ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯦ ꯁꯥꯡꯕꯅꯤ ꯅꯥꯏꯇꯣꯝ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯏꯃꯥꯕꯣ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ
Nang angang macha natrabani pangsinnabage yaroi imabo ai wakhal ama thoktre ibungo nang yum amuk panaba tawsi nang nathantana yum lepa yaroi ne hayengwai ahal oisilakpagi awabado khara sukhalu nang mini lai nate nang omoroi duna layu yaroi imabo maduki wafamduma thupchillase hawdoktrasu yare hai madu chanaba yaroi ne ko pakhra oiraga na punsido lemna manghanba yaroi ne aina silise nangi phanabani marai mara yam tawganu yengoi imabongna nangi damak mangnaba khaksiloi aina phaba lesabi ama nangi damak haina singnaduna lairabani masanasu yaninglabani masida nangna aingonda marai mara tawraga karisu kanaba phanglaroi ko aina haiba wadane nare yam sanganu asi harga mamabongna maibadugi wa makhaido yaithatle tha kharagi matung hiyangai haiba thaduna maibasigi mamabongna masak matau phajakhrabi lesabi ma haibado luhongbir asumna maibado punsigi anobu mayol chongba horakle yumban punsida naungda khongdaba horakle anobu punsigi phiral mamai chumnakpa matamdudadi laikhidabi macha nupidugi thawai mireludagi thaptokpasu khaji hojik mag horakle magi nupigi yumpuba haiba phajaba lichat sajatuna magi maiba oibagi silam sinthaduday nathaiba horakle amaromdana magi macha nupigi thawai mirelu hekta irai laina kauthokpadi nathe matangna yadabagini hanadi yumduda mathanta laibana ahing matam oibaga mana maning makha tamna mathanta thoklaga he pukri mapalu tamna tholaklaga machagi machinjak matha sakthadu he thaba chatpani adubu hojikti kadai madusu punamak tayonnare yumsigi makhada yumburembi ama ichau chawna lairbasidadi kadaidagi maning makha tamba ngamtre amaromda magi sinpham amadi lafu makhongi aronbase nauna laglibi magi nupisidadi maibasina khanganinglamde yumsida honglukliba mawong matawse macha nupigi thawaisina irai laina hodrong hona ingan ngana loina ui mapagi honglukliba sajat lichat yumsigi makhada nupi ama lakpa mapana mabu miraiba manba lichat ulakpasina magi thamoibu mache tana kaihanki athengba hingda pukri mapagi lafu makhong aduda tengthana oina kaple baba nangna tawrise yam lale baba daibu mirai phai adubudi yumsigi makhada laigani haiduna lakliba imatonse aina hatpa tare mana maram hoiraga ipa chagi lainariba marise singchep thabo in thole asi khaladuna hojikti tamphagi thawaina yumsida nongna lakpi mamaton hatnaba thorang tawrage pai manungda khalakle amaromda lakliba mamaton sina manglam chatki aron bawari singche khangkhiba leite madi icham chamna yumsi puba ngamnaba hone maibeduna macha amadi magi nupi ahal laikhidabagi awana pumba tamna nongmogi magi thamoidagi mami samba horaki magi nupi kona lakbasina imungi honnajaba mapuroibaba lai magni khana lachebasina maibasiki punsida anobu punsigi warigi lamai ama hanglare adubu pukri mapalda leiriba macha nupigi thawaisidi papana tawrakliba mawong matawsida magi mafamdadi asuki matik tayona baibadu ore maram masida hawjikti ma mamatonse hatlage chapyungna lepkhre nongmagi numidang wairamne ningtham thane polangda hangam amanba khara haplaga numidang yensang mathel loinaba mapuroibna thabuk chatkiba halaktunge ngantana chak thongnaba thorang tawge khanduna ma pukri roomda laklame numitu nungthi nongmumba numit oina su tawi lachingi thang ladna kainomne uri wari edna makti thoine kide mai basiki nupi atombisigi mamingna singare kawe mahangna pukri mapaldo yoksilakpa matamda lafu makhong adomda mi ama laibadongna tawbagi samin masada phanglame mahak pukri mapalduda chaplepaga lafu makhong laibadomda mamituna munningi kana lagi haiduna masada sabung lawba horaklame lafu makhong warumduda mi ama lepaga laibadongna tawbagi mawong ama mayek sing patana ure singarena saptra magloinana kanano lafu makhong duda tasilaga laido kanano haibane
ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯥ ꯅꯨꯡꯊꯤꯜꯁꯤꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯀꯔꯤ ꯍꯨꯒꯦ ꯂꯥꯛꯂꯤꯕꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯂꯩꯔꯤꯗꯣ ꯅꯆꯤꯟꯗꯣ ꯄꯥꯟꯗ꯭ꯔꯣ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯄꯥꯎꯈꯨꯝ ꯑꯝꯇꯗꯤ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯣ ꯁꯤꯡꯒꯥꯔꯩꯅ ꯑꯁꯨꯝꯅ ꯂꯥꯎꯕ ꯂꯐꯨ ꯃꯈꯣꯡꯗꯨꯒꯤ ꯃꯔꯨꯝ ꯃꯌꯥꯗ ꯂꯦꯞꯄꯒ ꯂꯩꯕ ꯃꯁꯛ ꯃꯁꯥ ꯈꯪꯗꯕꯗꯣ ꯇꯞꯅ ꯇꯞꯅ ꯂꯦꯡꯕ ꯍꯧꯔꯛꯑꯦ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯍꯥꯏꯗꯨꯅ ꯃꯤꯗꯨꯅ ꯆꯠꯄ ꯂꯦꯡꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯦ ꯍꯣꯏꯅꯤꯃꯥꯏꯅꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯣ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯇꯨꯡꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯃꯥꯏꯕꯗꯨꯅ ꯀꯩꯗꯧꯔꯕ ꯅꯪꯗꯤ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕ ꯁꯥꯃꯤꯟ ꯑꯃ ꯑꯩ ꯏꯁꯥꯗ ꯐꯪꯉꯤ ꯐꯪꯕꯗ ꯅꯠꯇꯦ ꯑꯁꯤꯒꯤ ꯂꯐꯨ ꯃꯈꯣꯡꯁꯤꯗꯅꯤ ꯃꯃꯤꯑꯣꯏ ꯁꯥꯃꯤꯑꯣꯏ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯈꯪꯗ꯭ꯔꯗꯤ ꯈꯪꯂꯒ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯋꯥꯈꯜꯗ ꯑꯣꯏꯔꯝꯒꯅꯤꯅꯦ ꯀꯅꯥꯕꯨ ꯆꯪꯗꯣꯏꯅꯣꯅꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯁꯤꯗꯕꯣ ꯋꯥꯈꯜꯗ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯃꯤꯅꯝꯂꯣꯏ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯆꯤꯡꯅꯕꯗꯣ ꯀꯣꯛꯅꯕ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯀꯅꯥ ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯆꯪꯂꯒ ꯌꯦꯡꯂꯨꯔꯁꯤ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯇꯨꯃꯤꯟ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟ ꯂꯐꯨ ꯃꯈꯣꯡꯗꯨ ꯇꯝꯅ ꯇꯨꯡ ꯃꯥꯡꯗ ꯆꯪꯂꯛꯑꯦ ꯃꯥꯏꯕꯗꯨ ꯈꯪꯉꯤ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯅ ꯃꯊꯤ ꯐꯣꯡꯂꯒ ꯍꯧꯖꯤꯛꯇꯤ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯃꯒꯦ ꯃꯥꯒꯤ ꯅꯧꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯁꯤꯜꯂꯛꯏꯅꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯗ ꯐꯥꯎꯔꯦ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯍꯧꯗꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤꯅ ꯁꯣꯏꯗꯅ ꯑꯣꯜꯂꯛꯄ ꯇꯥꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯗ ꯐꯥꯎꯔꯦ ꯃꯥꯅ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯔꯒꯅꯤ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯈꯪꯂꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯅ ꯆꯨꯝꯃꯤ ꯈꯜꯂꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜꯁꯤꯗ ꯄꯨꯈ꯭ꯔꯤꯁꯤ ꯇꯝꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯁꯤꯅ ꯀꯩꯗꯧꯔꯛꯄ ꯌꯥꯏ ꯈꯜꯂꯨꯕꯗ ꯀꯣꯛ ꯁꯥꯏ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯂꯐꯨ ꯃꯈꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯅꯥ ꯂꯩ ꯂꯩꯇꯒꯤ ꯌꯦꯡꯍꯜꯂꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗꯨꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯆꯤꯡꯅꯕ ꯄꯨꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀꯣꯛꯂꯦ ꯁꯤꯡꯒꯥꯔꯩꯅ ꯍꯣꯏꯗ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯃꯅꯤ ꯃꯤꯠꯇ ꯃꯁꯤꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯕꯁꯨ ꯑꯁꯨꯝꯅ ꯁꯤꯡꯒꯥꯔꯩ ꯃꯁꯥꯗ ꯂꯩꯔꯝꯕ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯂꯕꯗ ꯍꯪꯒꯥꯝ ꯆꯥꯝꯕ ꯄꯣꯂꯥꯡꯗꯨ ꯄꯥꯏ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥꯗꯨꯗ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯂꯒ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯍꯪꯒꯥꯝ ꯆꯥꯝꯕꯗꯨ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯂꯣꯝꯗ ꯇꯨꯡꯒ ꯃꯥꯡꯒꯗ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯆꯠꯃꯤꯟꯅꯈꯤꯕꯒ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯄꯦꯔꯤ ꯄꯦꯔꯤ ꯃꯥꯏꯊꯣꯡꯗꯣ ꯃꯛꯁꯤꯟꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯋꯥꯏꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯄꯥꯕ ꯅꯪꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯄꯥꯅꯤꯀꯣ ꯑꯩꯒꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯄꯥꯕ ꯅꯪꯃꯛꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯕ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯈꯨꯠꯇ ꯊꯣꯛꯂꯕ ꯇꯥꯡꯅ ꯐꯪꯂꯕ ꯇꯟꯖꯥ ꯑꯃ ꯄꯥꯕ ꯅꯪꯅ ꯃꯥꯡꯍꯜꯂꯦ ꯑꯔꯦꯝꯕ ꯇꯥꯍꯜꯂꯦ ꯅꯆꯥ ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯏꯃꯥꯇꯣꯟꯕꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯅꯞꯁꯤꯟꯗꯨꯅ ꯏꯈꯨꯠ ꯄꯦꯟꯅ ꯍꯥꯠꯄ ꯌꯥꯔꯕꯁꯦ ꯄꯥꯕ ꯅꯪꯅ ꯂꯣꯏꯅ ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯀꯥꯏꯍꯜꯂꯦ ꯄꯥꯕ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯂꯦꯝꯅꯗꯤ ꯇꯣꯛꯂꯣꯏ ꯏꯄꯥ ꯏꯆꯥꯒꯤ ꯃꯔꯛꯇ ꯁꯝꯕꯜ ꯈꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯑꯃꯗ ꯑꯩꯅ ꯈꯛ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯅ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯄꯤꯁꯣꯟ ꯅꯥꯁꯣꯟꯅ ꯀꯞꯈꯩ ꯀꯞꯂꯝꯂꯒ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯃꯥꯏꯕꯗꯨꯗꯤ ꯃꯁꯥꯗ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯍꯥꯠꯀꯗꯨꯒꯤ ꯂꯨꯝꯐꯨ ꯇꯧꯗꯨꯅ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯦ ꯃꯍꯥꯛꯇꯤ ꯈꯪꯂꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯅꯍꯥꯟꯈꯩ ꯑꯣꯏꯔꯁꯨ ꯅꯧꯅ ꯂꯥꯛꯂꯤꯕꯤ ꯃꯥꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤꯅ ꯈꯪꯗ꯭ꯔꯤꯉꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯒꯤ ꯂꯥꯞꯅ ꯃꯐꯝ ꯀꯩꯗꯅ ꯇꯥꯟꯈ꯭ꯔꯒꯦ ꯈꯜꯂꯦ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯑꯀꯣꯏꯕꯁꯤꯗ ꯏꯀꯣꯏ ꯀꯣꯏꯗꯨꯅ ꯑꯗꯨꯝ ꯏꯔꯣꯏꯅꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣꯏ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝꯇꯔꯛꯄꯒꯨꯝ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯏꯃꯨꯡꯁꯤꯗ ꯑꯣꯠꯈꯥꯏꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯇꯥꯟꯊꯣꯛꯂꯒꯦ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯤ ꯃꯇꯝꯅꯗꯤ ꯊꯤꯡꯕ ꯌꯥꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ
imung manunggi thaba ingkang pumnamuk loisinduna magi nupido tumthakre magi nupiduna hek tumthakibaga maibadu fuk hogolai tumin ahingi chik hulaba matamduda magi maiba mana setkadaba fijol du setuna michik mira khol tadraba ahing aduda pukri du tamna lai ahing duda lamtagi angawba haina tanaba yadaba nungsitna maning tamle matamduda ahingba nungsitna leipung thenbagu malem pumba magi meaina sekhai halage haidune thengluba una khudima upalde loini kelal ahing aduda mata amoina sitli nuksita u lawba nuksina matol thokpo makai mapal phana laijabi thadun sitle maibedu nuksit maraktuda mamai memitto pangba ngamoi ngamdaba makhut khanduna mamita uful waiful changdana bhondari asumna tawringe tanja sida macha nupi gi thawaido haino masa yan thaba mada pukri mapal duga tainabaduda phamlaga makhongdu isingi maiduda lup sanaduna lerame masadu thausa wasadana leri madi ningaidana nuksit maraktuda haino mapal sabana nuksit ki sawum phangbada haino mapal pukri pa iyaiduda kelaga itaw tawduna leri tanjaduda mapa maibaduna macha nupiduna makhong yantharga ningaidana phamlaga leribadu ure macha nupina mapa ubda paba kaidoriba pabadi ahingsida imaton gi akada satkhaba pabana ngasi gi ahingsida karigino aigi nakta laglibade pabadi imaton gi masulakta tinduna nacha ibu kawkhrada karigi ahingsida aigi nakta laglibuna paba maibedu nuksit akanba marak aduda mamito pangba ngamoi ngamdabai machada unsillaga ipagi be matam pha nang ipabu warugano nang asidagi lairamlenda tinnaba haiduna ipana nangi lambi yakpigi haiduna laklibane nahan khay oire yengoi ipagi bema nang ipana haiba ilu ipagi thelba wakhalda isagi thawai mirelbu phajinduna thamluba napaigi chawro ngakpifam thoktaba iralne ipagi iral sitadi ichana mukta dingakpiyu ngasidagi nang yam lapna mafam se thaduklaga chatkru nangi lambidi ipa take lairamlengi lambido yaunaba ichana chatkru machanupido mapadugi wadu tarubda khoidau thitli aduga yam sauna mukpa maga loinan haire paba waba yaba waminaklaba nachani kawraboire nangdi napal pharaklaba matam sidadi simadi khangjelu nami phau amama marakta lotkhiba matamda nachana pababu lamjingkhibani ima kainabagi sena mai chakto namomna themkhibani aduga ngasina pumnama haukraba thodokshingdo kawthoklaga pabada haibu miraiba aibu mafam sida lernu haiduna nakhopena ngangduna pabana aibu thanbadi nachaina hainingai leituna warawi mapadu machagi wadu tabada kaino masu haifam ama khangdre machabu karamba mongda asawba puma phathaduna themnawduna hotnasige maga singnaruragadi achobo lanjaw ma soidan oigani aduna themnawduna chatkhinaba tawge khalle amoromdana macha nupisina mapagi pukningda phawriba ihulchingdo hotrong hona irai laina loina uba ngame macha nupibu yengna maibaduna ipagi be matam pha ipana taibang palsida khwaidigi nuksibadi icha khaktani ipani chabu kaidungda mirai dene o adugira pabana imatolaba thiriba tampha masidi ipana thigena thibasu nate yare baba wa makha tabiran huran mana hui haiba khak haidabani aigi punchiti khamu thakta wakhal ta da boy bana haino amagi aram khorang bana laiji irol nung ta sinduna thawai mangle adubu paba asimatang di paba su khangjil akanba malangi nuksit saumda keleba haino mopalse urabra asiga pangkang ima tondi aduga aina hingsida sitpa nuksit pabana thawai ni khanna thamjariba ima tonba aina setna khaina nangami haiba simadi pabana kaudaba phai
ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪ ꯏꯄꯥꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯕꯀꯣ ꯏꯄꯥꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯅꯪꯒꯤꯗꯃꯛ ꯌꯥꯝ ꯋꯥꯅ ꯏꯄꯥꯅ ꯅꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯀꯔꯤꯒꯤ ꯏꯄꯥ ꯀꯅꯥꯒꯤ ꯏꯄꯥ ꯅꯪꯅ ꯏꯄꯥ ꯑꯣꯏꯔꯒ ꯑꯁꯨꯛ ꯊꯃꯣꯏ ꯀꯟꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯑꯩꯒꯤ ꯐꯝꯗ ꯇꯧꯒꯗ꯭ꯔꯥ ꯇꯥꯅꯤꯡꯗꯦ ꯑꯩ ꯅꯪꯅ ꯉꯥꯡꯕ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯇꯥꯅꯤꯡꯗꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯇꯥꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯐꯝꯗ ꯇꯤꯡꯈꯪ ꯑꯣꯏꯔꯤꯕ ꯏꯃꯥꯇꯣꯟꯕꯨ ꯏꯈꯨꯠꯃꯛꯅ ꯄꯦꯟꯅ ꯃꯊ꯭ꯋꯥꯏ ꯃꯆꯥꯁꯦ ꯂꯧꯒꯅꯤ ꯃꯆꯥꯒꯤ ꯄꯦꯟꯗ꯭ꯔꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯅ ꯈꯝ ꯊꯦꯡꯅ ꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯁꯤ ꯇꯥꯕꯗ ꯃꯥꯏꯕꯗꯨ ꯀꯨꯏꯅ ꯑꯣꯝꯗꯨꯅ ꯊꯝꯂꯛꯄ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯔꯛꯄꯗꯧꯅ ꯇꯧꯔꯦ ꯃꯍꯥꯛ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯁꯦ ꯊꯦꯝ ꯅꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯉꯥꯡꯅ ꯁꯛꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯁꯥꯎꯔꯝꯗꯕ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯛꯂꯦ ꯃꯥꯏꯕꯗꯨ ꯈꯣꯟ ꯀꯜꯂꯞ ꯍꯥꯏꯔꯛꯑꯦ ꯍꯩ ꯉꯈ꯭ꯔꯥ ꯉꯈꯥꯅ ꯉꯥꯔꯦꯟ ꯍꯧꯅꯨꯅꯦ ꯅꯪꯕꯣ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯪ ꯀꯔꯤ ꯑꯣꯏꯔꯗꯅ ꯏꯆꯥꯅꯤ ꯀꯔꯤꯗ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄ ꯅꯄꯥ ꯑꯩꯕꯨ ꯀꯔꯤꯝꯇ ꯑꯣꯏꯅ ꯎꯗꯕ ꯅꯠꯇ꯭ꯔꯥ ꯐꯩ ꯅꯪ ꯈꯪꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏ ꯂꯐꯨ ꯃꯈꯣꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯐꯨꯝꯈꯤꯕ ꯆꯐꯨ ꯑꯃꯗꯤ ꯃꯤꯊꯨꯟ ꯆꯩꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯇꯧꯊꯣꯛꯂꯒ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨꯗꯤ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯊꯧꯁꯥ ꯐꯁꯥꯗꯅ ꯂꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥꯛ ꯀꯟꯕ ꯍꯦꯜꯂꯛꯂꯕ ꯃꯁꯥ ꯃꯔꯦꯟ ꯐꯟꯗꯣꯛꯂꯛꯄꯗꯧꯅ ꯐꯟꯕ ꯍꯧꯔꯛꯂꯕ ꯃꯁꯣꯡ ꯀꯥꯡꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯎꯁꯤꯠꯇꯅ ꯃꯄꯥꯅ ꯂꯐꯨ ꯃꯈꯣꯡꯗ ꯇꯧꯔꯤꯕꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯥꯁꯨ ꯈꯪꯉꯤ ꯃꯄꯥꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯕ ꯍꯥꯏꯅ ꯃꯥꯏꯕꯗꯨꯅ ꯂꯩꯕꯥꯛ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯐꯨꯝꯖꯤꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯄꯣꯠꯂꯝꯁꯤꯡꯗꯣ ꯅꯧꯅꯅ ꯎꯠ ꯑꯣꯟꯅꯕ ꯃꯩ ꯊꯥꯗꯣꯛꯂꯦ ꯊꯋꯥꯏꯁꯤꯅꯗꯤ ꯃꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯍꯣꯏ ꯃꯥꯏ ꯑꯃꯇ ꯍꯥꯏꯗꯅ ꯃꯩꯗꯨꯅ ꯄꯣꯆꯥꯛꯁꯤꯡꯗꯣ ꯆꯥꯛꯄ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄꯗꯗꯤ ꯊꯋꯥꯏꯗꯨ ꯃꯐꯝꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯕ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯉꯁꯤꯗꯤ ꯈꯥꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯄꯗꯧꯅ ꯐꯥꯎꯏ ꯑꯁꯨꯝꯅ ꯃꯩꯗꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝ ꯑꯃ ꯁꯣꯟꯗꯨꯅ ꯊꯋꯥꯏꯗꯨ ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗꯨ ꯅꯝꯗꯨꯅ ꯑꯔꯣꯏꯕꯗꯗꯤ ꯃꯥꯏ ꯄꯥꯛꯂꯦ ꯇꯝꯐꯥꯒꯤ ꯊꯋꯥꯏꯗꯨ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯝꯕꯗꯣ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠ ꯑꯣꯟꯗꯨꯅ ꯃꯥꯂꯪꯂꯛꯇ ꯇꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯡꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞꯇꯨꯗ ꯃꯆꯤꯟꯗꯗꯤ ꯁꯣꯜꯂꯦ ꯈꯪꯅꯤꯕ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯈ꯭ꯔꯦ ꯃꯥꯏꯕꯗꯨ ꯂꯥꯏꯊꯧ ꯇꯤꯡꯊꯧ ꯇꯧꯕꯗ ꯃꯁꯥꯗꯣ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯦ ꯑꯍꯤꯡ ꯆꯨꯞꯄ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯏꯪꯈꯣꯜꯗꯨꯗ ꯌꯦꯜꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤ ꯃꯇꯝ ꯈꯔꯃꯨꯛ ꯍꯧꯈ꯭ꯔꯦ ꯌꯨꯝ ꯏꯪꯈꯣꯜꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯇꯝꯅ ꯂꯥꯏ ꯁꯥꯔꯝꯕꯗꯣ ꯁꯥꯈꯤꯗ꯭ꯔꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯁꯤꯡꯒꯥꯔꯦ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯁꯅꯥꯃꯇꯨꯝ ꯍꯥꯏꯗꯅ ꯅꯨꯡꯁꯤꯅ ꯃꯤꯡꯊꯣꯟꯕ ꯃꯄꯥꯔꯤ ꯑꯃ ꯐꯪꯖꯔꯦ ꯁꯅꯥꯃꯇꯨꯝ ꯐꯪꯕꯗꯒꯤ ꯃꯥꯏꯕꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯀꯥꯎꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯃꯪꯂꯥꯟ ꯇꯥꯏꯕꯪꯅꯤ ꯑꯉꯥꯡ ꯑꯗꯨ ꯊꯥ 9 ꯍꯥꯏꯔꯛꯂꯦ ꯑꯉꯥꯡꯁꯤꯅ ꯊꯥ 10 ꯆꯪꯉꯛꯄ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯉꯥꯡꯁꯦ ꯏꯃꯨꯡꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯃꯥꯏꯕꯗꯨ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯄꯤꯛꯂꯤꯕ ꯃꯆꯥꯅ ꯇꯨꯝꯂꯤꯉꯩꯗ ꯁꯤꯡꯒꯥꯔꯩꯁꯨ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯇꯥꯁꯤꯟꯗꯨꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯈꯔ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯃꯇꯨꯝꯅ ꯇꯦꯡꯊꯥ ꯅꯥꯎꯏꯅ ꯍꯤꯡꯅ ꯀꯞꯂꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯀꯞꯄ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝꯗꯨꯗ ꯑꯉꯥꯡꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯍꯤꯡꯅ ꯇꯦꯡꯊꯥ ꯅꯥꯎꯏꯅ
ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯤꯡꯒꯥꯔꯩ ꯐꯃꯨꯡꯗꯒꯤ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯂꯧꯈꯠꯂꯒ ꯃꯊꯥꯗ ꯀꯣꯜꯂꯤ ꯑꯗꯨꯒ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤ ꯃꯃꯥ ꯂꯩꯌꯦ ꯁꯦ ꯀꯞꯀꯅꯨꯁꯦ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯆꯥꯗ ꯀꯅꯥꯅ ꯀꯞꯍꯜꯂꯤꯅꯣ ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯗꯥꯏꯕꯤꯅ ꯏꯆꯥꯗ ꯂꯥꯛꯅꯔꯤꯔꯣ ꯁꯦ ꯀꯞꯄ ꯇꯣꯛꯂꯣꯁꯦ ꯏꯃꯥꯒꯤ ꯄꯥꯔꯤ ꯆꯥꯎꯗ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯡꯒꯥꯔꯩꯅ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨ ꯊꯦꯝꯂꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯍꯦꯟꯅ ꯍꯤꯡꯅ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯂꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯀꯞꯄ ꯑꯃꯗꯤ ꯃꯃꯤꯠ ꯃꯅꯥ ꯏꯂꯪ ꯂꯪꯈꯠꯇꯨꯅ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯆꯥꯅ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝ ꯑꯗꯣꯝꯗꯅꯤ ꯑꯉꯥꯡꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯒ ꯌꯦꯡꯂꯒ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯗꯣꯝꯂꯣꯝꯗ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯅ ꯆꯔꯥꯡꯅꯔꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯁꯤꯡꯒꯥꯔꯩ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯆꯥꯟꯅꯅ ꯑꯃꯨꯕ ꯑꯃ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯗ ꯂꯩꯔꯕ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯊꯣꯡꯅꯥꯎ ꯑꯃꯁꯨ ꯂꯩꯔꯤ ꯎꯄꯨ ꯑꯃꯟꯕꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗꯨ ꯃꯥꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯉꯁꯤꯗꯤ ꯂꯣꯟꯁꯤꯟꯕꯁꯨ ꯀꯥꯎꯔꯦ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯄꯨꯔꯅꯤꯃꯥꯁꯨ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯄꯗꯨꯗ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯄꯥ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯆꯥꯎꯈ꯭ꯔꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯗꯨ ꯊꯥꯕꯜ ꯃꯉꯥꯜꯅ ꯌꯩꯁꯤꯜꯂꯛꯄꯗ ꯃꯗꯨꯒꯤ ꯃꯃꯤꯗꯣ ꯊꯣꯡꯅꯥꯎ ꯐꯥꯎꯅ ꯂꯥꯟꯁꯤꯜꯂꯛꯄꯁꯨ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯃꯥꯜꯂꯦ ꯊꯣꯡꯅꯥꯎꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯊꯝꯕꯅ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯇꯞꯅ ꯆꯨꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ ꯊꯣꯡꯅꯥꯎꯗꯨꯒꯤ ꯅꯥꯀꯟꯗ ꯒꯦ ꯂꯥꯎꯕ ꯃꯈꯣꯜꯁꯨ ꯃꯔꯛꯇ ꯇꯥꯗꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯠꯇꯨꯅ ꯍꯥꯏꯅ ꯍꯨꯝꯗꯨꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯥꯗꯣ ꯇꯅꯤꯛꯄ ꯑꯃ ꯅꯍꯥꯟꯒꯩ ꯃꯁꯥꯗ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ ꯀꯌꯥꯁꯦ ꯂꯩꯔꯛꯂꯕ ꯃꯥꯅ ꯎꯄꯨ ꯎꯃꯟꯕ ꯃꯄꯥꯁꯤꯗ ꯆꯪꯁꯤꯟꯕ ꯉꯝꯗꯕ ꯌꯥꯝꯅ ꯀꯤꯕꯗꯧꯅ ꯇꯧꯕ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯑꯀꯤꯕ ꯑꯃꯅ ꯃꯁꯥꯗ ꯇꯥꯟꯅꯅ ꯂꯣꯟꯅ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯛꯄ ꯃꯥꯟꯕꯗꯧꯅ ꯇꯧꯕ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯗꯤ ꯇꯠꯇꯅ ꯐꯥꯎꯔꯤ ꯅꯣꯕꯥꯞ ꯃꯈꯣꯡꯒꯤ ꯃꯃꯤꯔ ꯅꯠꯇ꯭ꯔꯒꯅ ꯎꯄꯨ ꯎꯃꯟꯕ ꯃꯔꯨꯝꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯨ ꯌꯨꯝꯁꯤꯗ ꯆꯥꯟꯅꯅ ꯍꯨꯔꯥꯟꯕ ꯆꯪꯂꯕ꯭ꯔꯥ ꯁꯤꯡꯒꯥꯔꯩ ꯋꯥꯈꯜꯅ ꯃꯁꯥꯗꯣ ꯆꯤꯡꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯐꯃꯨꯡ ꯃꯌꯥꯗ ꯊꯥꯟꯕ ꯂꯥꯇꯤꯟꯗꯣ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯃꯨꯡ ꯃꯌꯥꯗꯨꯗ ꯂꯦꯞꯄꯝꯕꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯆꯪꯁꯤꯟꯕꯒ ꯎꯄꯨ ꯃꯊꯛ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯐꯜ ꯂꯥꯎꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯁꯪꯇꯣꯛꯇꯨꯅ ꯁꯤꯡꯒꯥꯔꯩꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯈꯪꯉꯤ ꯑꯗꯨꯝꯅ ꯍꯧꯗꯣꯡ ꯑꯃꯨꯕꯗꯨꯅ ꯑꯁꯨꯝꯅ ꯆꯣꯡꯊꯣꯛꯈꯤꯕꯗ ꯋꯥꯈꯜꯗꯨ ꯍꯦꯛ ꯇꯥꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯁꯥꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯃꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯤꯕꯁꯤꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯁꯤꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯗꯨꯅ ꯑꯀꯤꯕ ꯃꯈꯩ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯦ ꯃꯁꯥꯗ ꯐꯥꯎꯔꯝꯕ ꯑꯀꯤꯕ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝꯗꯨꯗ ꯂꯩꯕ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯅꯥꯍꯣꯡ ꯑꯃ ꯇꯧꯔꯒ ꯍꯥꯟꯅ ꯄꯣꯠꯁꯤꯜꯂꯦ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯑꯗꯨ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯑꯃꯨꯛ ꯂꯥꯞꯇꯛꯅ ꯊꯝꯂꯝꯂꯒ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯊꯣꯡꯅꯥꯎ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯕꯗꯨ ꯃꯈꯨꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗꯨꯗ ꯂꯥꯝꯊꯣꯛꯂꯒ ꯂꯣꯟꯗꯨꯒꯤ ꯇꯧꯕꯒꯅꯤ ꯅꯣꯕꯥꯞ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨ ꯎꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯈꯨꯠꯇꯨꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯆꯣꯡꯊꯣꯛꯈꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯃꯊꯥꯗ ꯄꯝꯂꯒ ꯅꯥꯜꯂꯒ ꯁꯥꯟꯅꯕꯗꯧꯅ ꯂꯩꯕꯗꯨ ꯎꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯐꯥꯠꯇꯦ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯏꯊꯣꯡꯗꯣ ꯎꯟꯗꯧꯅ ꯄꯨꯡꯉꯧ ꯉꯧꯕꯗꯧꯅ ꯃꯁꯥꯗ ꯏ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯊꯥꯡꯂꯝꯗꯦ ꯆꯤꯡꯗꯣꯜ ꯃꯇꯣꯟꯗ ꯀꯨꯞꯄ ꯎꯟꯒꯨꯝ ꯃꯁꯥꯗꯣ ꯏ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯊꯥꯡꯗ ꯊꯣꯡꯅꯥꯎꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯩꯉꯥꯜꯗꯨꯗ ꯎꯔꯦ ꯃꯌꯦꯛ ꯁꯦꯡꯅ ꯄꯪꯂꯥꯞꯅ ꯍꯧꯗꯕ ꯐꯛꯂꯥꯡꯗꯨꯒꯤ ꯑꯗꯨꯃꯛ ꯇꯥꯏꯅꯅ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯃꯄꯥꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯍꯣꯠꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯅꯧꯅ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯌꯨꯝꯁꯤꯗ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯦ ꯊꯋꯥꯏꯕꯨ ꯁꯤꯕ ꯅꯥꯏꯕ꯭ꯔꯥ ꯃꯥꯗꯤ ꯁꯤꯕ ꯅꯥꯏꯗꯦ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛ ꯅꯧꯅ ꯅꯥꯍꯜꯂꯛꯂꯦ ꯌꯨꯝꯁꯤꯗ ꯃꯊꯤ ꯐꯣꯡꯕ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯅꯧꯅ ꯂꯦꯞꯂꯔꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯈꯪꯗꯕꯤ ꯁꯤꯡꯒꯥꯔꯩꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔ ꯁꯛꯇꯝ ꯑꯗꯨ ꯎꯔꯝꯂꯒ
ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯤꯡꯒꯥꯔꯩ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥꯗꯣ ꯊꯣꯡꯅꯥꯎꯗꯣ ꯑꯐꯤꯡ ꯑꯄꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯟꯁꯤꯜꯂꯦ꯫ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ, ꯆꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯕ ꯃꯤꯗꯧꯅ꯫ ꯁꯤꯡꯒꯥꯔꯩ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯅꯔ? ꯃꯁꯦꯡ ꯃꯔꯥꯡ ꯄꯪꯎꯗ ꯎꯔꯕ꯭ꯔꯥ? ꯃꯥꯅꯤꯗ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯑꯉꯥꯡ ꯂꯥꯡꯗꯣꯏꯅꯣ, ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯗꯣꯏꯅꯣ? ꯋꯥꯈꯜ ꯍꯥꯏꯕꯁꯤꯅ ꯂꯣꯏꯅ ꯑꯩꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯃꯅꯤꯡꯇꯝꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯩꯃꯥ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯌꯥꯗ ꯉꯛꯂꯤꯕꯅꯣꯅꯦ? ꯉꯁꯥꯏꯒꯤ ꯊꯦꯝꯕ ꯌꯥꯗꯕꯗꯣ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯀꯞꯂꯝꯕꯗꯨꯕꯨ ꯐꯈ꯭ꯔꯦꯗꯅ ꯁꯤꯗꯤ꯫ ꯃꯇꯥ ꯑꯃꯅꯤ, ꯅꯥꯍꯣꯡ ꯑꯃ ꯇꯧꯔꯒ ꯅꯝꯗ ꯍꯦꯛ ꯄꯨꯈꯠꯂꯨꯕꯗꯒꯤ ꯐꯔꯦꯅꯦ꯫ ꯃꯥꯅꯕꯨ ꯇꯨꯝꯕꯨ ꯇꯨꯝꯈ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯣꯝꯂꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯐꯃꯨꯡꯁꯤꯗ ꯅꯧꯅ ꯁꯨꯝꯂꯔꯦ꯫ ꯑꯩ ꯆꯥꯛ ꯂꯣꯏꯅꯕ ꯇꯧꯍꯧꯕꯅ ꯐꯩ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯡꯒꯥꯔꯩ ꯅꯥꯍꯣꯡꯗꯒꯤ ꯃꯆꯥꯕꯨ ꯊꯥꯔꯒ ꯇꯨꯃꯤꯟ ꯆꯦꯛꯃꯨꯛ ꯂꯥꯎꯗꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯝꯂꯒ ꯇꯨꯃꯤꯟ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯥ ꯆꯥꯛꯁꯪꯂꯣꯝꯗ ꯇꯝꯅ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯁꯤꯜꯂꯝꯗꯕ ꯃꯊꯧꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯤ ꯑꯅꯤꯈꯛꯀꯤ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ? ꯆꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯐꯥꯎ ꯃꯄꯨꯔꯣꯏꯕꯗꯨꯗꯤ ꯍꯜꯂꯛꯂꯝꯗ꯭ꯔꯤ꯫ ꯉꯁꯥꯏ ꯃꯄꯨꯔꯣꯏꯕꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯕꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯇꯥꯕ꯭ꯔꯥ ꯃꯃꯥ, ꯅꯪꯒꯤ ꯍꯧꯅꯕꯤꯅꯦ ꯆꯥꯛ ꯆꯥꯗꯈꯩ ꯑꯩ ꯑꯃꯨꯛ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯗꯣ ꯇꯧꯔꯅꯨ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯑꯄꯤꯛꯄ ꯅꯆꯥ ꯆꯦꯜꯂꯤꯕꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯀꯅꯨꯀꯣ꯫ ꯑꯩꯒꯤ ꯅꯪꯒꯤ ꯈꯟꯗ꯭ꯔꯒꯁꯨꯅꯦ, ꯄꯤꯛꯂꯤꯕ ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯈꯜꯂꯨ꯫ ꯊꯧꯔꯦꯝ ꯋꯥꯔꯦꯝ ꯇꯧꯅꯨ, ꯑꯩꯒ ꯉꯥꯏꯔꯝꯃꯅꯨ꯫ ꯊꯦꯡꯕꯨ ꯊꯦꯡꯂꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯉꯟꯇꯥꯅ ꯆꯥꯊꯣꯛꯂꯝꯃꯨꯀꯣ꯫ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯁꯔꯨꯛꯇꯨ ꯆꯥꯔꯦ꯫ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨꯗꯤ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯦ, ꯆꯦꯛꯃꯨꯛ ꯂꯥꯎꯗꯕ ꯃꯈꯩ꯫ ꯁꯣꯝꯗꯅ ꯃꯥꯏꯕꯗꯨꯗꯤ ꯈꯔ ꯂꯥꯞꯄ ꯁꯦꯛꯃꯥꯏꯖꯤꯡꯂꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃꯒꯤ ꯆꯠꯈꯤ꯫ ꯁꯤꯡꯒꯥꯔꯩꯒꯤ ꯃꯐꯝꯗꯗꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯃꯤꯅꯝꯕ ꯑꯃꯗꯤ ꯉꯥꯡꯂꯤ꯫ ꯃꯤꯒꯤꯗ ꯎꯄꯨ ꯀꯥꯡꯊꯣꯟ ꯆꯟꯕ ꯆꯠꯂꯤ꯫ ꯃꯍꯥꯛꯁꯨ ꯆꯥꯛꯀ ꯆꯥꯁꯤꯜꯂꯨꯕꯒ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄꯒ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯃꯍꯥꯛ ꯑꯣꯟꯈꯥꯡꯅꯗꯨꯅ ꯏꯁꯤ ꯁꯤꯈꯩ ꯑꯉꯥꯡ ꯑꯃꯗꯤ ꯌꯨꯝꯒꯤ ꯍꯣꯠꯅꯕꯗ ꯋꯥꯔꯗꯨꯅ ꯃꯁꯥꯗꯣ ꯂꯣꯠꯊꯔꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯌꯥꯗꯦ꯫ ꯃꯔꯛ ꯃꯔꯛꯇ ꯃꯃꯤꯠꯁꯨ ꯑꯃꯨꯛꯃꯨꯛ ꯁꯤꯡꯉꯤ꯫ ꯃꯈꯣꯜ ꯑꯃ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯂꯥꯛꯄꯨ ꯂꯥꯛꯑꯕꯗꯤ ꯁꯣꯏꯗꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯅ ꯀꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯍꯥꯛ ꯃꯁꯥꯗ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯧꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯇꯥꯡꯂꯧ ꯂꯩꯅꯗꯤ ꯁꯨꯝ ꯃꯇꯝꯒꯤ ꯆꯦꯜꯅ ꯈꯥꯝꯕ ꯌꯥꯗꯅ ꯆꯦꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯍꯨꯏꯅ ꯍꯧꯅꯗꯨꯅ ꯈꯣꯡꯕ ꯑꯃꯗꯤ ꯀꯞꯄꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯁꯤꯡꯒꯥꯔꯩ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯊꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯍꯨꯏ ꯈꯣꯡꯕ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯗ ꯃꯥꯒꯤ ꯃꯁꯥꯗꯗꯤ ꯆꯪꯂꯝꯗꯦ꯫ ꯑꯗꯨꯃꯛ ꯃꯥꯗꯤ ꯅꯤꯟꯗ꯭ꯔꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯁꯨꯝꯕ ꯍꯧꯔꯛꯄꯒꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯃꯁꯥꯗꯣ ꯋꯥꯔꯨꯕꯒꯤ ꯄꯣꯞ ꯇꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯕ ꯍꯧꯔꯛꯄ ꯌꯨꯝꯁꯤꯗꯒꯤ ꯂꯥꯞꯅ ꯇꯥꯟꯊꯣꯛꯈꯤꯕ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯑꯃꯨꯛ ꯂꯦꯞꯂꯔꯦ꯫ ꯉꯁꯥꯏꯋꯥꯏ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯠ ꯆꯠꯂꯝꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯇꯥꯡ ꯇꯟꯖꯥ ꯆꯞ ꯆꯥꯔꯦ꯫ ꯃꯄꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯄꯥꯡꯊꯣꯛꯂꯒꯦ ꯈꯟꯕ ꯊꯕꯛ ꯑꯃ ꯃꯊꯧ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯣꯡꯃꯩ ꯌꯨꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯅꯣꯛꯏ, ꯑꯗꯨꯒ ꯅꯤꯟ ꯈꯣꯡꯅ ꯍꯥꯏꯔꯤ, ꯄꯥꯕ, ꯅꯪꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ꯫ ꯅꯪꯅꯗꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯂꯦ, ꯃꯍꯩ ꯌꯥꯜꯂꯦ ꯈꯟ ꯑꯩꯕꯨ ꯂꯥꯞꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯈꯟꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯅꯍꯥꯟꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯗꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯅꯁꯥꯗꯣ ꯆꯨꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩꯁꯤꯗ ꯅꯪꯗꯤ ꯄꯪꯊꯔꯤ꯫ ꯄꯥꯕ, ꯅꯪꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕ ꯊꯋꯥꯏꯕꯨ ꯁꯤꯕ ꯅꯥꯏꯕ꯭ꯔꯥ? ꯄꯥꯕꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯑꯩꯗꯤ꯫ ꯄꯥꯕ, ꯊꯋꯥꯏ ꯑꯩꯈꯣꯏꯗꯤ ꯁꯤꯕ ꯅꯥꯏꯗꯦ, ꯍꯛꯆꯥꯡꯗꯤ ꯃꯩꯇꯥꯟꯅ ꯋꯥꯈꯩꯈ꯭ꯔꯕꯁꯨ꯫ ꯄꯥꯕ, ꯅꯪꯗꯤ ꯅꯆꯥ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯂꯥꯞꯅ ꯇꯥꯟꯊꯣꯛꯂꯦ ꯈꯜꯂꯤꯕ꯫ ꯑꯗꯨꯕꯨ ꯄꯥꯕ,
ꯅꯪ ꯀꯔꯤꯒꯤ ꯀꯥꯎꯔꯤ ꯀꯣꯟꯊꯣꯡꯁꯤꯗ ꯄꯥꯕꯅ ꯑꯩꯒꯤ ꯃꯣꯡꯐꯝ ꯑꯣꯏꯈꯤꯕꯅ ꯄꯥꯕꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯍꯤꯡꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯅꯆꯥ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏꯌꯦ ꯄꯥꯕꯒ ꯑꯩꯒꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯅ ꯀꯟꯕ ꯉꯝꯕ ꯌꯦꯡꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯋꯥꯏꯁꯤꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯂꯣꯏꯅ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯌꯨꯝꯁꯤꯗ ꯆꯪꯁꯤꯜꯂꯒ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯦꯟꯅ ꯃꯈꯧꯔꯤ ꯆꯔꯝꯁꯤꯡꯗꯣ ꯃꯦꯠꯂꯒ ꯍꯥꯠꯂꯒ ꯅꯤꯡꯉꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯥ ꯃꯥꯡꯒꯣꯟꯗꯥꯔꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯏꯃꯨꯡꯗ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥ ꯏꯃꯨꯡꯗꯤ ꯂꯥꯏꯔꯗꯅ ꯃꯥꯡꯒꯣꯟꯗꯨ ꯐꯥꯎ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯈꯣꯡꯐꯝ ꯑꯅꯤ ꯑꯍꯨꯝꯗꯤ ꯃꯥ ꯍꯟꯗꯣꯔꯛꯑꯦ ꯑꯁꯨꯝꯅ ꯃꯥ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯨꯗꯗꯤ ꯌꯨꯝꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯈꯨꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯥ ꯃꯊꯟꯇ ꯀꯣꯏꯅ ꯆꯠꯂꯤ ꯆꯪꯕ ꯌꯥꯕ ꯂꯤꯠꯁꯤꯟꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯃꯥꯛ ꯊꯤꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯃꯆꯤꯟꯗ ꯂꯦꯡꯉꯛꯏ ꯑꯣ ꯄꯥꯕ ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯕ ꯃꯤ ꯑꯣꯏꯔꯦꯀꯣ ꯅꯪ ꯅꯁꯥꯃꯛ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯃꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯅꯪꯗꯤ ꯍꯥꯟꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯃꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯄꯥꯕ ꯅꯪꯒꯤ ꯂꯧꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯔꯝꯗ꯭ꯔꯤꯀꯣ ꯐꯔꯦ ꯄꯥꯕ ꯅꯪꯅ ꯂꯧ ꯇꯧꯔꯕꯅꯤꯅ ꯑꯩꯁꯨ ꯂꯧ ꯇꯧꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯂꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯥ ꯃꯥꯏꯕꯗꯨꯒꯤ ꯁꯥꯁꯤꯟꯅꯕ ꯁꯛꯂꯣꯜ ꯑꯗꯨ ꯂꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯅ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯦ ꯍꯥꯏ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯑꯩ ꯍꯜꯂꯛꯑꯦꯅꯦ ꯊꯣꯡ ꯁꯥꯡꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯀꯟꯅ ꯍꯧꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯤꯕꯗꯣ ꯃꯥꯒꯤ ꯃꯃꯥꯇꯣꯟ ꯁꯤꯡꯒꯥꯔꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯀꯧꯕ ꯉꯥꯡꯕꯗꯣ ꯇꯥꯔꯝꯗꯦ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯁꯨ ꯇꯥꯗ꯭ꯔꯕꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯇꯥꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯟꯗꯛꯃꯨꯛꯇꯤ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯁꯤꯡꯒꯥꯔꯩ ꯏꯃꯨꯡꯗꯒꯤ ꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏ ꯃꯁꯥꯗꯣ ꯇꯨꯐꯛ ꯇꯨꯄꯥꯏꯆꯦꯠ ꯊꯣꯛꯂꯛꯂꯦ ꯊꯣꯡ ꯄꯣꯅꯥ ꯂꯣꯜꯂꯤꯕꯗꯣ ꯍꯥꯡꯗꯣꯛꯂꯦ ꯑꯃꯝꯕꯗꯨꯗ ꯗꯥꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯝꯕꯗꯣ ꯎꯔꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯀꯩꯗꯧꯔꯒꯦ ꯃꯄꯥ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯃꯥꯡꯒꯣꯟꯗꯥꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ ꯇꯧꯍꯩꯗꯤꯌꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯩꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯄꯤꯔꯛꯂꯒ ꯊꯣꯡꯁꯤ ꯊꯤꯜꯂꯒ ꯑꯩꯕꯨ ꯇꯥꯅꯕ ꯀꯧꯕꯗꯨꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯦꯡꯕꯁꯤꯗꯅꯦ ꯑꯃꯨꯛ ꯊꯣꯡꯗꯨ ꯊꯤꯜꯂꯨꯔꯒ ꯑꯃꯨꯛ ꯂꯩꯀꯥꯏ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯕ ꯃꯣꯏ ꯃꯄꯥꯅ ꯑꯃꯨꯛꯇꯪ ꯊꯤꯟꯕꯗ ꯑꯗꯨꯃꯛ ꯌꯥꯔꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯑꯃꯨꯛꯀꯤ ꯈꯨꯊꯤꯟꯗ ꯑꯗꯨꯝ ꯇꯥꯔꯗꯧꯗꯨꯕꯨ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨꯅ ꯍꯦꯟꯅ ꯇꯟꯖꯈꯤꯗ꯭ꯔꯦ ꯁꯦ ꯌꯥꯔꯦꯁꯦ ꯂꯥꯛꯑꯗꯤꯅꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄꯤꯔꯣ ꯂꯥꯎ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯉꯁꯥꯏꯅ ꯏꯪꯗꯨꯅ ꯂꯣꯏꯔꯄꯣꯠꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯣꯏ ꯃꯄꯥꯒꯤ ꯍꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯉꯥꯅꯝꯕꯨꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯂꯩꯔꯪ ꯃꯄꯥꯜꯗ ꯌꯥꯏꯗꯨꯅ ꯊꯅꯝꯕꯅꯤ ꯑꯗꯨꯒ ꯆꯝꯐꯨꯠꯀ ꯂꯩꯔꯤ ꯁꯥꯍꯜꯂꯒꯕꯨꯗꯤ ꯆꯥꯕ ꯌꯥꯅꯤ ꯆꯥꯛꯅ ꯏꯪꯖꯔꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯈꯨꯝꯁꯤꯒꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯃꯥꯡꯒꯣꯜꯗꯥꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯂꯩ ꯃꯥꯅꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯆꯥꯛ ꯆꯥꯔꯣ ꯐꯤꯔꯣꯜ ꯍꯣꯡꯉꯣ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯋꯥꯏꯅꯤ ꯏꯃꯨꯡꯁꯤꯗ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨꯃꯗꯤ ꯉꯁꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯕꯨ ꯀꯃꯥꯏ ꯇꯧꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯃꯥꯇꯣꯟꯁꯦ ꯃꯄꯥꯜꯗ ꯀꯧꯊꯣꯛꯂꯒ ꯃꯈꯨꯠ ꯄꯦꯟꯅ ꯍꯥꯠꯁꯤꯒꯦ ꯈꯜꯂꯤ ꯃꯃꯥ ꯃꯆꯥꯕꯨ ꯄꯦꯟꯅ ꯍꯥꯠꯀꯦꯗꯤ ꯈꯜꯂꯒ ꯃꯍꯥꯛ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯍꯥꯛ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯍꯥꯠꯄꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯑꯗꯨꯅ ꯃꯃꯥꯇꯣꯟꯁꯤꯗꯗꯤ ꯍꯥꯠꯂꯒꯦ ꯀꯣꯟꯅ ꯇꯟꯖꯥ ꯑꯃꯕꯨ ꯌꯦꯡꯂꯒ ꯃꯆꯥꯅꯨꯄꯥꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯦ ꯁꯤꯡꯒꯥꯔꯩꯅ ꯀꯩꯗꯧꯔꯒꯦ ꯃꯄꯥ ꯑꯃꯨꯛ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯃꯆꯤꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯔꯤꯁꯤꯅ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯁꯨꯝꯗꯧꯕꯅꯤ ꯁꯤꯡꯒꯥꯔꯩ ꯑꯩꯗꯣ ꯑꯃꯥꯡꯕ ꯅꯦꯠꯂꯨꯔꯦꯅꯦ ꯑꯃꯝꯕꯗ ꯁꯨꯝ ꯈꯣꯡꯅ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯑꯗꯨꯅ ꯏꯁꯥꯁꯦ ꯏꯔꯨꯖꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯁꯤꯗ ꯏꯔꯨꯖꯗꯣꯏꯕ ꯍꯣꯏꯅꯦ ꯃꯃꯥ ꯄꯨꯈ꯭ꯔꯤꯗ ꯆꯨꯞ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯨꯞꯄꯗꯤ ꯌꯥꯔꯦꯗ ꯑꯗꯨꯕꯨꯗꯤ
ꯍꯣꯏꯗ ꯑꯃꯥꯡꯕ ꯅꯦꯠꯂꯨꯕꯁꯦ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯅꯤ ꯉꯥꯏꯍꯥꯛ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯂꯦꯞꯄꯤꯔꯝꯃꯨ ꯑꯩ ꯏꯃꯨꯡꯗꯒꯤ ꯐꯗꯤ ꯑꯃꯗꯤ ꯍꯣꯡꯗꯣꯛꯅꯕ ꯈꯨꯗꯩꯗꯨ ꯂꯧꯊꯣꯛꯆꯔꯨꯒꯦ ꯍꯣꯏ ꯍꯣꯏ ꯀꯨꯏꯔꯛꯂꯅꯨꯀꯣ ꯁꯤꯡꯒꯥꯔꯦ ꯏꯃꯨꯡꯗꯒꯤ ꯈꯨꯗꯩ ꯑꯃꯗꯤ ꯐꯗꯤ ꯂꯧꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯍꯧꯔꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯈꯔ ꯈꯖꯤꯛ ꯈꯣꯡꯂꯩ ꯊꯨꯅ ꯄꯨꯈ꯭ꯔꯤꯗ ꯆꯠꯁꯦ ꯑꯗꯨꯒ ꯏꯔꯨꯞꯄꯤꯔꯣ ꯑꯉꯥꯡ ꯍꯧꯒꯠꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯊꯣꯡ ꯑꯗꯨ ꯃꯄꯥꯜꯗꯒꯤ ꯁꯤꯡꯒꯥꯔꯦ ꯆꯦꯟꯅ ꯂꯣꯜꯂꯝꯂꯒ ꯑꯋꯥꯡ ꯊꯥꯡꯕꯒꯤ ꯀꯥꯆꯤꯟꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯈꯨꯠꯇ ꯂꯥꯇꯦꯟꯒꯤ ꯃꯩꯉꯥꯜꯗꯨ ꯄꯥꯏ ꯊꯥꯎꯁꯨ ꯂꯣꯏꯔꯛꯄꯒꯤ ꯂꯥꯇꯦꯟꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯥꯟꯕ ꯂꯥꯇꯦꯟ ꯑꯃꯗꯤ ꯈꯛ ꯑꯣꯏꯔꯝꯗꯦ ꯂꯥꯇꯦꯟꯗꯨꯒ ꯂꯣꯏꯅꯅ ꯁꯤꯡꯒꯥꯔꯦ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯦ ꯑꯊꯦꯡꯕ ꯍꯤꯡꯗꯨꯗ ꯂꯐꯨ ꯃꯈꯣꯡꯁꯤꯡꯗꯨ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄꯗꯨꯗ ꯇꯣꯞ ꯇꯣꯞꯄ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯤ ꯃꯈꯣꯜ ꯑꯗꯨꯅ ꯇꯠꯇꯅ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯍꯜꯂꯤ ꯁꯤꯡꯒꯥꯔꯩꯒꯤ ꯃꯁꯥꯗ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯌꯥꯎꯔꯤꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯑꯦ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯥꯎꯏ ꯃꯥꯒꯤ ꯌꯥꯔꯧꯂꯥꯡꯗ ꯊꯨꯔꯕ ꯁꯖꯤ ꯑꯃꯣꯝꯅꯤ ꯈꯜꯂꯨꯕꯗ ꯇꯥꯏꯕꯪ ꯑꯍꯤꯡꯕ ꯃꯤꯒꯤ ꯃꯇꯧ ꯆꯞ ꯃꯥꯟꯅꯅ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯄꯨꯈ꯭ꯔꯤ ꯊꯣꯡꯒꯥ ꯃꯄꯥꯜꯗꯨꯗ ꯃꯈꯣꯡꯗꯣ ꯌꯥꯟꯊꯔꯒ ꯀꯨꯝꯊꯈ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯏꯔꯣꯜꯅꯨꯡꯗ ꯁꯤꯡꯒꯥꯔꯩꯅ ꯍꯩꯃꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯡ ꯑꯃꯇ ꯑꯣꯏꯔꯁꯨ ꯊꯥꯗꯧ ꯌꯥꯗ꯭ꯔꯣ ꯄꯨꯈ꯭ꯔꯤꯁꯤꯗ ꯇꯧꯍꯩꯗꯤꯌꯦ ꯑꯃ ꯃꯊꯦꯡꯁꯤꯗ ꯂꯥꯏ ꯇꯤꯟ ꯂꯩꯔꯝꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯨꯈ꯭ꯔꯤꯗ ꯅꯨꯡ ꯃꯆꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯊꯥꯗꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯟꯗꯣꯛꯈꯤꯗꯣꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯡꯒꯥꯔꯦ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯂꯥꯇꯦꯟꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯌꯥꯏꯐꯅꯕ ꯈꯜꯂꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯅꯨꯡ ꯃꯆꯥꯒꯨꯝꯕ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯂꯨꯁꯝꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯦ ꯀꯅꯥꯅꯣ ꯄꯥꯏꯔꯛꯏꯕꯗꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯐꯤꯡꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯉꯁꯥꯏꯒꯤ ꯅꯣꯕꯥꯞ ꯃꯈꯣꯡꯗ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯂꯩꯍꯧꯏ ꯃꯁꯥꯗ ꯏ ꯊꯥꯡꯗꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ ꯑꯁꯨꯝꯅ ꯏ ꯊꯥꯡꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯥꯒꯤ ꯂꯨꯁꯝꯗ ꯄꯥꯏꯔꯒ ꯃꯥꯒꯤ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯍꯣꯏ ꯃꯥ ꯅꯪ ꯀꯅꯥꯅꯣ ꯄꯥꯎꯈꯨꯝꯒ ꯑꯃꯇ ꯄꯤꯔꯛꯇꯦ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯝꯐꯥꯒꯤ ꯊꯋꯥꯏꯗꯨꯅ ꯁꯤꯡꯒꯥꯔꯩꯕꯨ ꯂꯨꯁꯝꯗ ꯄꯥꯏꯔꯒ ꯅꯝꯁꯤꯜꯂꯛꯑꯦ ꯃꯁꯥꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯂꯥꯛꯁꯤꯟꯕ ꯍꯧꯔꯛꯂꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯖꯕꯇꯅꯤ ꯄꯨꯛꯅꯤꯡꯗ ꯆꯤꯝꯕꯥꯜꯗꯗꯤ ꯃꯍꯥꯛ ꯀꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯋꯥꯏꯗꯨꯗꯤ ꯃꯈꯨ ꯄꯣꯡꯅ ꯅꯣꯛꯂꯦ ꯏꯃꯥꯇꯣꯟ ꯋꯥꯔꯧ ꯌꯥꯗꯦ ꯉꯁꯤꯗꯤ ꯅꯆꯥꯅ ꯏꯃꯥꯇꯣꯟꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯁꯝꯗꯨꯗ ꯄꯥꯏꯔꯒ ꯒꯤꯠ ꯒꯤꯠ ꯅꯝꯁꯤꯜꯂꯦ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯤꯕ ꯆꯪꯕ ꯈꯪꯗ꯭ꯔꯥ ꯃꯁꯥꯗꯣ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯍꯧꯕ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯄꯤꯁꯛ ꯁꯅꯥꯃꯇꯨꯝ ꯎꯔꯦ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏꯀꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯋꯥꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯁꯣꯔꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯣꯔ ꯍꯣꯜꯂꯒ ꯂꯩ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨ ꯇꯝꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯈꯥꯛ ꯑꯔꯥꯎꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯈꯨꯠꯇ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯄꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯂꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯂꯨꯁꯝꯗ ꯅꯝꯁꯤꯟꯗꯨꯅ ꯄꯥꯏꯔꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗꯒꯤ ꯈꯪꯊꯥ ꯊꯥꯗꯣꯔꯦ ꯃꯥꯗꯤ ꯃꯈꯨꯔꯤ ꯆꯔꯝꯗꯣ ꯄꯥꯏꯗꯨꯅ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕꯒꯤ ꯑꯍꯨ ꯍꯨ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯍꯥꯗꯨꯅ ꯂꯩꯔꯦ ꯃꯥꯏꯕꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨ ꯌꯦꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯟꯖꯕꯅꯤ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯒ ꯑꯗꯨꯒ ꯅꯪꯅ ꯁꯥ ꯉꯥ ꯐꯥꯎꯕꯅ ꯆꯠꯂꯣꯏꯗꯕ ꯁꯥꯖꯠ ꯂꯤꯆꯠꯇꯣ ꯅꯪꯃꯛꯅ ꯃꯐꯝꯁꯤꯗ ꯆꯠꯂꯤ ꯅꯪ ꯃꯐꯝꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯂꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯗꯤ ꯂꯥꯞꯅꯕ ꯊꯝꯈꯣ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯍꯥꯜꯂꯤꯕ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯄꯥꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ
ꯊꯋꯥꯏꯁꯤꯅ ꯍꯪꯒꯥꯝ ꯃꯔꯨꯒꯤ ꯆꯦꯅꯥꯈꯣꯜ ꯑꯃꯗꯤ ꯂꯩꯋꯥ ꯇꯤꯟꯋꯥꯅ ꯊꯋꯥꯏꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯕ ꯍꯧꯔꯛꯂꯤꯉꯩ ꯍꯥꯏꯕꯗꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, ꯄꯥꯕ, ꯅꯪꯁꯨ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅꯤꯀꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯄꯥ ꯑꯃꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯗꯣ ꯏꯄꯥꯁꯨ ꯂꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯆꯥ ꯑꯩꯕꯨ ꯌꯦꯡꯅꯕ ꯑꯣꯏꯅ ꯎꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜꯁꯤꯒꯤ ꯃꯈꯥꯗ ꯂꯩꯇꯅꯕ ꯄꯥꯕꯅ ꯇꯧꯕꯗꯨꯅ ꯑꯩꯁꯨ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗꯗꯨꯅ ꯄꯥꯕꯕꯨ ꯁꯤꯡꯅꯕꯅꯤ꯫ ꯃꯥꯏꯕꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯍꯤꯡꯕ ꯃꯔꯛꯇ ꯂꯩꯕ ꯌꯥꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯗꯣ ꯅꯠꯇ꯭ꯔꯕꯅꯤ꯫ ꯅꯪ ꯅꯁꯥꯁꯦ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯏꯄꯥꯒꯤ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯒ ꯃꯄꯨꯔꯣꯏꯕꯁꯤꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯕꯗ ꯃꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ꯫ ꯁꯤꯡꯒꯥꯔꯦ ꯈꯪꯂꯦ, ꯉꯁꯤꯗꯤ ꯏꯃꯨꯡꯁꯤꯒꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯔꯣꯟ ꯑꯇꯨꯞ ꯂꯣꯏꯅ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯈꯪꯂꯦ꯫ ꯁꯤꯡꯒꯥꯔꯦ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯃꯥꯏꯕꯗꯨ ꯌꯦꯡꯂꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯦ, ꯑꯣ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯐꯤꯖꯪ ꯃꯔꯨꯝ ꯑꯃꯗ ꯑꯔꯣꯟꯕ ꯀꯨꯝꯍꯩ ꯑꯃ ꯅꯄꯥ ꯅꯆꯥꯅ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯩ ꯇꯁꯦꯡꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯕꯗꯤ ꯉꯝꯂꯣꯏ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯗ ꯂꯦꯟꯈꯤꯁꯅꯨ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤ ꯄꯨꯗꯨꯅ ꯑꯩ ꯏꯄꯥꯝꯗ ꯆꯠꯆꯈꯤꯒꯦ꯫ ꯃꯥꯏꯕꯗꯨꯅ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯁꯤꯡꯒꯥꯔꯦ? ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯃꯌꯦꯛꯅꯤ꯫ ꯑꯩ ꯃꯐꯝꯁꯤꯗ ꯑꯍꯤꯡꯕ ꯑꯁꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤ꯫ ꯑꯩ ꯅꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯚꯥꯕꯣꯛꯇꯣ ꯑꯩꯗꯤ ꯑꯣꯏꯅꯤꯡꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯂꯛꯂꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜꯗꯨꯗꯤ ꯃꯆꯤꯟ ꯌꯥꯎꯔꯛꯑꯦ, ꯏꯃꯥꯇꯣꯟ, ꯅꯪꯇ ꯆꯠꯄꯤꯈ꯭ꯔꯣ꯫ ꯅꯪꯇ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯗꯤ ꯐꯤꯖꯪ ꯃꯔꯨꯝꯗ ꯂꯣꯟꯅ ꯑꯍꯤꯡꯕꯒ ꯑꯁꯤꯕꯒ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯔꯣꯏ꯫ ꯆꯠꯄꯤꯈ꯭ꯔꯣ ꯏꯃꯥꯇꯣꯟ꯫ ꯃꯥꯏꯕꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯁꯤ ꯃꯆꯤꯟ ꯌꯥꯝ ꯌꯥꯎꯏꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯂꯝ ꯈꯨꯅꯨ ꯑꯃꯨꯕ ꯑꯃ ꯑꯣꯜꯂꯒ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯃꯥꯡꯗ꯭ꯔꯤꯉꯩ ꯊꯋꯥꯏ ꯆꯦꯛꯂꯥ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯏꯕꯗꯨꯗꯤ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯂꯦ꯫ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯏꯃꯨꯡꯗ ꯊꯦꯝꯂꯒ ꯄꯨꯁꯤꯜꯂꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯃꯗꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯤꯠ ꯅꯥꯟꯅ ꯂꯤꯕꯤꯔꯦ꯫ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯤꯔꯨꯔꯒ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯁꯤꯡꯒꯥꯔꯦ ꯃꯤꯀꯨꯞ ꯑꯃꯗ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯃꯍꯥꯛ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯝꯊꯤꯕ ꯑꯍꯤꯡ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯕꯒ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯁꯅꯥꯃꯇꯨꯝꯕꯨ ꯄꯣꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯨꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝ ꯃꯀꯩ ꯃꯄꯥꯝꯂꯣꯝꯗ ꯄꯥꯡꯈ꯭ꯔꯦ꯫ ꯃꯥꯏꯕꯗꯨ ꯑꯗꯨꯝꯅ ꯑꯌꯨꯛ ꯑꯗꯨꯗ ꯃꯥꯗꯤ ꯑꯍꯤꯡ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯒ ꯁꯃꯨ ꯃꯥꯌꯣꯛꯅꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯔꯨꯕꯅ ꯃꯍꯥꯛꯇꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯋꯥꯕꯒꯤ ꯈꯔ ꯊꯦꯡꯂꯞ ꯑꯍꯤꯡ ꯁꯥꯡꯅꯒ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯗꯣ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯥꯅ ꯃꯥꯏꯕ ꯁꯥꯕꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯏꯊꯤꯜ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯗꯤ ꯃꯥꯕꯨ ꯊꯥꯗꯣꯛꯂꯕ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯡꯒꯥꯔꯦꯒꯤ ꯑꯍꯜ ꯂꯃꯟꯅꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯁꯤꯡꯒꯥꯔꯦ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯕ ꯏꯃꯨꯡ ꯑꯗꯨꯗ ꯁꯤꯕ ꯆꯪꯕꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝꯒ ꯆꯞ ꯃꯥꯟꯅꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯂꯦꯜꯂꯔꯣꯏ꯫ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯃꯄꯥꯝ ꯂꯝꯗꯝꯗ ꯑꯣꯏꯅ ꯂꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯦ꯫ ꯃꯥꯏꯕꯗꯨ ꯃꯥꯒꯤ ꯅꯧꯅ ꯃꯌꯣꯟ ꯆꯣꯡꯈꯠꯂꯝꯕ ꯄꯨꯟꯁꯤꯒꯤ ꯃꯌꯣꯜ ꯄꯨꯝꯕ ꯃꯇꯝꯒꯤ ꯅꯣꯡꯂꯩꯅ ꯍꯨꯝꯕꯗ ꯃꯔꯨ ꯃꯄꯥꯜ ꯌꯥꯎꯅ ꯐꯨꯛꯈ꯭ꯔꯕꯗꯨꯗꯗꯤ ꯅꯤꯡꯕ ꯀꯥꯏꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯁꯤ ꯅꯤꯡꯕ ꯀꯥꯏꯅ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯊꯟꯇ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯑꯁꯣꯛꯄ ꯆꯩꯅꯥ ꯈꯨꯗꯤꯡꯃꯛ ꯐꯥꯖꯤꯜꯂꯒ ꯃꯍꯥꯛ ꯍꯤꯡꯂꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯥ ꯄꯨꯍꯣꯡ ꯍꯣꯡꯂꯦ꯫ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥ ꯃꯌꯥꯗꯨꯗ ꯐꯝ ꯃꯥ ꯄꯨꯡꯖꯥ ꯈꯔꯗꯤ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩ꯫ ꯑꯊꯦꯡꯕꯁꯤꯗ ꯃꯥ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯂꯥꯏꯊꯧ ꯇꯤꯡꯊꯧꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯇꯠꯅꯕ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯠꯁꯤꯗ ꯃꯍꯥꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯄꯗ ꯉꯥꯏꯔꯤ꯫ ꯐꯨꯛ ꯂꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨꯅ ꯈꯪꯍꯧꯗꯅ ꯐꯥꯎꯖꯤꯜꯂꯔꯦ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯑꯇꯣꯏ ꯑꯀꯥꯏ ꯑꯃꯨꯛ ꯊꯣꯛꯂꯦ꯫ ꯑꯃꯔꯣꯝꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯦꯔꯤꯜꯗꯨꯗꯤ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯂꯦꯜꯂꯛꯄꯅ
maya kanba mayi kanba thawai mirel ma haibdo oire ma karimta na chungde pukri thongrana ahangbududa koi pai pai duna le koina paibi sakap toibi chegla chago maning makha tamna maibuduna yam sauna nang amuk laglaba aingonde yetpa kari wali nang ya pen penda ho yet kini paba nasagi thawai mirel na leirikhai pabagi haksangna maitala wakhai tri faudi khara ining kha tamduna yet khidori pena hanjan hanjan maki pakhumdu tabda maibuduna haide nahange khang yauna khang bane nang nengonde yetpa nang nengonda khurau thangba minna chejet usinduna khangduna lakbane adubu ngasigi lamtagi thangjasina aroibane matam chupagi ngasidi aingonda yetpado pumnamak koklani nangi thawaibu maithiba piba ngamba macha kaina khabi pale mama amagi thawai mire maya akanba ma nangonda piba tare asi haiga maibidu maraugle khajik noi mapa maibisina nahange gi manadaba momon minung nokpa wangang sangang du tabada thuklawba madi thawai du poi adubu mukchu samamne karino mana hairi singje asi khalinge maibidu khangaudana masadu isingda saptra magloine chuplawne lupe adumna lupa hanadagi thawrang tawduna leiraba magi khwangda phi amuba amada yomlakpa thawriyalaga siba nupidugi khong taphamdagi lebak leitum khara kotkibadudagi leitum amakha isingduda lupnaba haiduna hana haisingna thawrang tawduna lakbane adumna maibuduna hojikti tawbana khwangde lakliba lebak matumdo isingde lupkiba matamdadi lebaktu nang laure adugi lebak matumdudagi malemgi mayai hapliba nupidugi thawai mireldo phuklaune ising manungdudagi yengbada hangoiba magloina phuklauna phaukalakle haikraba maibudugi khujing tharang honajaman mai yale ngasigi ayingsida thawaigi mina changba ngamnadaba macha nupi hana mathanda thawriyala sijakraba matung mamasu machagi matung induna numit adumaktada thawriyalaga sikhiba imungdudagi mai mai kanba mamagi thawai mireldo lamtagi ahanba thangja ahingsida wana laurubade magi inkolda leiriba yetun leiba masamaki macha nupigi thawai mirel tamphabu lampa panabane asumna thawai mirel sina magi me phudoraglabada pukri gi akoibada paiduna leiba tamphagi thawai mireldo uba maktada macha kaina machakna madom thawriyalaga sikhiba nupi sigi thawaina asumna aide imagi bema imani chatabu uningbagi maina ngauduna matam kayadagi isabu kaida lege haiduna thiba lakpa adubu ngasidi isaga mafamsida thengnaba imagi thawaina asuki matik penjare asumna magdi magi mamittuda magi kaina khrabi macha nupidugi maithongduda maibisina tamphagi saktamda matik hen hapkhibane asina maram oiraga tamphaabu magi mittadi thawriyanduna sikhibi macha nupidu oina ukhibane tamphagi thawai mireldo matawdu ubada sauningle hojikti thawai mirel anido awai khum tawnare kanagi icha aibu nangi na charo peng choibi angawi thawai nangbo imagi bema kari pukchelu ichagi aduk thamoi kanba nang imabu warau bro imagi bema kanagi ma aigi ma leite adumai hainome nangbo pharasu phatrasu aise nangbu hek pokpi imani yare taningdrei tahaiba ngamdre nangna nganglibasingdo chalawro khonglai khara khajik thuna maduna nangge phabo oigani nangna nganglibase nangbu hek pokpi nama ingondadiko yare taningdre mama sabiye asumna tamphagi thawai mireldo kanna lawrugle matamduda mayai phattaba mina puba thangba ngamdraba thawai mireldusu magi phattaba mayai pumba hojikti phudorgle hojikti thawai anigi marakta achobo lanpham ama tawnaba sem saragle maibeduna hai hai nacha nupi se warau nang mama natro mama ama oibagi thaudangdi nang su panglo asi harga noi nange macha nupi gi thawai mirelna hanjin hanjin kara manglam chatta hanchak ngachak toina sakhiba yekai thengai pikhiba pumnama nasigi numitagidi magi macha nupi gi lamba ama mayai kalaba thawai mirel dubu magi heja singjabana
matik magun helan kibana lapu makong aduda angam tanare warak lagi haibagi matagu lamket lamaibi masagi thawai mirel se matik thoke laknarage khan tamphagi thawai mirel dusu lamkhunu olaga ahangba malang duda koi pai pai duna le nan thoknaba adubu mama sabi dugi thawai duna langja olgam tanare macha dupi thawai mirel duna mapa du yenglaga laurame paba nang se ontongna phatkitre awoi dana nangdi maibada maibani minungsi leitaba maibani asi haramlaga mafam du thadok tun chatki maibadudi mawa lauramde masadu unwai mu yang thawai ani do lamba paru angam angam setnaru ru haibagi matagu thadokraga mana matam kyadagi tawgi khanba thabak ama lamta thangjagi ahanba tatnaba hingchidamu pangtho hodaba yade haibagi matagu kok thadarakle maibasina hais ahingse sabuk lolakle ahingsina loidringai aina matam kyadagi pangge khanba thabak ama tahodaba yade asi haramlaga prapra pukri mapal da hodiba lafu makong paring du tamna sangsil lafu makong marak aduda lautang sangdung da toba kana khangandana lai sanana bahaidana topna saba sang adu tamna lai sangdugi matak du I noina kuppe phaglang na kan mari loina khai madugi manungda ma prapra sangsil adugu manungda uchan mera chongkhale maingal du da ure magi sabalo sindriba long machil tumbado madu uraga ma machinda murum murum sole hantak lamtagi thangja sida aigi matik me ai kalam longse saba loisilodaba yade masigi longsina karigumba saba loisinba tarbadi turel mapalgi nasik makhongda leiba mama masagi thawai asibu aina sizina ningba mawong amada sizinaba yare mama masagi thawai gi doridi aigi khutna khupai chena section da paisin gedabane aina ngasi phawba thawai mel ke laksil adubu mama macagi thawai miril siga laksin mangam labdi aidi khwaidigi matik leiba lan thum kagi mapu oiba mina masak khangnaba mai ba haibado soidina oigani aduna aigi ningba thungnaba ai sana honaba ta longsina aigi khulaini masigi longse icham chamna sabadi nate thawri yalaga siba kayana sizinaba thawrini longsi sabada sizinaba mitin jaina longshigi machin atumba asiba poloibada humba humagi makhokna longshigi makho handak lamtagi thangja sida aina pangge khanba thabak kumba pangba tabane hais pungchidi yaraktrena thangjamgi thang saba hiba maimudubu haujik phawba laktrine tawrise ma laktradi aina tawge khanba thabakse hekta pangba yaroi dawribani tawrise magi mateng lowdaba sugya mag yadabane long machin khudingda misi haibaki thabak siba tawdaba sugya mag yadabanina pungchidi ayoramlani masigi thangjamgi maimuse sono phuno rajala phare ai nge hak ngairigi ma lakba asi khaladun maibadu magi sangmanung du da leikre thangjam maimu thangnaba lekai nasik hobu pare adwai lekai dagini thang sabai maibisu khar khar tamme thangjam maimu maibisi da nongna sebo khalakhibane haina kiba wangak poina athengba nungyai chabuk lolakpa matamduda maimudo makhoi imung manungi miyoshin tumthana khraba matum tumin magi kadagi tholole masada kabuigi iyongda phi sabda sizinaba phisate mamadi loinare amuba phima khaunaraga athengba nungyai chabuk lolakpa matamduda pungse thengkhre nongan junge long machin tumba singdu misi hayudaba yade haidna prapra amambaduda khong thangduna lai asumna lakpana hainabi nasik makung mapado yaurakle mapado yaurakpada masamuk nongnu boriduna maiba tamjarasu mapado heklan silakpaga khautapjai turel mapalamadi nasik makung adu de kana legi haiduna masadu tu kyaw kyaw jungdabadi nate maku khongbagi kwa khongbagi makhon tapna tapna taba ahinga du da hujikti haurakle makhutta paiba phisate madu chenda pai maimu nasik makong aduda kana legi haiduna koyeng yeng asumna yenglingi tanjaduna angang langbagi makhon no kheduna sanabagi makhol tare makhol du tabada maimu machinda chole o haurakledana mapasi lana chatpagi hongnabi
ꯃꯆꯥ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯗꯤ ꯀꯨꯏꯔꯔꯣꯏ ꯃꯃꯥꯁꯨ ꯌꯧꯔꯛꯄꯗꯤ ꯁꯣꯏꯗ꯭ꯔꯦꯗꯣ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯈꯔ ꯊꯨꯅ ꯌꯧꯅꯕ ꯆꯠꯂꯧꯕꯅ ꯐꯒꯗꯕ ꯃꯥꯟꯁꯤꯜꯂꯦ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯥꯏꯃꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄ ꯍꯩꯅꯤꯡ ꯃꯈꯣꯡ ꯑꯃꯁꯨ ꯅꯥꯁꯤꯛꯀ ꯇꯥꯏꯅꯅ ꯍꯧꯔꯤꯕꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯐꯤ ꯊꯣꯡꯗꯕ ꯇꯔꯦꯠ ꯍꯩꯅꯤꯡ ꯍꯦꯛꯂꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯑꯍꯨꯝ ꯑꯃꯅ ꯃꯊꯛꯇ ꯀꯥꯔꯒ ꯍꯩꯅꯤꯡꯁꯤꯡ ꯑꯗꯣ ꯌꯣꯡꯗꯧꯅ ꯅꯞ ꯅꯞꯇꯨꯅ ꯍꯦꯛꯂꯤ ꯑꯗꯨꯒ ꯃꯈꯥꯗ ꯑꯉꯥꯡ ꯃꯔꯤ ꯑꯃꯅ ꯂꯥꯡ ꯑꯄꯥꯛꯄ ꯑꯃ ꯁꯟꯇꯣꯛꯂꯒ ꯃꯆꯤ ꯃꯔꯤꯗꯨ ꯆꯦꯠꯅ ꯄꯥꯏ ꯂꯥꯡꯗꯨꯒꯤ ꯃꯊꯛꯇ ꯍꯩꯅꯤꯡ ꯍꯦꯛꯄꯁꯤꯡꯗꯣ ꯊꯥꯗꯔꯦ ꯑꯉꯥꯡ ꯃꯔꯤꯗꯨꯅ ꯍꯩꯅꯤꯡ ꯍꯦꯛꯄ ꯃꯄꯥꯗꯣ ꯊꯠꯆꯤꯟꯈ꯭ꯔꯦ ꯃꯥꯏꯃꯨꯒꯤ ꯆꯠꯐꯝ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ ꯀꯝꯗꯧꯅ ꯃꯄꯥꯁꯤ ꯂꯥꯟꯅ ꯆꯠꯀꯅꯤ ꯑꯃꯔꯣꯝꯗꯅ ꯑꯉꯥꯡꯁꯤꯡꯁꯨ ꯏꯔꯥꯡ ꯂꯥꯡ ꯊꯋꯥꯏ ꯇꯥꯅ ꯍꯩꯅꯤꯡ ꯍꯦꯛꯇꯨꯅ ꯁꯥꯟꯅꯔꯤꯉꯩ ꯑꯃꯝꯕꯗꯨꯗ ꯀꯅꯥ ꯂꯥꯛꯏ ꯂꯥꯛꯇꯦ ꯍꯥꯏꯕꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯀ꯭ꯋꯥꯛꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯣꯏꯕ ꯁꯟ ꯑꯃꯁꯨ ꯃꯇꯥꯡ ꯃꯇꯝ ꯏꯆꯥ ꯍꯦꯛ ꯆꯥꯗꯈꯩ ꯄꯨꯡꯐꯝ ꯀꯥꯏꯅ ꯃꯣ ꯍꯥꯏꯗꯨꯅ ꯈꯣꯡꯂꯛꯏ ꯃꯥꯏꯃꯨꯅ ꯑꯣ ꯀꯩꯅꯣꯝꯅꯤꯀꯣ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯦ ꯑꯩ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯣꯏꯔꯕꯁꯤꯗ ꯂꯝꯕꯤꯁꯦ ꯊꯥꯆꯤꯜꯂꯒ ꯂꯩꯔꯕꯅꯤꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯑꯣꯏꯅ ꯀꯨꯝꯕꯅ ꯐꯒꯗ꯭ꯔꯥ ꯂꯝꯇꯥꯅꯤ ꯏꯁꯤꯡꯁꯨ ꯃꯌꯦꯡ ꯇꯥꯏ ꯇꯨꯔꯦꯜꯁꯨ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯆꯦꯟꯕꯅꯤ ꯑꯗꯨꯅ ꯁꯣꯏ ꯉꯥꯝꯗꯨꯅ ꯇꯨꯔꯦꯜꯗ ꯇꯥꯁꯤꯜꯂꯁꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯏꯕꯣꯛꯈꯣꯏꯅ ꯍꯥꯏꯕꯗ ꯇꯨꯔꯦꯜ ꯃꯄꯥꯜꯁꯤꯁꯨ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝꯅꯗꯤ ꯀꯜꯂꯤ ꯍꯥꯏꯅꯕꯗꯧꯅ ꯇꯧꯕꯅꯤ ꯁꯣꯡꯒ ꯁꯣꯡꯂꯦ ꯀꯝꯗꯧꯅ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯆꯪꯁꯤꯜꯂꯒ ꯑꯩꯕꯨ ꯃꯄꯥꯁꯦ ꯂꯥꯟꯊꯣꯛꯅꯕ ꯆꯠꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯣꯛꯇꯨꯝ ꯁꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯁꯨ ꯕꯦꯔꯥꯅꯤ ꯑꯍꯤꯡꯗ ꯂꯥꯛꯑꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯗꯨꯁꯨ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯤꯡ ꯃꯁꯤꯕꯨ ꯊꯥꯖꯤ ꯇꯥꯅꯧ ꯍꯧꯕꯖꯥꯠꯂꯣ ꯈꯪꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ ꯃꯥꯏꯕ ꯁꯥꯕꯒ ꯇꯝꯕꯨ ꯂꯥꯛꯎꯅꯨꯀꯣ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯣꯜꯂꯦ ꯇꯧꯐꯝ ꯈꯪꯗꯅ ꯇꯟꯖꯥꯁꯤꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯃꯈꯨꯠꯇ ꯑꯆꯣꯠꯄ ꯃꯆꯥꯒꯤ ꯅꯤꯡꯊꯥꯁꯤꯡꯗꯨ ꯄꯥꯏ ꯍꯤꯡꯅ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯒꯤ ꯀꯥꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯏꯃꯨꯅ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯃꯥꯁꯦꯕꯨ ꯊꯦꯡꯅꯔꯕ ꯃꯥꯏꯃꯨ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯊꯛꯀꯠꯄꯅ ꯈꯝ ꯊꯦꯡꯉꯤ ꯃꯈꯨꯠꯇ ꯐꯤꯁꯥꯇꯦꯝꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯒ ꯑꯁꯣꯡꯕ ꯃꯄꯥ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯛꯄ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃꯅ ꯂꯣꯠꯂꯦ ꯃꯍꯥꯛꯅ ꯂꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯔꯦꯜꯗꯨꯅꯗꯤ ꯎꯍꯧꯗ꯭ꯔꯦ ꯃꯍꯥꯛ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯃꯁꯥꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯩꯁꯤꯡꯅ ꯈꯨ ꯁꯦꯟꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤꯗꯨ ꯈꯨꯗꯥꯡꯗ ꯃꯆꯥꯒꯤ ꯅꯤꯡꯊꯥ ꯑꯆꯣꯠꯄꯗꯨ ꯄꯥꯏꯗꯨꯅ ꯂꯝꯕꯤꯗꯨ ꯂꯥꯟꯊꯣꯛꯂꯒ ꯅꯥꯁꯤꯛ ꯃꯈꯣꯡ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯆꯤꯟꯗ ꯀꯝꯉꯥ ꯉꯥꯡꯉꯤ ꯏꯆꯥꯒꯤ ꯅꯤꯡꯊꯥ ꯑꯍꯟꯕ ꯑꯝꯇ ꯂꯩꯒꯤꯁꯦ ꯑꯩꯕꯨ ꯉꯝꯗꯕꯅꯤ ꯇꯧꯔꯤꯁꯦ ꯁꯨꯝꯍꯟꯗꯅ ꯄꯁꯤꯡ ꯊꯣꯛꯂꯦ ꯏꯆꯥꯒꯤ ꯅꯤꯡꯊꯥꯁꯦ ꯃꯃꯤꯡꯇꯒꯤ ꯅꯤꯡꯊꯥ ꯑꯣꯏꯔꯦ ꯃꯁꯛ ꯃꯆꯨ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ ꯃꯄꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏꯀꯣ ꯃꯃꯥ ꯂꯨꯈ꯭ꯔꯕꯤ ꯑꯩꯅ ꯄꯤꯛꯅ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕ ꯏꯆꯥꯁꯦ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯕꯅ ꯏꯆꯥꯒꯤ ꯃꯅꯤꯡꯗꯤ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯆꯥꯒꯤ ꯅꯤꯡꯊꯥꯁꯦ ꯑꯩꯕꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯁꯤꯗ ꯁꯨꯔꯤꯕꯁꯦ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤ ꯇꯦꯡꯊꯥꯅꯥ ꯑꯣꯏꯅ ꯃꯗꯣꯝ ꯃꯊꯟꯇ ꯍꯤꯡꯅ ꯀꯞꯆꯩ ꯃꯥꯅ ꯁꯨꯔꯤꯕ ꯅꯤꯡꯊꯥꯁꯤꯡꯗꯣ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯗꯨꯗ ꯐꯧꯒꯗꯧꯕꯩ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯐꯤ ꯐꯧꯕꯒꯤ ꯃꯊꯧ ꯑꯗꯨꯗ ꯈꯣꯏꯖꯪꯂꯤꯉꯩ ꯃꯥꯏꯃꯨꯗꯣ ꯃꯔꯨꯝꯗꯨꯗ ꯂꯣꯠꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯅꯨꯄꯤꯁꯤꯅ ꯎꯗ꯭ꯔꯤꯉꯩ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯒꯤ ꯃꯄꯥꯗꯗꯤ ꯂꯥꯜꯂꯒ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯌꯥꯡꯗꯧ ꯂꯣꯡꯕꯤ ꯃꯄꯥ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯣꯡꯕ ꯅꯥꯔꯛ ꯃꯔꯛ ꯁꯤꯡꯅꯥꯡ ꯍꯧꯔꯤꯕꯗꯣꯝꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯐꯤꯡꯒꯧꯁꯦ ꯐꯨꯛ ꯂꯥꯎꯅ ꯃꯔꯛ ꯑꯗꯨꯗꯒꯤ ꯐꯥꯎꯗꯣꯔꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯃꯄꯥꯗꯨ ꯇꯝꯅ ꯂꯥꯜꯂꯒ ꯆꯠꯀꯦ ꯇꯧꯏ ꯃꯗꯨ ꯎꯕꯗ ꯃꯥꯏꯃꯨ ꯃꯁꯥꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔ ꯄꯥꯈꯠꯄ ꯊꯀꯠꯄ ꯂꯩꯕꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯁꯥꯗꯣ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯑꯣ ꯑꯣꯖꯥ ꯐꯠꯇꯦꯗꯀꯣ ꯅꯪꯁꯦ ꯂꯝꯇꯥꯒꯤ ꯊꯥꯡꯖꯁꯤꯗ ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯦ
ꯁꯔꯣꯏ ꯉꯥꯔꯣꯏꯗꯤ ꯐꯕꯨ ꯐꯈ꯭ꯔꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕꯁꯤꯡꯁꯤꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯉꯁꯤꯒꯤ ꯂꯝꯇꯥꯒꯤ ꯑꯍꯤꯡꯁꯤꯗ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯂꯣꯏꯅ ꯈꯨꯟꯗꯤꯟꯅꯗꯧꯔꯤ ꯍꯥꯏꯕ ꯈꯪꯂꯕꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕ ꯑꯁꯤ ꯁꯣꯜꯂꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯃꯥꯅ ꯍꯧꯖꯤꯛꯇ ꯂꯣꯠꯂꯝꯕ ꯃꯄꯥꯗꯨ ꯇꯥꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨꯅ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯂꯣꯠꯂꯤ ꯁꯤꯡꯅꯥꯡ ꯃꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯇꯦꯅꯥꯎ ꯀꯧꯏ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯏꯁꯤꯡ ꯏꯅꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯀꯨꯝꯈ꯭ꯔꯒ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯕ ꯆꯍꯤ 10ꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛ ꯌꯥꯝ ꯇꯥꯡꯅ ꯇꯨꯔꯦꯜ ꯃꯄꯥꯜꯁꯤꯗ ꯃꯊꯤ ꯐꯣꯡꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏꯁꯤ ꯉꯁꯤꯗꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯁꯥꯊꯣꯛꯄ ꯊꯣꯛꯂꯛꯄꯅꯤ ꯃꯥꯏꯃꯨ ꯋꯥꯔꯤꯗꯤ ꯇꯥꯔꯦ ꯑꯗꯨꯅ ꯎꯕꯃꯛꯇꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯏ ꯃꯥꯅ ꯎꯔꯤꯕꯁꯦ ꯇꯦꯅꯥꯎꯅꯤ ꯃꯁꯤꯁꯨ ꯎꯅꯔꯨꯕ ꯃꯥꯌꯣꯛꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯍꯥꯛ ꯊꯦꯡꯅꯕꯁꯦ ꯑꯋꯥꯐꯝꯗ ꯇꯥꯏ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯡꯁꯦ ꯌꯦꯡꯂꯒ ꯃꯇꯥꯡ ꯆꯥꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯐꯝꯁꯤꯗꯒꯤ ꯁꯠ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯤ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯔꯕ ꯃꯁꯥ ꯄꯨꯝꯕ ꯁꯪꯒꯣꯝ ꯃꯄꯥꯜꯒꯨꯝ ꯉꯧꯔꯣꯛ ꯉꯧꯕ ꯏ ꯊꯥꯡꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯎꯔꯦ ꯂꯝꯕꯤ ꯃꯄꯥꯜꯗꯨꯗ ꯆꯞ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯇꯦꯅꯥꯎꯅ ꯍꯩꯅꯤꯡ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ 8 ꯌꯦꯡꯅ ꯂꯥꯎꯔꯛꯏ ꯇꯥꯅꯕ ꯀꯟꯅ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯕꯣ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯍꯦꯜꯂꯦ ꯂꯝꯄꯥꯛꯃꯛ ꯅꯠꯇ꯭ꯔꯁꯨ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯅꯣꯕꯥ ꯀꯥꯎꯕꯤ ꯁꯥꯟꯅꯁꯦ ꯀꯨꯏꯔꯦ ꯁꯥꯟꯅꯃꯤꯟꯅꯗꯕ ꯁꯥꯟꯅꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯇꯦꯅꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯑꯃꯨꯛ ꯐꯤ ꯐꯧꯅ ꯐꯧꯅ ꯍꯩꯅꯤꯡ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯇꯥꯔꯤꯕ꯭ꯔꯣ ꯅꯌꯥꯝꯕꯅ ꯀꯧꯔꯤꯁꯤ ꯅꯈꯣꯏꯅꯤꯅꯦ ꯂꯥꯎꯕ ꯈꯔ ꯍꯦꯟꯃꯜꯂꯤ ꯑꯗꯨꯛ ꯌꯥꯝ ꯍꯩꯅꯤꯡꯗꯨ ꯆꯥꯔꯗꯤ ꯅꯥꯕ ꯁꯣꯏꯗ꯭ꯔꯦ ꯅꯣꯏꯀꯣ ꯅꯣꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅꯤꯅ ꯍꯥꯏꯕ ꯉꯥꯡꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡꯒꯨꯝ ꯉꯥꯅꯨ ꯄꯔꯦꯡ ꯆꯠꯄꯒꯨꯝ ꯇꯔꯦꯠꯇꯣ ꯃꯈꯨꯠ ꯇꯨꯡꯒꯨꯟꯅꯔꯗꯨꯅ ꯃꯆꯤꯟ ꯃꯌꯥꯗꯨꯅ ꯍꯩꯅꯤꯡ ꯆꯥꯔꯨꯕꯒꯤ ꯏꯇꯩ ꯃꯕꯨꯛ ꯏꯀꯪ ꯀꯪꯈꯩ ꯅꯣꯝ ꯁꯥꯃꯨ ꯃꯆꯥꯅ ꯆꯠꯄꯒꯨꯝ ꯃꯅꯤꯡꯗꯨ ꯊꯦꯛ ꯊꯦꯛꯇꯨꯅ ꯇꯦꯅꯥꯎꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯉꯥꯡ 8ꯇꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯅꯥꯆꯤꯛ ꯃꯈꯣꯡꯗ ꯂꯩꯕ ꯅꯣꯕꯥꯞꯇꯨ ꯂꯧꯗꯣꯏꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯕꯥꯞꯇꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯕꯤꯔꯝꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯅꯣꯕꯥꯞꯁꯤꯗꯤ ꯄꯠꯂꯦ ꯄꯨꯝꯂꯦ ꯑꯩ ꯊꯣꯡꯒꯥꯝꯒꯤ ꯏꯪꯈꯣꯜ ꯇꯧꯕ ꯅꯣꯕꯥꯞ ꯑꯝꯇ ꯍꯦꯛꯂꯨꯈꯤꯒꯦ ꯑꯗꯨ ꯍꯦꯛꯂꯨꯔꯒ ꯅꯣꯕꯥꯞ ꯀꯥꯎꯕꯤ ꯁꯥꯟꯅꯁꯦ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯑꯉꯥꯡ ꯑꯗꯨ ꯄ꯭ꯔꯞ ꯅꯣꯕꯥꯞ ꯍꯦꯛꯄ ꯊꯣꯡꯒꯥꯝꯒꯤ ꯏꯪꯈꯣꯜꯗꯨ ꯇꯝꯅ ꯃꯁꯥꯗꯨ ꯅꯣꯝꯍꯧ ꯉꯥꯅꯨ ꯃꯅꯤꯡꯒꯨꯝ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯂꯦ ꯑꯉꯥꯡ ꯑꯇꯩꯒ ꯇꯦꯅꯥꯎꯒꯅ ꯂꯝꯕꯤ ꯃꯄꯥꯜꯗꯨꯗ ꯐꯝꯗꯨꯅ ꯅꯣꯕꯥꯞ ꯍꯦꯛꯄ ꯆꯠꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯇꯧꯔꯤꯁꯤꯡꯗꯨ ꯎꯕꯗ ꯃꯥꯏꯃꯨꯗꯤ ꯀꯣꯛꯄꯥꯏ ꯑꯣ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯆꯠꯀꯅꯦꯕ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯣꯡꯒꯗꯣ ꯁꯣꯏꯗꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯅꯤ ꯇꯧꯔꯤꯁꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯕꯥꯞ ꯍꯦꯛꯂꯨꯅꯤ ꯍꯥꯏꯗꯅ ꯃꯗꯣꯝ ꯂꯥꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯣꯡꯃꯣꯡ ꯂꯥꯛꯄꯅ ꯊꯣꯡꯒꯥꯝꯒꯤ ꯄꯥꯁꯣꯠꯂꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯣ ꯌꯧꯔꯛꯂꯦ ꯃꯄꯥꯗꯣ ꯌꯧꯔꯛꯄꯗ ꯎꯔꯦ ꯃꯔꯥꯡ ꯀꯥꯏꯅ ꯇꯦꯛꯊꯈꯩ ꯄꯥꯟꯕ ꯑꯆꯧꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯀꯣꯟꯊꯣꯡ ꯂꯣꯜꯂꯤꯕ ꯆꯩꯗꯨꯅ ꯐꯠ ꯂꯥꯎꯅ ꯀꯟꯁꯤꯜꯂꯦ ꯑꯉꯥꯡ ꯑꯗꯨꯅ ꯅꯣꯕꯥꯞꯇꯨ ꯍꯦꯛꯂꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯅ ꯑꯁꯨꯝꯅ ꯀꯟꯁꯤꯜꯂꯛꯄꯒ ꯊꯣꯡꯒꯥꯝꯒꯤ ꯍꯨꯏꯖꯥꯎ 3ꯗꯣ ꯃꯥꯡꯒꯣꯟ ꯃꯆꯤꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯉꯥꯡꯗꯨꯅ ꯆꯪꯂꯛꯄ ꯎꯕꯗ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯣꯡ ꯐꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯍꯤꯡ ꯑꯗꯨꯗ ꯇꯥꯎꯕ ꯍꯣꯏꯒꯤ ꯍꯧꯅꯕꯤ 3ꯒ ꯑꯣꯏꯔꯦ ꯆꯞ ꯃꯥꯟꯅꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯅ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯑꯍꯤꯡꯗꯨꯗ ꯄꯥꯁꯣꯠ ꯍꯨꯏ 3 ꯆꯪꯗꯨꯅ ꯈꯣꯡꯕꯗꯨꯗꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯄꯨꯔꯣꯏꯕ ꯏꯃꯣꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯥꯒꯤ ꯀꯥꯡꯊꯣꯜ ꯇꯝꯅ ꯀꯥꯡꯈꯜꯗꯨ ꯍꯥꯏꯗꯣꯛꯂꯒ ꯄꯣꯗꯣꯜꯒꯤ ꯃꯉꯥꯜꯗꯨꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯕꯛ ꯋꯥꯅ ꯁꯨꯔꯕ ꯏꯃꯣꯆꯥꯗꯤ ꯏꯁꯤꯀꯩ ꯇꯨꯝꯊꯔꯤ ꯏꯃꯣꯆꯥꯗꯨ ꯇꯥꯅꯕ ꯄꯥꯁꯣꯠꯅ ꯇꯞꯅ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯍꯧꯗꯣꯛꯏ ꯃꯣꯏ ꯃꯄꯥ ꯇꯥꯔꯤꯕ꯭ꯔꯥ ꯃꯣꯏ ꯃꯄꯥꯎ ꯑꯃꯁꯨ 2-3ꯂꯛ ꯀꯧꯕꯗꯨꯗ ꯇꯥꯔꯗꯨꯅ ꯍꯩꯅꯤꯡꯗ ꯈꯨꯝꯂꯛꯑꯦ ꯀꯩꯗꯧꯔꯒꯦ ꯄꯥꯁꯣꯠ ꯍꯣ ꯃꯄꯥꯜꯗ ꯍꯨꯏ ꯌꯥꯝ ꯀꯟꯅ ꯈꯣꯡꯂꯤ ꯆꯨꯝꯅ ꯈꯣꯡꯕꯒ ꯅꯠꯇꯤꯌꯦ ꯀꯞꯄ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯨꯔꯥꯟꯕ ꯆꯪꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯝꯇ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯕ
ꯍꯨꯏꯅ ꯈꯣꯡꯕꯕꯨ ꯆꯨꯝꯅ ꯃꯃꯤꯠꯇ ꯂꯥꯏ ꯇꯤꯟꯅꯨꯗꯨꯅ ꯏꯆꯝ ꯆꯝꯅ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤꯗ ꯅꯠꯇꯦ ꯃꯣꯏ ꯃꯄꯥ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯍꯦꯛ ꯏꯆꯝ ꯆꯝꯅ ꯈꯣꯡꯕꯗꯤ ꯃꯥꯟꯗꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯕ ꯅꯍꯥꯟꯈꯩ ꯈꯣꯡꯕꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯅꯪꯕꯨ ꯑꯝꯇ ꯌꯦꯡꯉꯨꯁꯤꯕ ꯍꯩ ꯉꯁꯤ ꯂꯝꯇꯥ ꯊꯥꯡꯖꯁꯤꯗ ꯂꯥꯏ ꯇꯤꯟ ꯆꯠꯄ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪꯕꯣ ꯍꯨꯔꯥꯟꯕꯅ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯪꯂꯝꯂꯗꯤ ꯀꯝꯗꯧꯕ ꯂꯝꯇꯥ ꯊꯥꯡꯖꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯣ ꯍꯧꯖꯤꯛꯄꯨ ꯄꯥꯁ꯭ꯋꯥꯠ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯃꯣꯏ ꯃꯄꯥ ꯁꯂꯥꯝꯒꯤ ꯁꯟꯕꯤ ꯃꯄꯤ ꯃꯆꯥꯗꯣ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯃꯨꯛꯀꯤ ꯂꯝꯇꯥ ꯊꯥꯡꯖꯗ ꯍꯨꯔꯥꯟꯕꯅ ꯍꯨꯔꯒ ꯄꯨꯈꯤꯗꯅ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯤꯗꯣ ꯍꯣꯏꯅꯦ ꯄꯥꯁ꯭ꯋꯥꯠ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯑꯁꯤ ꯍꯥꯏꯅꯔꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯈꯨꯠꯇ ꯄꯣꯗꯣꯟꯗꯨ ꯄꯥꯏ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯂꯦ ꯃꯥꯡꯒꯣꯟꯗꯒꯤ ꯈꯖꯤꯛ ꯀꯨꯝꯊꯕꯗ ꯉꯥꯏꯔꯦ ꯎꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯃꯃꯤꯠꯇ ꯏ ꯊꯥꯡꯗ꯭ꯔꯕ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯟꯕ ꯑꯉꯥꯡ ꯑꯃꯅ ꯅꯣꯕꯥꯞ ꯃꯊꯛ ꯑꯗꯨꯗ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯣ ꯇꯥꯎꯕ ꯍꯨꯏꯗ ꯑꯗꯨꯝꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯑꯉꯥꯡ ꯐꯠꯇꯕ ꯀꯁꯥ ꯑꯄꯨꯝꯕꯅꯤ ꯎꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯏꯉꯛꯉꯛꯏ ꯀꯁꯥ ꯑꯄꯨꯝꯕꯁꯤꯅ ꯅꯣꯕꯥꯞ ꯃꯈꯣꯡꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯈꯥꯝꯕꯤ ꯃꯩꯒꯤ ꯃꯩꯉꯥꯜꯗꯨ ꯎꯕꯗ ꯃꯩꯉꯥꯜ ꯎꯕ ꯌꯥꯗꯕ ꯑꯉꯥꯡ ꯑꯗꯨ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯕꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ ꯍꯨꯏ ꯑꯍꯨꯝꯗꯨꯁꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯍꯦꯟꯅ ꯍꯧꯅ ꯈꯣꯡꯉꯤ ꯈꯣꯡꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯄꯥꯁꯣꯠꯇꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯀꯤꯕꯒ ꯊꯀꯠꯄꯒꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯁꯥꯗꯣ ꯅꯤꯛꯄ ꯑꯃ ꯌꯥꯎꯔꯦ ꯃꯃꯤꯠ ꯄꯥꯜꯂꯤꯗꯨꯉꯥꯏ ꯑꯉꯧꯕ ꯉꯥꯛꯇ ꯀꯔꯤꯒꯨꯝꯕꯗꯅ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯑꯍꯣꯕ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯕꯗꯧꯅ ꯎꯏ ꯃꯁꯥꯗꯣ ꯏ ꯃꯆꯦꯠ ꯑꯝꯇ ꯊꯥꯡꯗ꯭ꯔꯕ ꯃꯈ꯭ꯌꯥꯠꯇꯨꯅ ꯀꯞꯄꯒꯤ ꯀꯥꯊꯣꯔꯛꯄꯗ ꯃꯌꯥ ꯂꯥꯎꯅ ꯍꯦꯛ ꯌꯦꯡꯕꯗ ꯀꯩꯅꯣꯝ ꯑꯃ ꯏꯇꯧ ꯇꯧꯏ ꯐꯤꯕꯝ ꯀꯥꯏꯔꯕ ꯉꯥꯡꯗꯨꯅ ꯀꯞꯄꯗꯨ ꯎꯕꯗ ꯄꯥꯁꯣꯠ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯍꯤꯛꯊꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯄꯥꯁꯣꯠ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯎ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯂꯥꯏꯀꯠꯅꯅꯕ ꯇꯧꯔꯤ ꯁꯣꯝꯗꯅ ꯑꯉꯥꯡꯗꯨꯅ ꯃꯍꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯥꯅ ꯀꯞꯄꯒꯤ ꯇꯦꯡꯊꯥꯈꯣꯜꯗꯨ ꯇꯥꯕꯗ ꯅꯥꯀꯣꯡꯒ ꯂꯣꯏꯅ ꯁꯦꯒꯥꯏꯒꯦ ꯇꯧꯏ ꯑꯁꯨꯝꯅ ꯃꯥꯡꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨꯅ ꯍꯦꯟꯅ ꯀꯜꯂꯛꯄꯗꯨꯅ ꯁꯤꯡꯖꯥ ꯌꯩꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯇꯝꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗ ꯇꯥꯔꯝꯕ ꯎꯇꯨꯞ ꯑꯃ ꯄꯥꯏ ꯑꯉꯥꯡ ꯑꯗꯨ ꯇꯝꯅ ꯏꯃꯣꯆꯥ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯪꯉꯤ ꯍꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯥꯀꯣꯡꯒ ꯂꯣꯏꯅ ꯄꯪꯉꯤꯅꯦ ꯇꯥꯊꯤꯕ ꯃꯤꯒ ꯍꯥꯏꯕꯗꯣ ꯁꯣꯏꯗꯣꯏꯕ ꯇꯥꯔꯦ ꯀꯞꯀꯦꯁꯨ ꯀꯥꯏꯗꯅꯣ ꯆꯠꯂꯒ ꯀꯞꯂꯨꯔꯣ ꯁ꯭ꯋꯥꯏꯗꯒ ꯀꯞꯂꯗꯤꯅꯦ ꯆꯩ ꯆꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯁꯤ ꯍꯥꯏꯔꯗꯅ ꯃꯥꯡꯒꯣꯟꯗ ꯁꯤꯡ ꯑꯣꯏꯅꯕ ꯐꯧꯔꯒ ꯂꯩꯕ ꯑꯃꯗꯤ ꯁꯨꯃꯥꯡꯗ ꯇꯥꯔꯝꯕ ꯎꯇꯨꯞ ꯋꯥꯇꯨꯞ ꯃꯇꯦꯛ ꯑꯃ ꯄꯥꯏ ꯁꯞꯇꯔꯊꯤꯅ ꯂꯪꯉꯛꯄꯅꯤ ꯑꯁꯨꯝꯅ ꯅꯣꯕꯥꯞꯇꯨ ꯇꯝꯅ ꯂꯪꯉꯛꯄꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯅꯣꯕꯥꯞ ꯃꯁꯥꯗꯨꯗ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯣ ꯄꯣꯞ ꯂꯥꯎꯅ ꯅꯣꯕꯥꯞ ꯃꯁꯥꯗꯨꯗꯒꯤ ꯇꯥꯔꯛꯏ ꯃꯇꯝꯗꯨꯗ ꯍꯨꯏ ꯑꯍꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯆꯤꯛꯍꯧꯔꯒꯦ ꯈꯟꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯆꯣꯡꯁꯤꯜꯂꯛꯄꯒ ꯑꯉꯥꯡ ꯑꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯣꯟꯊꯣꯡ ꯆꯩꯗꯨ ꯀꯥꯟꯊꯣꯛꯂꯒ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯏꯃꯣꯆꯥꯅ ꯈꯪꯉꯦꯗꯅ ꯀꯩꯁꯨ ꯂꯩꯇꯕ ꯄꯦꯇꯋꯥ ꯅꯪꯅ ꯁ꯭ꯋꯥꯏꯗꯒ ꯑꯐꯥꯎ ꯁꯥꯔꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯒ ꯃꯃꯥꯏꯗ ꯏꯁꯤꯡ ꯈꯤꯛꯏ ꯂꯋꯥꯏꯗꯁꯨ ꯏꯁꯤꯡ ꯈꯔ ꯊꯥꯕꯤꯔꯦ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯄꯥꯁꯣꯠ ꯋꯥꯈꯜ ꯇꯥꯔꯦ ꯋꯥꯈꯜ ꯇꯥꯕꯒ ꯏꯃꯣꯆꯥ ꯌꯦꯡꯅ ꯃꯣꯏꯄꯥ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯗꯨꯗꯤ ꯍꯣ ꯆꯠꯈ꯭ꯔꯦ ꯑꯁꯦꯡꯀꯤꯔꯣ ꯑꯩ ꯌꯥꯝ ꯀꯤ ꯃꯣꯏ ꯃꯄꯥ ꯌꯥꯔꯦꯁꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯑꯍꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯅꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯒ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯕꯥꯞ ꯍꯦꯛꯄ ꯆꯠꯂꯨꯔꯒ ꯎꯇꯨꯞ ꯆꯥꯔꯒ ꯍꯜꯂꯛꯄ ꯑꯉꯥꯡ ꯑꯗꯨꯅ ꯋꯥ ꯀꯞꯂꯒ ꯂꯥꯛꯄꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯧꯔꯛꯂꯦ ꯅꯥꯁꯤꯛꯇꯨ ꯌꯧꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯥꯡꯅ ꯂꯩꯔꯝꯕ ꯑꯇꯩꯁꯤꯡꯗꯨꯗ ꯇꯝꯃꯤ ꯇꯦꯅꯥꯎꯒꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯦ ꯃꯈꯣꯏꯗꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡ ꯃꯄꯥ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯐꯥꯎꯔꯒ ꯑꯇꯩ ꯑꯇꯣꯞꯄꯗ ꯆꯠꯄꯁꯨ ꯃꯌꯥꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯤꯡꯉꯝꯗ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯂꯩꯍꯧꯔꯦ ꯑꯉꯥꯡ ꯑꯃ ꯐꯨꯔꯛꯄꯒꯤꯗꯃꯛ
ꯑꯇꯣꯞꯄ ꯑꯉꯥꯡ 6 ꯄꯨꯟꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ 9 ꯁꯨꯗꯨꯅ ꯊꯣꯡꯒꯥꯝꯒꯤ ꯏꯪꯈꯣꯜꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯇꯧꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯃꯃꯤꯠꯅ ꯃꯅꯥꯀꯣꯡꯅ ꯇꯥꯗꯕ ꯃꯥꯏꯃꯨꯗꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯦ꯫ ꯑꯣ ꯂꯣꯏꯔꯦꯗꯅ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯒ ꯂꯥꯏꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯄꯥꯁꯤ ꯂꯥꯜꯂꯒ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯅ ꯑꯩ ꯁꯃꯥꯏ ꯂꯩꯔꯒ ꯌꯨꯝꯗ ꯆꯠꯍꯧꯕꯅ ꯐꯔꯦ꯫ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯒꯤꯗꯃꯛ ꯑꯩ ꯊꯋꯥꯏ ꯊꯥꯕ ꯉꯝꯈꯤꯔꯣꯏ꯫ ꯐꯔꯦ ꯑꯣꯖꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯁꯨ ꯁꯥꯎꯔꯁꯨ ꯄꯥꯝꯕꯩ ꯂꯩꯇꯦ ꯑꯩꯒꯤꯗꯤ꯫ ꯂꯩꯋꯥ ꯇꯤꯟꯋꯥ ꯐꯅ ꯍꯩꯗꯨꯅꯁꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯉꯥꯄ꯭ꯔꯨꯝ ꯃꯃꯩꯗ ꯈꯨꯖꯤꯟ ꯆꯤꯛꯄ ꯑꯣꯏꯅ ꯊꯣꯛꯀꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯁꯥ ꯀꯟꯖꯅꯕ ꯁꯃꯥꯏ ꯂꯩꯔꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯁꯣꯡꯕꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯇꯨꯃꯤꯟ ꯅꯥꯁꯤꯛ ꯃꯄꯥꯗꯨ ꯌꯦꯡꯂꯝꯗꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯦ꯫ ꯃꯔꯥꯏꯕꯛꯇꯤ ꯂꯩ ꯃꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯀꯟꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤꯃꯛ ꯃꯆꯦꯡ ꯂꯩꯗꯨꯅ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄꯗ ꯊꯣꯡꯒꯥꯝꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨ ꯌꯧꯕꯗ ꯃꯁꯝ ꯃꯅꯥꯗꯣ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯃꯨꯁꯤ ꯃꯨꯁꯤ ꯄꯥꯡꯈꯠꯂꯛꯄ ꯂꯝꯇꯥꯒꯤ ꯊꯥꯖꯗ ꯎꯔꯦ꯫ ꯄꯠꯁꯣꯠꯂꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯒꯤ ꯋꯥꯄꯜ ꯃꯇꯣꯟꯗꯨꯗ ꯑꯉꯥꯡ 9ꯇꯨ ꯆꯦꯛꯃꯨꯛ ꯂꯥꯎꯗꯨꯅ ꯁꯦꯛꯄꯤꯗꯧꯅ ꯅꯞ ꯅꯞꯇꯨꯅ ꯂꯩꯕ ꯃꯗꯨ ꯎꯕꯗ ꯃꯥꯏꯃꯨ ꯃꯤꯍꯨꯜ ꯆꯦꯟꯈꯠꯂꯛꯏ꯫ ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯊꯣꯡꯒꯥꯝꯒꯤ ꯏꯃꯨꯡꯁꯤꯗꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁ꯭ꯋꯥꯏꯗ ꯀꯁꯥꯁꯤꯡꯁꯤꯅ ꯀꯨꯝꯍꯩ ꯇꯧꯗꯣꯔꯕ꯫ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯌꯥꯝ ꯈꯪ ꯍꯩꯕ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯋꯥꯐꯝꯗꯒꯤ ꯇꯥꯗꯅꯕ ꯀꯟꯕꯤꯒꯦ ꯇꯧꯕꯁꯨ ꯑꯩꯗꯤ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯄꯔꯥ ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯂꯩꯀꯥꯏ ꯇꯥꯅꯕ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯒꯦꯁꯨ ꯃꯗꯨꯁꯨ ꯌꯥꯔꯣꯏꯗꯣꯔꯤ ꯇꯧꯔꯤꯁꯦ꯫ ꯉꯁꯤꯒꯤ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯃꯄꯥꯜ ꯊꯣꯡꯅꯔꯔꯣꯏ ꯀꯤꯕꯗꯒꯤ꯫ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯐꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯁꯤꯒꯤ ꯀꯨꯝꯍꯩꯁꯤꯗꯤ ꯌꯦꯡꯕ ꯌꯥꯕ ꯀꯨꯝꯍꯩꯁꯨ ꯅꯠꯇꯦ꯫ ꯑꯩ ꯃꯄꯥꯁꯤ ꯂꯥꯜꯂꯒ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯕꯅ ꯐꯩ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯄ꯭ꯔꯞ ꯊꯣꯡꯒꯥꯝꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯂꯒ ꯊꯋꯥꯏ ꯅꯝꯗ ꯄꯣꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯊꯣꯡꯒꯥꯝꯒꯤ ꯋꯥꯄꯜ ꯃꯇꯣꯟꯗꯨꯗ ꯑꯉꯥꯡ 9ꯁꯨ ꯁꯦꯛꯄꯤꯗꯧꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯇꯥꯎꯕ ꯍꯨꯏ 3ꯗꯨꯅ ꯏꯪꯈꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯕꯗꯣ ꯃꯈꯣꯏ 9ꯇꯨꯃꯛ ꯃꯃꯤꯠꯅ ꯎꯔꯤ꯫ ꯇꯥꯎꯕ ꯍꯨꯏ 3ꯗꯨꯁꯨ ꯑꯁꯤꯡꯕꯅꯤ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕꯅꯤ꯫ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯕ ꯌꯥꯗꯦ ꯊꯥꯡꯒꯠꯇꯨꯅ ꯀꯗꯣꯝꯗꯅ ꯃꯅꯥꯁꯤꯡꯗꯣ ꯐꯜꯂꯞ ꯐꯜꯂꯞ ꯃꯄꯨ ꯅꯤꯡꯕ ꯇꯥꯎꯕ ꯍꯨꯏ ꯑꯣꯏꯕꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯦ ꯈꯟꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯇꯨꯝꯊꯔꯨꯔꯕ ꯄꯠꯁꯣꯠꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯏꯊꯤꯜ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯐꯥꯎꯔꯤ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯃꯁꯥꯗ ꯑꯃꯨꯛꯁꯨ ꯁꯈꯤꯅꯥ ꯑꯃ ꯌꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯀꯥ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯃꯍꯥꯛ ꯉꯁꯥꯏ ꯀꯔꯝꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯗꯨ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯗꯗꯤ ꯃꯄꯨꯔꯣꯏꯕꯅ ꯅꯥꯈꯣꯛꯇꯨꯅ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ꯫ ꯈꯪꯍꯧꯗꯅ ꯃꯥ ꯉꯁꯥꯏꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯑꯉꯥꯡꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯤꯠꯃꯥꯡꯗ ꯎꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥꯗ ꯊꯀꯠꯄ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯆꯥꯁꯨ ꯎꯗꯦ꯫ ꯁꯥꯡꯂꯕ ꯆꯍꯤ 10ꯁꯦ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒꯇ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯅꯦ꯫ ꯃꯅꯦ ꯃꯀꯨ ꯂꯩꯇꯦ꯫ ꯅꯨꯄꯥꯁꯤꯁꯨ ꯃꯊꯟꯇ ꯄꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯆꯥꯒ ꯌꯥꯎꯗ꯭ꯔꯦ꯫ ꯃꯤꯅꯁꯨ ꯀꯌꯥ ꯎꯁꯤꯠꯄꯤꯗꯦ꯫ ꯇꯔꯛ ꯇꯔꯛ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯅ ꯍꯤꯡꯂꯤ꯫ ꯑꯍꯤꯡꯁꯤꯗ ꯃꯥ ꯃꯃꯤꯠꯇꯣ ꯀꯪꯂꯥ ꯑꯃꯇ ꯎꯏꯁꯤꯜꯂꯨ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯥ ꯄꯥꯈꯠꯄ ꯊꯀꯠꯄ ꯋꯥꯈꯜꯅ ꯐꯨꯃꯪꯅꯅ ꯂꯩꯔꯤꯉꯩ ꯁꯔꯛ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯤꯛ ꯎꯞꯇꯨꯅ ꯂꯩꯔꯤꯕꯗꯣꯝꯗ ꯀꯣꯟ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯦꯟꯅ ꯊꯀꯠꯂꯦ꯫ ꯃꯐꯝ ꯆꯥꯅ ꯊꯝꯂꯤꯕ ꯀꯣꯟꯁꯤꯡꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯣꯜꯂꯨꯞꯇꯨꯗꯒꯤ ꯂꯣꯏꯅ ꯇꯥꯗꯣꯏꯅꯣ? ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯦꯛꯇ ꯆꯤꯡꯗꯣꯜꯗꯧꯅ ꯋꯥꯡꯕ ꯃꯐꯝꯗ ꯊꯝꯕꯁꯨ ꯅꯠꯇꯦ꯫ ꯁꯨꯝꯅꯇꯒꯤ ꯃꯐꯝ ꯆꯥꯅ ꯊꯝꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯤꯛꯁꯤꯡ ꯑꯗꯣ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ꯫ ꯀꯅꯥꯅ ꯈꯪꯅꯤ ꯍꯧꯗꯣꯡ ꯆꯪꯂꯝꯕꯁꯨ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯇꯥꯔꯕꯅꯤꯅ ꯀꯔꯝꯅ ꯇꯥꯁꯤꯟ ꯈꯪꯁꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯀꯅꯤ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯆꯥꯛꯈꯨꯝ ꯂꯩꯕꯗꯣꯝꯗ ꯃꯈꯨꯠꯇ ꯄꯣꯗꯣꯟꯗꯨ ꯄꯥꯏ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯀꯣꯜꯂꯨꯞꯁꯤꯡ ꯑꯗꯨ ꯏꯆꯥꯏ ꯆꯥꯏꯈꯩꯗꯤ ꯂꯩꯔꯝꯗꯦ꯫ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦ꯫ ꯀꯣꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯎꯞꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯅ ꯃꯥ
ꯆꯥꯛꯈꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯁꯥ ꯃꯇꯣꯝꯗ ꯉꯁꯥꯏ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯨꯕꯗ ꯃꯅꯤꯡ ꯊꯣꯡꯗꯣ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯃꯥꯒꯤ ꯃꯤꯃꯥꯡꯗꯨꯗ ꯂꯩꯕꯗꯨ ꯎꯔꯦ꯫ ꯊꯣꯡ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯁꯣꯠꯀꯤ ꯃꯤꯍꯨꯜꯗꯣ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯔꯦ꯫ ꯄꯁꯣꯠꯅ ꯍꯩꯃꯥ ꯀꯔꯤ ꯃꯇꯧꯅꯤꯒꯦ ꯁꯤꯗꯤ? ꯑꯩꯗꯤ ꯊꯣꯡꯁꯦ ꯑꯝꯇ ꯂꯣꯜꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯕꯨ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯂꯣꯟꯈꯤꯕꯗꯥꯏꯅꯦ? ꯅꯠꯇ꯭ꯔꯒꯅ ꯂꯣꯟꯗꯤ ꯂꯣꯜꯂꯒ ꯄꯨꯅꯥ ꯊꯥꯔꯝꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ, ꯃꯀꯣꯛ ꯆꯤꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯁꯤꯡꯒꯥꯏꯕꯥꯛ ꯑꯃꯅ ꯂꯨꯈꯝꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯑꯦ꯫ ꯑꯁꯨꯝꯅ ꯁꯤꯡꯒꯥꯏꯕꯥꯛꯅ ꯊꯣꯝꯕꯗꯒꯤ ꯃꯥ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ ꯑꯃꯒꯤ ꯃꯌꯥꯃꯨꯛ ꯀꯥꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯄꯁꯣꯠꯇꯨ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯑꯣꯏꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯥꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯁꯤꯜꯂꯛꯄꯗ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯂꯨꯈꯝꯗ ꯁꯤꯡꯒꯥꯏꯕꯥꯛꯅ ꯊꯣꯝꯈꯤꯕꯒꯤ ꯆꯩꯅꯥꯗꯤ ꯃꯁꯥꯗ ꯇꯠꯇꯅ ꯐꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠꯇꯣ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯄꯥꯡꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯄꯥꯡꯈꯠꯂꯛꯄ ꯂꯝꯇꯥꯒꯤ ꯊꯥꯕꯜꯅ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝ ꯊꯥꯡꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕꯗꯣ ꯃꯍꯥꯛ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯑꯇꯤꯌꯥꯒꯤ ꯂꯩꯇꯦꯡ ꯊꯥꯖꯅ ꯃꯤꯃꯥꯡꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯁꯣꯠ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯦ꯫ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯅ? ꯃꯪꯂ ꯇꯥꯏꯕꯪ ꯂꯩꯕꯨ ꯃꯐꯝ ꯃꯔꯥꯡ ꯑꯃꯗ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥ ꯃꯁꯥꯗꯣ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀ ꯐꯨꯖꯤꯜꯂꯛꯄꯒ ꯃꯁꯥꯗꯣ ꯏꯪꯕꯗꯧꯅ ꯐꯥꯎꯔꯛꯂꯦ꯫ ꯃꯁꯥꯗ ꯑꯏꯪꯕ ꯐꯥꯎꯔꯛꯂꯕꯗꯨꯗꯗꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯪꯖꯔꯦ ꯃꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯪꯂꯥꯟ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ꯫ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯨꯗꯗꯤ ꯄꯁꯣꯠ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯑꯣꯏꯔꯝꯂꯤꯕꯁꯦ ꯈꯜꯂꯨꯕꯗ ꯃꯥ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ꯫ ꯃꯁꯥꯗꯣ ꯂꯦꯡ ꯑꯣꯠꯄ ꯌꯥꯗꯕꯗꯧꯅ ꯇꯧꯕ ꯑꯃꯁꯨ ꯐꯥꯎꯋꯦ꯫ ꯃꯈꯨꯠꯇꯣ ꯇꯨꯡꯗ ꯄꯨꯜꯂꯒ ꯊꯝꯕ ꯉꯛꯁꯝꯗꯅ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯊꯝꯕꯗꯧꯅ ꯐꯥꯔꯦ꯫ ꯃꯥ ꯈꯪꯂꯦ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯔꯦ꯫ ꯃꯥꯒꯤ ꯈꯣꯡ ꯑꯅꯤꯗꯨꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯄꯣꯠꯁꯛ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯐꯥꯎꯔꯦ꯫ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕꯗꯣ ꯃꯣꯟ ꯃꯣꯟ ꯂꯥꯎꯕꯗꯧꯅ ꯇꯧꯏ꯫ ꯀꯔꯤꯅꯣ ꯃꯥ ꯃꯁꯥꯗꯣ ꯑꯃꯝꯕꯗꯨꯗ ꯀꯥ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯗꯕꯅ ꯀꯤꯕꯅ ꯃꯁꯥꯗꯣ ꯀꯥ ꯍꯦꯟꯅ ꯊꯛꯀꯠꯂꯦ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯗꯤ ꯀꯁꯥ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯂꯦꯡꯖꯨꯝꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯅ ꯃꯥꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗꯒꯤ ꯃꯆꯤ ꯈꯖꯤꯛ ꯍꯦꯛ ꯂꯦꯡꯕ ꯃꯇꯝꯗ ꯄꯁꯣꯠ ꯃꯈꯣꯡꯗꯣ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯁꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯆꯩꯅꯥ ꯐꯪꯂꯕ ꯄꯁꯣꯠ ꯃꯁꯥꯗꯣ ꯂꯦꯡꯉꯝ ꯁꯥꯡꯉꯝꯗꯅ ꯂꯩꯔꯦ꯫ ꯃꯀꯣꯛꯇꯨꯁꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ, ꯂꯨꯈꯝꯗꯨꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ꯫ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯇꯞ ꯇꯞ ꯇꯥꯔꯦ꯫ ꯄꯁꯣꯠ ꯃꯃꯤꯠꯇꯅ ꯇꯟꯗꯜ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯄꯥꯏꯔꯦ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕꯁꯦ? ꯀꯗꯥꯏꯗꯅꯣ ꯑꯃꯝꯕꯅ ꯑꯩꯕꯨ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯒ ꯂꯩꯕꯗꯧꯅ ꯐꯥꯎꯏ꯫ ꯃꯣꯏ ꯃꯄꯥ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯈꯠꯄ ꯊꯀꯠꯄꯒ ꯂꯣꯏꯅꯅ ꯃꯁꯥꯗꯣ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝ ꯂꯩꯔꯤꯕ ꯊꯥꯖꯃꯥꯒꯤ ꯃꯁꯤꯛ ꯃꯉꯥꯜ ꯂꯦꯜꯂꯤꯕꯗꯣ ꯃꯃꯤꯠꯅ ꯎꯔꯦ꯫ ꯑꯍꯤꯡꯁꯤꯗ ꯃꯥꯒꯤ ꯇꯦꯡꯊꯥꯀꯣꯜ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯥꯏꯇꯣꯝ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯇꯅꯤ ꯄꯁꯣꯠꯀꯤ ꯑꯋꯥꯕꯁꯤ ꯎꯔꯤꯕ꯫ ꯑꯗꯨꯃꯛꯅ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨꯗ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯦ꯫ ꯆꯥꯛꯅ ꯋꯥꯅ ꯈꯥꯡꯂꯤꯉꯩ ꯑꯍꯤꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯐꯝꯗꯨꯗ ꯊꯨꯝ ꯊꯥꯛꯆꯤꯟꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯏ꯫ ꯑꯍꯤꯡꯗꯨꯗ ꯍꯤꯡꯅꯦꯡꯅ ꯄꯁꯣꯠꯇ ꯀꯞꯄꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯅ ꯄꯁꯣꯠꯅ ꯀꯞꯂꯛꯄ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯍꯤꯡ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨ ꯇꯥꯔꯨꯔꯦ꯫ ꯇꯦꯡꯊꯥꯈꯣꯜꯗꯨ ꯇꯥꯔꯨꯕꯗ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕꯅꯤ꯫ ꯑꯃꯨꯛ ꯃꯃꯤꯠ ꯃꯃꯥꯏ ꯁꯤꯡꯂꯛꯂꯦ꯫ ꯑꯅꯤꯗꯣ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯣꯟꯅ ꯇꯨꯃꯤꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯏꯇꯥꯎ ꯂꯨꯈꯣꯏ, ꯏꯇꯥꯎ, ꯏꯇꯥꯎ, ꯑꯩꯅ ꯇꯥꯔꯤꯕꯁꯦ ꯏꯇꯥꯎꯁꯨ ꯇꯥꯕ꯭ꯔꯣ? ꯍꯣꯏ ꯇꯥꯏ ꯏꯇꯥꯎ꯫ ꯀꯔꯤ ꯃꯇꯧꯅꯣ ꯏꯇꯥꯎ ꯃꯥꯡꯒꯣꯜꯖꯥꯎ? ꯑꯍꯤꯡꯁꯤꯒꯤ ꯇꯦꯡꯊꯥꯈꯣꯜꯁꯦ ꯃꯈꯣꯜꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯗꯣꯝꯗꯒꯤꯅꯤ ꯃꯥꯂꯪ ꯈꯨꯗꯨꯡ ꯂꯤꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯦ꯫ ꯏꯇꯥꯎ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯀꯗꯥꯏꯗꯒꯤꯅꯣ ꯏꯇꯥꯎ? ꯅꯥꯁꯤꯛ ꯃꯈꯣꯡꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯥꯖꯗꯦꯗ ꯏꯇꯥꯎ,
ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯑꯣꯏꯔꯒꯕꯨ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯒꯗ꯭ꯔꯣ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯨꯃꯗꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯍꯤꯡꯕ ꯅꯠꯇꯦ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯃꯇꯥ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯂꯝꯕ ꯌꯥꯏ ꯑꯍꯤꯡꯕ ꯃꯤꯕꯨ ꯃꯥꯒꯤ ꯃꯆꯥꯛ ꯑꯣꯏꯅꯕ ꯇꯧꯁꯤꯟꯅꯕ ꯂꯥꯡ ꯊꯥꯛꯄ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯕꯁꯤꯅꯤ ꯃꯥꯅ ꯀꯞꯁꯤꯜ ꯂꯥꯎꯁꯤꯟꯅꯔꯒ ꯀꯌꯥꯗ ꯍꯩꯔꯕ ꯃꯥꯒꯤ ꯃꯇꯥ ꯃꯥꯒꯤ ꯍꯩꯅꯕꯤ ꯁꯥꯖꯠꯅꯤ ꯑꯁꯤꯗ ꯀꯞꯁꯤꯜ ꯂꯥꯎꯁꯤꯟꯅꯔꯤꯕꯁꯦ ꯃꯋꯥ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯇꯥꯎ ꯈꯔꯁꯨ ꯇꯥꯁꯤꯟꯅꯗꯕ ꯇꯝꯁꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯉꯥꯏꯍꯥꯛ ꯇꯨꯝꯊꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏꯗꯤ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯦ ꯇꯥꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯗꯦ ꯇꯥꯠ ꯍꯩꯕ ꯊꯋꯥꯏꯗꯨꯒꯤ ꯃꯌꯥꯅꯤ ꯈꯜꯂꯗꯨꯅ ꯑꯅꯤꯗꯣ ꯑꯍꯤꯡꯗꯨꯕꯨ ꯂꯣꯏꯈꯤꯕ ꯍꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯗ ꯄꯁꯣꯠꯅ ꯇꯦꯡꯊꯥꯈꯣꯜ ꯅꯥꯏꯗꯨꯅ ꯀꯞꯂꯤꯕꯗꯣ ꯀꯅꯥꯅꯁꯨ ꯇꯥꯈꯤꯕ ꯂꯩꯇ꯭ꯔꯦ ꯂꯝꯇꯥꯒꯤ ꯊꯥꯡꯖꯒ ꯑꯣꯏꯕꯒ ꯃꯤ ꯑꯌꯥꯝꯕ ꯇꯨꯝꯅꯈ꯭ꯔꯕꯅꯤ ꯃꯗꯣ ꯑꯍꯤꯡꯗꯨꯗ ꯃꯍꯥꯛꯇꯤ ꯑꯔꯣꯏꯕ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯦ ꯊꯥꯡꯖꯪꯒꯤ ꯃꯥꯏꯃꯨꯗꯤ ꯃꯌꯨꯝꯗ ꯌꯧꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕꯅ ꯇꯥꯁꯤꯟꯗꯨꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕ ꯁꯥꯕ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯉꯥꯏꯕꯗꯨ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯔꯦ ꯃꯔꯤꯡꯒꯤ ꯌꯦꯟꯕ ꯂꯥꯕꯅ ꯈꯣꯡꯕ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕꯁꯨ ꯃꯥꯛ ꯇꯥꯔꯛꯂꯦ ꯑꯗꯨꯅ ꯅꯣꯡꯉꯥꯟꯗꯧꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯂꯦ ꯃꯥꯏꯕꯗꯨ ꯁꯥꯎꯔꯞꯅ ꯑꯩꯅ ꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯅꯣꯡ ꯃꯆꯤꯟ ꯇꯨꯝꯕꯁꯤꯗꯕꯨ ꯂꯣꯏꯁꯤꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯇꯕ ꯉꯝꯕꯅꯦꯕ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯇꯥꯔꯦ ꯈꯪꯉꯤ ꯃꯥ ꯉꯁꯤꯒꯤꯗꯤ ꯂꯥꯛꯑꯔꯣꯏ ꯃꯤꯔꯛ ꯃꯤꯆꯤꯟ ꯊꯤ ꯃꯤꯀꯤ ꯊꯤ ꯑꯣꯏꯅ ꯃꯄꯨꯟꯁꯤꯗꯣ ꯂꯦꯜꯂꯒꯗꯕꯅꯤ ꯃꯤꯅꯥꯏ ꯃꯆꯥꯗꯤꯅ ꯃꯤꯅꯥꯏꯒꯤ ꯊꯕꯛ ꯈꯨꯇꯧ ꯍꯦꯛ ꯇꯧꯔꯗꯅ ꯂꯝꯇꯥ ꯊꯥꯡꯖꯅꯤ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯀꯌꯥꯗ ꯂꯥꯏꯅ ꯁꯤꯠ ꯅꯥꯟꯊꯣꯛꯂꯤꯕ ꯈꯪꯅꯤ ꯃꯥ ꯑꯩꯒꯤ ꯅꯥꯛꯇꯅꯦ ꯂꯥꯛꯈꯤꯁꯅꯨ ꯊꯕꯛ ꯇꯧꯒꯦꯕ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯏꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯇꯨꯃꯤꯟ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯇꯝꯊꯤꯔꯕ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯒꯤ ꯑꯍꯤꯡꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯔꯛꯄ ꯃꯤꯑꯣꯏ ꯈꯔꯗꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯅꯔꯛꯂꯦ ꯏꯔꯥꯡ ꯂꯥꯡꯉꯤ ꯑꯌꯨꯛ ꯑꯗꯨꯗ ꯁꯣꯝꯗꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯀꯞꯅꯕ ꯂꯥꯎꯅꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯥꯡꯒꯣꯜꯖꯥꯎ ꯂꯨꯈꯣꯏ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯏꯇꯥꯎ ꯇꯥꯕ꯭ꯔꯣ ꯑꯃꯨꯛ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯁꯦ ꯍꯣꯏ ꯏꯇꯥꯎ ꯇꯥꯏꯌꯦ ꯑꯍꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯣꯡꯉꯥꯟ ꯐꯥꯎ ꯇꯝꯅꯔꯖꯥꯠꯂꯣ ꯃꯥꯟꯗꯦꯗ ꯏꯇꯥꯎ ꯀꯨꯔꯇꯤ ꯄꯣꯁ ꯈꯤꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯑꯗꯨꯗꯤ ꯏꯇꯥꯎ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯤꯕꯁꯦ ꯀꯣꯛꯅꯕ ꯑꯝꯇ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤꯔ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯐꯅꯤ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯅꯔꯗꯅ ꯑꯅꯤꯗꯣ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯌꯧꯔꯛꯄꯗꯗꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯃꯛꯇꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯤꯡꯅ ꯆꯥꯏꯅ ꯉꯝꯗꯅ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯄꯁꯣꯠꯇꯣ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯇꯝꯊꯤꯕ ꯃꯤꯌꯥꯠꯇ ꯍꯥꯠꯂꯕ ꯃꯇꯨꯡ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯅꯝꯂꯦ ꯑꯁꯤꯕꯒꯤ ꯃꯈꯣꯡ ꯃꯄꯥꯗꯨꯗ ꯄꯁꯣꯠ ꯍꯣꯏꯗ ꯂꯣꯏꯕ ꯍꯨꯏ ꯑꯍꯨꯝꯗꯨꯁꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯍꯨꯏꯇꯪ ꯂꯦꯜꯂꯒ ꯊꯅꯝꯂꯦ ꯅꯣꯕꯥꯞ ꯈꯔ ꯑꯃꯁꯨ ꯏꯆꯥꯏ ꯆꯥꯏꯊꯣꯛꯂꯒ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯂꯩꯔꯦ ꯃꯌꯥꯝꯗꯤ ꯍꯤꯡꯅ ꯄꯁꯣꯠꯀꯤ ꯃꯇꯧꯗꯨꯗ ꯀꯞꯂꯦ ꯁꯣꯝꯗꯅ ꯃꯄꯨꯔꯣꯏꯕ ꯏꯃꯣꯆꯥꯗꯤ ꯇꯧꯔꯤꯕꯁꯤꯡꯗꯣ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ ꯃꯍꯧꯁꯥ ꯃꯥꯗꯤ ꯌꯥꯎꯒ ꯈꯔ ꯊꯦꯡꯕꯅꯦ ꯏꯁꯤꯁꯤꯒꯩ ꯇꯨꯝꯗꯨꯅ ꯂꯩ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔ ꯆꯠꯂꯒ ꯇꯨꯝꯗꯨꯅ ꯂꯩꯕ ꯏꯃꯣꯆꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯥꯎ ꯑꯗꯨꯗꯤ ꯇꯝꯗꯕ ꯌꯥꯗꯕꯅꯤꯅ ꯇꯝꯂꯦ ꯄꯁꯣꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯊꯋꯥꯏ ꯌꯥꯎꯗꯅ ꯂꯩꯍꯧꯔꯦ ꯇꯥꯕꯗ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯆꯦꯜꯂꯛꯂꯦ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯃꯆꯤꯟꯗꯅ ꯄꯁꯣꯠ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯀꯧꯔꯦ ꯑꯁꯨꯝꯅ ꯃꯥ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯥꯗꯤ ꯂꯦꯛꯊꯈ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯃꯣꯆꯥꯕꯨ ꯂꯥꯛꯅꯩ ꯏꯃꯣꯆꯥꯗꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯦ ꯃꯥꯏꯃꯨꯁꯨ ꯃꯐꯝꯗꯨꯗ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯍꯥꯛ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯑꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯗꯣꯏꯅꯤꯅꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯈꯤꯕꯗꯣ ꯏꯇꯩꯃ ꯄꯁꯣꯠꯁꯦ ꯃꯔꯥꯏꯕꯛꯇꯤ ꯁꯥꯊꯤꯅ ꯊꯤꯕꯖꯥꯠꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯉꯔꯥꯡ ꯑꯍꯤꯡ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯀꯞꯈꯤꯕ ꯂꯥꯎ ꯈꯣꯡꯈꯤꯕ ꯇꯧꯔꯤꯗꯨꯗꯤ ꯏꯇꯩꯃ ꯄꯁꯨꯠ ꯑꯣꯏꯔꯝꯂꯦꯗꯅ ꯈꯪꯕꯨ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯀꯜꯂꯝꯕꯁꯨ ꯌꯥꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯨꯕꯗ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯩ ꯑꯋꯥꯕ ꯃꯄꯥꯎ ꯑꯃꯗꯤ ꯑꯀꯤꯕ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯕ ꯐꯤꯕꯝꯗꯨꯗ ꯌꯦꯡꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕ
ꯑꯋꯥꯕꯗꯨꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩ ꯑꯋꯥꯕꯒꯤ ꯇꯝꯊꯤꯔꯕ ꯏꯔꯩꯂꯛꯇ ꯃꯈꯣꯏꯁꯤꯡꯗꯣ ꯆꯦꯟꯊꯔꯦ ꯅꯍꯥ ꯈꯔꯅ ꯑꯍꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯏꯟꯗꯨꯅ ꯅꯥꯁꯤꯛꯇꯨꯗꯒꯤ ꯁꯤꯔꯕ ꯄꯁꯣꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯧꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯅꯍꯥ ꯈꯔꯅ ꯋꯥꯒꯤ ꯁꯒꯥꯏ ꯑꯃꯗ ꯍꯥꯞꯇꯨꯅ ꯏꯃꯣꯆꯥꯒꯤ ꯁꯨꯃꯥꯡ ꯇꯥꯅ ꯄꯨꯔꯛꯂꯦ ꯙꯔꯃ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯃꯈꯩ ꯍꯧꯖꯤꯛꯇꯤ ꯄꯥꯡꯕ ꯂꯣꯏꯔꯗꯨꯅ ꯕꯩꯇ ꯑꯣꯏꯕ ꯃꯥꯏꯕ ꯍꯩꯇꯣꯏ ꯅꯦꯛꯂꯨꯔꯒ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯂꯩꯕ ꯃꯪ ꯑꯗꯣꯝꯗ ꯄꯣꯠꯂꯣꯏꯗꯨꯒꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯨꯗ ꯄꯨꯊꯣꯔꯛꯂꯦ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯑꯣꯏꯅꯁꯨ ꯇꯧꯏ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯍꯦꯛ ꯊꯥꯡꯅꯕ ꯅꯨꯃꯤꯠꯁꯦ ꯑꯇꯤꯌꯥꯁꯨ ꯏꯃꯛ ꯃꯛꯁꯤꯜꯂꯦ ꯑꯀꯣꯏꯕꯗ ꯂꯩꯆꯤꯟꯁꯨ ꯃꯐꯩ ꯃꯐꯩ ꯊꯥꯡꯗꯨꯅ ꯂꯩ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛ ꯃꯉꯥꯜꯁꯨ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯗꯧꯅꯁꯨ ꯇꯧꯏ ꯃꯌꯦꯛ ꯑꯃ ꯁꯦꯡꯗꯦ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯡꯁꯤꯠꯁꯨ ꯂꯦꯞꯇꯅ ꯁꯤꯠꯂꯤ ꯑꯁꯤꯕꯗꯨ ꯍꯦꯛ ꯄꯨꯊꯣꯛꯈꯤꯕꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯑꯁꯤꯕꯗꯨꯅ ꯂꯥꯜꯂꯒ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯊꯥꯖꯅꯕꯤ ꯑꯃꯗꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯏ ꯊꯥꯔꯤ ꯋꯥꯏ ꯆꯥꯛꯄꯒꯤ ꯃꯅꯝ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝꯂꯛꯇ ꯇꯤꯜꯂꯤ ꯄꯣꯠꯂꯣꯏꯗꯨꯒꯤ ꯁꯤꯡ ꯃꯔꯣꯟ ꯃꯔꯣꯟ ꯃꯊꯛ ꯑꯗꯨꯗ ꯈꯨ ꯃꯅꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯁꯥꯡꯅ ꯌꯥꯇꯥꯗꯨꯅ ꯂꯩ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯋꯥꯀꯠꯂꯨꯕ ꯇꯧꯗꯅ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯁꯣꯠꯇꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯃꯄꯨꯔꯣꯏꯕ ꯏꯃꯣꯆꯥꯅ ꯃꯩ ꯆꯨꯅꯕ ꯃꯈꯨꯠꯇ ꯄꯥꯏ ꯃꯩ ꯀꯣꯏꯕ ꯍꯧꯔꯛꯄꯗꯨꯗꯅꯦ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯆꯟꯗꯨꯋꯥꯗꯨ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯅ ꯋꯥꯇꯣꯟ ꯃꯇꯣꯟꯁꯤꯡꯗꯨꯗ ꯂꯦꯡ ꯂꯦꯡ ꯆꯠꯂꯦ ꯅꯨꯡꯁꯤꯠꯁꯨ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯇꯥ ꯆꯪꯂꯛꯄꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯊꯣꯏꯔꯦꯈꯟ ꯃꯅꯤꯡ ꯇꯝꯂꯦ ꯁꯨꯝ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕꯗꯒꯤ ꯑꯇꯤꯌꯥꯗꯣ ꯈꯥꯛꯄ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯃꯆꯨ ꯁꯪꯂꯝꯕꯗꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯑꯣꯏꯅ ꯐꯨꯏꯅ ꯆꯨꯔꯛꯂꯦ ꯅꯣꯡꯁꯤꯅ ꯐꯨꯗꯤꯠ ꯊꯣꯛꯀꯩ ꯆꯨꯔꯛꯄꯗ ꯃꯩ ꯆꯨꯒꯦ ꯇꯧꯔꯝꯕ ꯃꯩꯗꯣ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈ꯭ꯔꯦ ꯑꯃꯨꯛ ꯅꯧꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯩꯗꯨ ꯆꯨꯔꯒ ꯃꯩ ꯀꯣꯏꯅꯕ ꯕꯩꯇ ꯍꯩꯇꯣꯏꯅ ꯍꯥꯏꯔꯝꯃꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯕꯩꯇꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯗꯨ ꯐꯥꯎꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯨꯔꯦ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯪꯁꯀꯥꯔꯒꯤ ꯃꯔꯤꯗꯣ ꯆꯥꯛꯄ ꯍꯧꯔꯛꯂꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯨꯄꯤ ꯑꯉꯥꯡ ꯃꯈꯩꯗꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯄꯗꯨꯗꯗꯤ ꯀꯨꯏꯅ ꯂꯩꯔꯨꯅꯨ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯟꯕ ꯌꯥꯎꯅꯔꯦ ꯇꯨꯔꯦꯜꯗ ꯀꯨꯝꯂꯒ ꯏꯔꯣꯏꯒꯗꯕꯗꯨ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯥꯏꯗ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯤꯗ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯁꯣꯛꯂꯒ ꯂꯨꯕ ꯍꯥꯏꯗꯨꯅ ꯍꯥꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯩꯔꯤ ꯆꯨꯈꯠꯂꯝꯂꯒ ꯅꯤꯡꯕ ꯀꯥꯏꯔꯕ ꯏꯃꯣꯆꯥ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯅ ꯊꯦꯝꯅꯧꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯄꯨꯔꯛꯂꯦ ꯃꯤꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯂꯩꯍꯧꯔꯦ ꯈꯨꯟꯗꯨꯒꯤ ꯅꯍꯥ ꯑꯍꯜ ꯈꯔ ꯄꯣꯠꯂꯣꯏꯕꯗ ꯊꯋꯥꯏ ꯌꯥꯎꯕ ꯈꯔ ꯃꯤ ꯈꯔ ꯍꯟꯅꯈ꯭ꯔꯕꯗꯨꯗꯗꯤ ꯃꯆꯤꯟꯖꯥꯛ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯍꯥ ꯑꯍꯜ ꯈꯔꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯌꯨ ꯂꯧꯔꯨꯔꯒ ꯄꯣꯠꯂꯣꯏꯔꯤꯕ ꯃꯪ ꯅꯥꯀꯟꯗꯨꯗ ꯌꯨ ꯊꯛꯄ ꯍꯧꯅꯔꯛꯂꯦ ꯏꯪꯒ ꯏꯪꯂꯦ ꯅꯣꯡꯒ ꯆꯨꯔꯦ ꯅꯣꯡ ꯆꯨꯕꯗꯨꯗ ꯁꯥꯒꯠꯅꯕ ꯍꯥꯏꯗꯨꯅ ꯊꯛꯄ ꯍꯧꯅꯔꯦ ꯅꯣꯡ ꯆꯨꯕꯒ ꯆꯪꯗꯦ ꯌꯨꯒꯤ ꯃꯌꯥꯏꯗꯨꯅ ꯅꯣꯡꯒ ꯆꯨꯔꯦ ꯑꯁꯤꯕ ꯄꯣꯠꯂꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯗꯣ ꯅꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯗꯦ ꯕꯩꯇ ꯑꯣꯏꯔꯤꯕ ꯑꯍꯜ ꯍꯩꯇꯣꯏꯗꯨꯁꯨ ꯇꯧꯒꯗꯕ ꯃꯊꯧꯗꯤ ꯇꯧꯗꯗꯨꯅ ꯅꯍꯥ ꯑꯍꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯨ ꯊꯛꯂꯒ ꯁꯥꯟꯅꯩ ꯌꯨꯅꯩꯕꯗꯣ ꯌꯥꯎꯗꯨꯅ ꯂꯩ ꯀꯜꯂꯤꯗ ꯌꯨꯒꯤ ꯃꯌꯥꯏ ꯑꯉꯛꯄꯅꯤ ꯍꯦ ꯌꯨ ꯅꯪꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯙꯔꯃ ꯀꯔꯃꯒꯤ ꯃꯔꯤ ꯂꯩꯅꯕꯗ ꯅꯪꯒꯤ ꯐꯤꯗꯥ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯆꯠꯅꯕꯤꯅ ꯅꯪꯒꯤꯗꯃꯛ ꯃꯐꯝ ꯆꯥꯎꯅ ꯀꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯦ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯏ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕꯅꯤ ꯇꯧꯔꯤꯕꯗꯣ ꯌꯨꯁꯨ ꯍꯥꯏꯖꯤꯟꯈꯩ ꯉꯥꯎꯔꯦ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯅ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯍꯥ ꯑꯍꯨꯝ ꯑꯃꯗꯤ ꯌꯥꯎꯔꯦ ꯑꯇꯩꯁꯤꯡꯗꯨꯅ ꯇꯧꯔꯤꯕꯗꯣ ꯃꯤꯠ ꯅꯥꯔꯦ ꯇꯁꯦꯡꯅ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯃꯈꯣꯏꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯇꯧꯔꯤꯕꯗꯣ ꯅꯣꯡꯅ ꯀꯟꯅ ꯆꯨꯕꯒ ꯄꯣꯠꯂꯣꯏꯔꯤꯅꯤ ꯇꯧꯔꯤꯕꯗꯣ ꯁꯤꯡꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯆꯪꯈ꯭ꯔꯦ ꯅꯍꯥ ꯑꯍꯨꯝꯗꯣ ꯄꯣꯠꯂꯣꯏꯕꯗꯨꯗ ꯃꯁꯥ ꯄꯨꯝꯕꯗꯣ ꯇꯞ ꯇꯥꯔꯦ ꯋꯥꯕꯅ ꯄꯁꯣꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯊꯛꯇ ꯅꯜꯂꯤꯕ ꯁꯤꯡ ꯑꯗꯣ ꯃꯁꯤꯡ ꯌꯥꯝꯗꯗꯨꯅ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯃꯆꯦꯠ ꯃꯀꯥꯏ ꯑꯣꯏꯅ ꯆꯥꯛꯄ ꯍꯧꯔꯛꯂꯤꯕ ꯌꯥꯡꯂꯦꯟꯒꯤ ꯁꯔꯨ ꯑꯆꯥꯛꯄꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯀꯣꯟꯈꯠꯄ ꯍꯧꯔꯛꯂꯦ ꯎꯇꯨꯞ ꯋꯥꯇꯨꯞꯅꯗꯤ ꯅꯜꯂꯤ ꯍꯥꯏꯖꯕꯕꯨ ꯀꯌꯥ ꯃꯊꯣꯡꯗꯤ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯕꯗꯣ ꯅꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ ꯄꯣꯠꯂꯣꯏꯔꯤꯕ ꯄꯁꯣꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯣꯟꯊꯕ ꯌꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯅꯍꯥ ꯑꯍꯨꯝꯗꯣ ꯊꯋꯥꯏ ꯌꯥꯝ ꯋꯥꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯩꯊꯛꯇꯒꯤ ꯑꯣꯟꯊꯔꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯣꯝꯗꯅ ꯌꯨ ꯉꯥꯎꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯑꯅꯤꯗꯤ ꯁꯟ ꯁꯥꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯌꯥꯎꯅꯔꯛꯂꯦ ꯑꯣꯟꯊꯣꯛꯅ ꯋꯥꯅꯁꯨ ꯄꯣꯠꯂꯣꯏꯕꯒꯤ ꯊꯧꯗꯣ
ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯇꯩꯗꯨꯅ ꯈꯣꯏꯖꯪꯗꯕꯗꯨ ꯎꯕꯗ ꯈꯣꯏꯗꯧꯗꯤ ꯊꯤꯠꯂꯤ ꯅꯍꯥ ꯑꯃꯅ ꯇꯥꯗ ꯁꯤꯡꯁꯦ ꯀꯣꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯤꯡꯁꯦ ꯈꯔ ꯊꯧꯔꯥꯡ ꯇꯧꯕꯤꯒꯗ꯭ꯔꯥ ꯌꯨ ꯉꯥꯎꯕ ꯑꯃꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯤꯡꯅꯣ ꯅꯣꯡ ꯃꯔꯛꯁꯤꯗ ꯌꯥꯅ ꯌꯥꯅꯕ ꯁꯤꯜꯂꯣ ꯅꯍꯥꯗꯨꯅ ꯃꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏꯗ ꯇꯥꯗ ꯄꯣꯠꯂꯣꯏꯕꯁꯤꯕꯨ ꯐꯥꯒꯤ ꯐꯔꯥꯡꯗꯧꯅ ꯌꯨ ꯉꯥꯎꯕꯗꯨꯅ ꯃꯈꯥ ꯇꯥꯔꯦ ꯄꯣꯠꯂꯣꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯅꯍꯥ ꯅꯈꯣꯏꯅ ꯀꯔꯤꯝꯇ ꯈꯪꯉꯣꯏꯅꯦ ꯍꯣꯏ ꯌꯥꯅ ꯌꯥꯅꯕ ꯇꯧ ꯉꯝꯅꯕ ꯍꯦꯛ ꯁꯤꯜꯂꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯄꯠꯁꯣꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯩꯊꯛꯇꯒꯤ ꯄꯣꯞ ꯂꯥꯎꯅ ꯑꯣꯟꯊꯔꯛꯏ ꯃꯁꯥꯗꯨ ꯏꯀꯣꯟ ꯀꯣꯟꯗꯨꯅ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯃꯃꯥꯏꯗꯨꯁꯨ ꯆꯥꯛꯂꯤ ꯆꯥꯛꯂꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇꯣ ꯃꯈꯣꯡ ꯃꯈꯨꯠꯀꯤ ꯁꯔꯨ ꯇꯥꯡ ꯇꯥꯡꯗꯨꯅ ꯎꯟꯁꯥ ꯃꯈꯩꯅ ꯆꯥꯛꯄ ꯂꯣꯏꯔꯛꯄꯒꯤ ꯃꯇꯝꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯃꯩꯊꯛ ꯑꯗꯨꯗꯒꯤ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯛꯄ ꯃꯌꯥꯝꯗꯨ ꯀꯤꯕ ꯊꯛꯀꯠꯄ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯉꯥꯌꯥꯛꯇꯤ ꯀꯥꯏꯗꯨꯅ ꯆꯦꯜꯂꯤ ꯅꯍꯥ ꯑꯍꯨꯝꯗꯨꯗꯤ ꯃꯤꯍꯨꯜ ꯊꯥꯎꯟ ꯆꯠꯀꯠꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥ ꯑꯍꯨꯝꯗꯣ ꯄꯠꯁꯣꯠꯀꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯉꯁꯥꯏꯅ ꯁꯤꯡꯁꯤꯡꯗꯣ ꯈꯔ ꯌꯥꯝꯅ ꯊꯧꯔꯥꯡ ꯇꯧꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯦ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯤꯗꯨꯅ ꯆꯦꯟꯊꯣꯛꯂꯨꯔꯒꯁꯨ ꯃꯩ ꯐꯤꯕꯝ ꯑꯗꯨꯗ ꯑꯁꯤꯕ ꯉꯥꯛꯇ ꯑꯣꯏꯅ ꯍꯨꯟꯗꯣꯛꯂꯒ ꯊꯅꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯌꯨ ꯉꯥꯎꯕ ꯌꯨ ꯊꯛꯄ ꯈꯔꯅ ꯍꯨꯃꯥꯏ ꯃꯈꯣꯛ ꯑꯃꯗꯤ ꯃꯤꯊꯤꯟ ꯆꯩꯗꯨꯅ ꯀꯣꯠꯂꯒ ꯃꯩꯊꯛꯇ ꯍꯥꯞꯄꯦ ꯄꯣꯠꯂꯣꯏꯔꯤꯅꯤ ꯇꯧꯔꯤꯕꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯅꯤ ꯅꯍꯥ ꯑꯍꯨꯝꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯏ ꯅꯨꯃꯤꯠꯀꯁꯨ ꯇꯥꯁꯤꯜꯂꯛꯄꯒ ꯃꯝꯒ ꯃꯝꯁꯤꯜꯂꯛꯄꯒ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯖꯞ ꯖꯞ ꯁꯝꯖꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯡꯒ ꯂꯩꯇꯕꯅ ꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏ ꯌꯨ ꯉꯥꯎꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯊꯣꯝꯕꯅ ꯑꯁꯤꯕꯗꯣ ꯀꯤꯕꯒ ꯈꯪꯗꯦ ꯆꯞ ꯆꯞ ꯌꯥꯟꯗꯨꯅ ꯃꯌꯨꯡꯗ ꯂꯪꯁꯤꯜꯂꯤ ꯁꯤꯡ ꯈꯔꯗꯨꯗ ꯁꯦꯡꯕꯣꯏ ꯁꯦꯡꯄꯥꯠꯇꯕꯣꯏ ꯑꯁꯤꯕꯗꯣ ꯄꯣꯠꯂꯣꯏꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯌꯨ ꯉꯥꯎꯕ ꯕꯩꯇ ꯑꯣꯏꯕ ꯍꯩꯇꯣꯏꯗꯨ ꯃꯪ ꯊꯣꯡꯁꯨ ꯊꯤꯡꯂꯝꯗ꯭ꯔꯦ ꯃꯥꯗꯤ ꯌꯨ ꯉꯥꯎꯕ ꯍꯦꯃꯟꯈꯤꯕꯅ ꯌꯨꯒꯤ ꯃꯌꯥꯏꯗꯨꯅ ꯕꯩꯇ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯊꯧꯔꯝꯗꯨꯗꯒꯤ ꯅꯥꯊꯩꯈ꯭ꯔꯦ ꯁꯟ ꯁꯥꯔꯒ ꯕꯩꯇ ꯑꯣꯏꯕ ꯍꯩꯇꯣꯏꯗꯤ ꯃꯥꯔꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯇꯩꯁꯨ ꯌꯨ ꯉꯥꯎꯔꯤ ꯇꯨꯔꯦꯜꯂꯣꯝꯗ ꯑꯃꯝꯕꯗꯨꯗ ꯀꯨꯝꯕ ꯀꯤꯗꯨꯅ ꯃꯌꯨꯝ ꯌꯧꯔꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒꯦ ꯈꯟ ꯆꯠꯅꯈ꯭ꯔꯦ ꯅꯍꯥ ꯑꯍꯨꯝꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯆꯤꯟꯗ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠꯅꯤ ꯁꯣꯜꯂꯤꯕ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯄꯅꯤ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕꯁꯤꯕꯨ ꯑꯁꯨꯝꯅ ꯄꯣꯠꯂꯣꯏꯕꯗꯨ ꯂꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯅꯈ꯭ꯔꯦ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯈꯔ ꯍꯦꯜꯂꯛꯂꯦ ꯏꯃꯣꯆꯥꯗꯨ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯈꯨꯠꯇ ꯆꯤꯡꯖꯪ ꯄꯥꯏ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯠꯇ ꯄꯥꯏꯕ ꯁꯤꯡꯖꯪꯗꯨꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯌꯥꯜꯂꯦ ꯏꯃꯣꯆꯥ ꯀꯞꯇꯨꯅ ꯉꯥꯡꯂꯦ ꯃꯁꯤꯒꯤ ꯅꯥꯁꯤꯛꯁꯤꯗ ꯌꯥꯜꯂꯒ ꯐꯒꯗꯕꯅꯤ ꯅꯥꯁꯤꯛꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯇ ꯌꯥꯜꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯠꯇ ꯁꯤꯡꯖꯪꯗꯨ ꯄꯥꯏ ꯅꯥꯁꯤꯛꯇꯨ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯐꯨꯗꯣꯛꯇꯨꯅ ꯌꯥꯜꯂꯦ ꯅꯍꯥ ꯈꯔꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯍꯟꯖꯤꯟ ꯌꯥꯟꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗꯒꯤ ꯃꯥꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯦ ꯈꯨꯠꯇ ꯄꯥꯏꯕ ꯁꯤꯡꯖꯪ ꯑꯗꯨꯁꯨ ꯃꯨꯜꯂꯦ ꯏꯃꯣꯆꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯋꯦ ꯁꯦ ꯑꯩꯕꯨ ꯐꯥꯖꯤꯟꯒꯅꯨ ꯑꯩꯒꯤ ꯅꯤꯡꯇꯝꯍꯜꯂꯣ ꯑꯩꯒꯤ ꯅꯤꯡꯇꯝꯕ ꯄꯤꯌꯣ ꯑꯩꯕꯨ ꯐꯥꯖꯤꯟꯒꯅꯨ ꯄꯨꯟꯖꯤꯟꯒꯅꯨ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯏꯅꯤꯡꯇꯝꯅ ꯄꯤꯌꯨ ꯃꯁꯤꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯡꯁꯤꯅ ꯑꯩꯕꯨ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯒꯤ ꯃꯩꯆꯥꯛ ꯄꯤꯔꯤꯕꯅꯦ ꯄꯁꯣꯠ ꯀꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯃꯔꯛꯁꯤꯗ ꯈꯥꯔꯤꯕ ꯁꯝꯕꯜꯁꯦ ꯃꯁꯤꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯡ ꯑꯁꯤꯅꯅꯤ ꯑꯩꯕꯨ ꯐꯥꯖꯤꯟꯒꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯃꯌꯥꯝꯗꯨꯅ ꯃꯥꯕꯨ ꯃꯩ ꯈꯥꯝꯖꯤꯜꯂꯤ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯗ ꯁꯤꯡꯖꯪꯅ ꯌꯥꯜꯂꯤꯕ ꯇꯧꯔꯤꯕꯁꯤꯡꯁꯦ ꯌꯥꯝ ꯊꯦꯝꯅꯧꯗꯨꯅ ꯅꯤꯡꯕ ꯀꯥꯏꯕ ꯏꯃꯣꯆꯥꯕꯨ ꯃꯌꯨꯝ ꯇꯥꯅ ꯄꯨꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯈꯨꯟꯗꯨꯒꯤ ꯅꯍꯥ ꯑꯍꯜ ꯈꯔꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯊꯣꯛꯀꯩ ꯂꯦꯞꯇꯨꯅ ꯆꯨꯔꯤ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯩ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯃꯤꯁꯤ ꯆꯥꯗꯕ ꯃꯤꯁꯤꯅꯒ ꯌꯥꯎꯔꯦ ꯉꯟꯇꯥꯅ ꯆꯥꯉꯟ ꯆꯥꯔꯒ ꯇꯨꯝꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯣꯆꯥꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯦꯃꯟꯈꯤꯕꯅ ꯍꯤꯡꯅ ꯄꯁꯣꯠꯄꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯄꯁꯣꯠ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣ ꯄꯁꯣꯠ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯄꯁꯣꯠ ꯅꯪ ꯑꯝꯇꯗꯤ ꯍꯜꯂꯛꯈꯣ
ꯃꯤꯒ ꯂꯩꯖꯗ꯭ꯔꯦ ꯈꯨꯟꯗꯨꯗ ꯂꯩꯕ ꯅꯍꯥ ꯑꯍꯨꯝꯅ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯄꯥꯂꯤ ꯅꯥꯏꯗꯨꯅ ꯁꯪꯕ ꯍꯧꯔꯤ꯫ ꯃꯉꯥꯜ, ꯅꯥꯎꯆꯥ ꯑꯃꯗꯤ ꯖꯣꯏ ꯑꯍꯨꯝꯅ ꯃꯈꯣꯏꯗ ꯑꯍꯤꯡꯗꯨ ꯌꯥꯔꯛꯂꯤ ꯃꯊꯟꯇ ꯌꯨꯝꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ꯫